ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ-ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯉꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔꯗꯪ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯈꯪꯍꯩꯗꯨꯅ ꯏꯖꯕ ꯅꯠꯆꯗꯦ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯅ ꯂꯤꯕꯤꯔꯝꯕ ꯑꯃꯗꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕ ꯂꯥꯏꯔꯤꯛ ꯈꯔ ꯈꯣꯝꯒꯠꯆꯗꯨꯅ ꯊꯤꯖꯤꯟꯖꯔꯕ ꯃꯇꯨꯡꯗ ꯏꯖꯔꯛꯄꯅꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤꯕ ꯌꯣꯏꯕꯨ ꯌꯣꯏꯍꯦꯟ ꯇꯥꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯂꯩꯔꯝꯂꯕ ꯂꯥꯏꯅꯨꯔꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯃꯥ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯑꯃꯅꯤ꯫ ꯐꯋꯣꯏꯕꯤ ꯃꯥꯅ ꯄꯥꯝꯖꯕꯗꯤ ꯇꯧꯖꯤꯡ ꯍꯩꯅꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯁꯤꯡꯒꯦꯜ ꯂꯩꯔꯥꯡ ꯂꯩꯁꯪꯅꯤ, ꯁꯤꯡꯒꯦꯜ ꯂꯁꯤꯡ ꯂꯩꯕꯨꯅ ꯅꯥꯄꯗ ꯁꯤꯟꯖꯕꯤ ꯂꯩꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯀꯔꯝꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯗ ꯂꯥꯛꯈꯤꯕ ꯅꯩꯅꯔꯕꯗ ꯑꯗꯨꯉꯩ ꯇꯥꯏꯕꯪꯕꯨ ꯁꯦꯝꯂꯤꯕ ꯇꯥꯏꯕꯪ-ꯃꯄꯨ ꯁꯤꯗꯕ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯃꯄꯣꯛ ꯀꯌꯥ ꯁꯥꯌꯣꯟꯗꯨꯅ ꯀꯨꯝꯍꯩ ꯁꯥꯟꯅꯒꯦꯕꯨ ꯈꯟꯈ꯭ꯔꯕꯣꯏ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯄꯣꯛꯄꯤ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ, ꯏꯆꯥꯅꯧ ꯅꯪꯒꯤ ꯅꯐꯝꯗ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯌꯋꯥ ꯈꯔꯕꯨ ꯆꯤꯡꯒꯣꯏꯒꯦ, ꯅꯥꯄꯁꯦ ꯂꯣꯏ ꯅꯤꯛꯇꯅ ꯄꯨꯛꯅꯤꯡ ꯀꯔꯟ ꯆꯟꯗꯅ ꯈꯣꯏꯖꯪꯅꯕꯨ ꯃꯇꯥꯔꯣ꯫ ꯇꯥꯏꯕꯪ ꯃꯄꯨꯗꯤ ꯑꯊꯣꯏꯕ, ꯅꯌꯥꯊꯪ ꯁꯥꯃꯨ ꯀꯣꯛꯇꯕꯨ ꯊꯣꯡꯖꯒꯦ, ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯂꯩꯃꯔꯦꯜ ꯅꯪꯕꯨ ꯁꯤꯗꯕꯤ, ꯌꯦꯡꯉꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯀꯨꯝꯍꯩꯗꯤ ꯅꯁꯥꯕꯤ ꯑꯩꯍꯥꯛꯁꯨ ꯃꯄꯣꯛ ꯀꯌꯥ ꯂꯪꯉꯣꯟꯗꯨꯅ ꯁꯥꯌꯣꯟ ꯀꯌꯥꯕꯨ ꯑꯣꯜꯂꯗꯨꯅ ꯀꯨꯝꯍꯩ ꯌꯥꯎꯒꯦ ꯃꯈꯜꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯆꯠ-ꯆꯠꯇ ꯄꯨꯝꯅꯃꯛꯀꯤ ꯄꯂꯦꯝ ꯑꯣꯏꯕꯤ ꯂꯩꯃꯔꯦꯜ ꯅꯍꯥꯛꯅ ꯁꯈꯥꯏ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯏ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅꯕ, ꯑꯋꯥꯠ ꯑꯄꯥꯕꯨ ꯌꯥꯎꯗꯅ ꯄꯥꯅꯅꯕ ꯃꯄꯣꯛ ꯀꯌꯥꯗ ꯂꯥꯏꯒꯨꯝ ꯃꯤꯒꯨꯝ ꯂꯪꯉꯣꯜꯂꯛꯎ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯗꯨꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯇꯨꯡꯂꯝꯆꯠꯇ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯅꯕ, ꯈꯣꯌꯨꯝ ꯋꯥꯔꯤ ꯅꯍꯧꯅꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯡꯗꯕꯨ ꯈꯣꯡꯒꯨꯝꯂꯣꯗꯣ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯌꯋꯥ ꯇꯥꯔꯕꯗ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯑꯁꯨꯝꯅ ꯍꯪꯖꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯏꯇꯣꯝꯇ ꯂꯥꯡꯒꯣꯟꯕꯗꯤ ꯈꯛ ꯉꯝꯖꯔꯣꯏꯅꯦ ꯑꯊꯣꯏꯕ꯫ ꯇꯥꯏꯕꯪ ꯃꯄꯨ ꯌꯥꯎꯗ꯭ꯔꯕꯗ ꯂꯩꯃꯔꯦꯜ ꯑꯩꯍꯥꯛꯁꯨ ꯂꯥꯡꯒꯣꯜꯂꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇꯦ꯫ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯂꯩꯃꯔꯦꯜ ꯑꯩꯍꯥꯛ ꯂꯥꯡꯒꯣꯟꯖꯒꯦ, ꯏꯁꯥꯕꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯃꯄꯨꯁꯨ ꯂꯥꯡꯒꯣꯟꯕꯤꯌꯨ꯫ ꯂꯩꯃꯔꯦꯜ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ, ꯀꯔꯤꯒꯤ ꯅꯥꯗꯣꯝ ꯂꯥꯡꯒꯣꯟꯒꯅꯤ ꯍꯥꯏꯕꯒꯦ? ꯅꯁꯥꯕꯤ ꯑꯩꯍꯥꯛꯁꯨ ꯂꯥꯡꯒꯣꯟꯒꯅꯤ, ꯂꯩꯃꯔꯦꯜꯅ ꯇꯨꯡ ꯏꯜꯂꯛꯀꯅꯤꯗꯣ꯫ ꯅꯪꯅ ꯂꯥꯡꯒꯣꯜꯂꯤꯕ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯁꯥꯕꯤ ꯑꯩꯍꯥꯛꯁꯨ ꯇꯝꯕ ꯑꯣꯏꯅ ꯂꯥꯡꯒꯣꯜꯂꯛꯀꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕꯗ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯍꯔꯥꯎꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯆꯤꯡꯉꯨꯅ ꯌꯥꯊꯪ ꯑꯍꯥꯛꯄꯗꯤ ꯀꯣꯔꯣꯡꯅꯨꯡꯗꯁꯨ ꯀꯥꯞꯐꯗꯦ, ꯃꯥꯂꯦꯝ ꯂꯩꯗꯁꯨ ꯇꯥꯐꯗꯦ, ꯌꯋꯥ ꯃꯈꯛ ꯅꯥꯏꯗꯅ ꯇꯥꯛꯄꯤꯔꯣꯅꯤ ꯏꯁꯥꯕꯤ꯫ ꯍꯌꯦꯡ ꯇꯥꯏꯕꯪ ꯆꯥꯗꯣꯟ ꯁꯨꯗꯣꯟꯅ ꯆꯥꯕ, ꯁꯦꯠꯄ, ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯕ ꯋꯥꯡꯂꯦꯟ ꯃꯇꯝꯗ ꯅꯪ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯀꯔꯝꯅꯗꯤ ꯄꯦꯟꯊꯣꯛꯀꯅꯤ ꯏꯁꯥꯅꯧ? ꯑꯁꯨꯝꯕꯅꯤ ꯏꯁꯥꯕꯤ, ꯏꯆꯥ ꯏꯅꯥꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯄꯦꯟꯖꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯗꯨꯇꯕꯨꯅꯤ ꯄꯥꯝꯖꯕ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯁꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯒꯤ ꯃꯃꯣꯝ ꯑꯣꯏꯅ ꯁꯥꯌꯣꯟꯗꯨꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯒꯗꯕꯅꯤꯀꯣ꯫ ꯁꯅꯥ ꯌꯥꯊꯪ ꯄꯥꯡꯖꯒꯦ, ꯅꯁꯥꯅꯧ ꯑꯩꯒꯤꯗꯤ ꯏꯊꯧꯗꯥꯡꯅꯤ ꯏꯁꯥꯕꯤ꯫ ꯃꯁꯥꯅꯧꯅ ꯍꯣꯌꯥꯔꯕꯗ ꯇꯥꯏꯕꯪ ꯃꯄꯨꯁꯨ ꯃꯑꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯐꯥꯗ ꯃꯄꯨ ꯃꯥꯒꯤ ꯃꯤꯅꯣꯛ ꯍꯟꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ, ꯅꯁꯥꯕꯤ ꯑꯩꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯂꯥꯡꯒꯣꯟꯈ꯭ꯔꯕꯗ ꯂꯥꯏꯒꯨꯝ ꯃꯤꯒꯨꯝ ꯁꯥꯌꯣꯜꯂꯕ ꯋꯥꯡꯂꯦꯟ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯄꯨꯅꯤ ꯍꯥꯏꯕ ꯈꯪꯂꯔꯣꯏ, ꯂꯩꯃꯔꯦꯜ ꯅꯍꯥꯛꯁꯨ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯔꯣꯏ꯫ ꯏꯆꯥꯅꯧ, ꯅꯪ ꯑꯩꯅꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯂꯝ ꯑꯃꯗꯤ ꯂꯩꯒꯅꯤꯀꯣ ꯏꯆꯥꯅꯧ꯫ ꯀꯔꯝꯕ ꯂꯝꯅꯣ
ꯇꯥꯛꯄꯤꯌꯨꯅꯤ ꯏꯁꯥꯕꯤ ꯅꯍꯥꯛ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯛꯀꯅꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯂꯥꯏꯒꯤ ꯈꯨꯠꯁꯦꯝ ꯍꯥꯏꯅꯔꯤꯕꯅꯤ ꯇꯝꯂꯛꯄ ꯃꯤꯡꯊꯣꯜꯁꯨ ꯂꯧꯔꯗꯨꯅ ꯁꯤꯡꯎ ꯀꯌꯥꯒꯤ ꯊꯧꯒꯜꯕꯨ ꯇꯧꯅ ꯏꯁꯥꯅ ꯏꯁꯥꯕꯨꯁꯨ ꯈꯨꯔꯨꯝꯂꯒꯅꯤ ꯈꯣꯌꯨꯝꯒꯤ ꯃꯄꯣꯛ ꯇꯥꯏꯕꯪꯒꯤ ꯃꯄꯣꯛ ꯂꯥꯡꯑꯣꯜꯂꯨꯔꯒꯅꯤ ꯅꯪ ꯑꯩꯅ ꯊꯝꯂꯝꯕ ꯏꯆꯥ ꯑꯅꯤ ꯀꯥꯎꯊꯣꯛꯅ ꯏꯁꯨ ꯁꯨꯔꯣꯜ ꯍꯛꯇꯛ ꯐꯥꯎꯕ ꯄꯥꯔꯤ ꯁꯅꯥꯃꯍꯤꯒꯤ ꯃꯀꯥꯗ ꯊꯝꯂꯝꯕ ꯇꯥꯏꯕꯪ ꯄꯥꯔꯤ ꯄꯥꯈꯪꯕꯒꯤ ꯃꯀꯥꯗ ꯊꯝꯂꯝꯕ ꯏꯆꯥ ꯏꯁꯨꯅ ꯋꯥꯔꯤꯅ ꯍꯧꯅꯕ ꯂꯥꯏꯒꯤ ꯀꯨꯝꯍꯩ ꯏꯆꯥꯒꯤ ꯋꯥꯔꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯅꯕ ꯂꯥꯡꯑꯣꯟꯕꯅꯤꯀꯣ ꯂꯩꯃꯔꯦꯜ ꯇꯥꯛꯄꯤꯕ ꯌꯥꯋꯥ ꯄꯨꯝꯕ ꯅꯁꯥꯅ ꯑꯣꯏꯅ ꯍꯣꯌꯥꯖꯔꯦ ꯇꯥꯏꯕꯪ ꯃꯄꯨ ꯍꯌꯦꯡ ꯇꯥꯏꯕꯪ ꯀꯨꯝꯍꯩꯕꯨ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯀꯥꯟ ꯂꯩꯔꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯋꯥꯏꯊꯨꯡꯅꯁꯤꯀꯣ ꯏꯁꯥꯕꯤ ꯑꯁꯨꯝꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅ ꯋꯥꯔꯤ ꯁꯥꯔꯕꯗ ꯂꯩꯃꯔꯦꯜ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯌꯥꯊꯪ ꯄꯨꯔꯗꯨꯅ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯜ ꯃꯥꯒꯤ ꯂꯥꯡꯒꯣꯟ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯐꯋꯣꯏꯕꯤ ꯑꯣꯏꯅ ꯁꯥꯏꯑꯣꯟꯅꯕ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕ ꯃꯥꯒꯤ ꯃꯃꯣꯝ ꯑꯣꯏꯅ ꯄꯣꯛꯂꯔꯦ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯡꯕꯟ ꯊꯥꯅ ꯂꯣꯏꯔꯕ ꯀꯥꯟ ꯃꯦꯔꯥ ꯊꯥꯅ ꯃꯥꯡꯑꯣꯏꯅꯕ ꯃꯇꯝ ꯈꯥꯂꯩ ꯂꯧꯀꯣꯜ ꯂꯧꯔꯤꯅ ꯀꯥꯌꯦꯟ ꯄꯣꯔꯝ ꯁꯥꯕ ꯂꯝ ꯐꯧꯅꯥꯅ ꯋꯥꯏ ꯋꯥꯏ ꯂꯧꯔꯛꯂꯤ ꯐꯧꯅꯥꯂꯛꯀꯤ ꯐꯧ ꯆꯔꯣꯡꯅ ꯄꯦꯟꯅ ꯁꯩꯖꯤꯡ ꯁꯥꯔꯛꯂꯤ ꯀꯣꯔꯧ ꯅꯣꯡꯃꯗꯤ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯃꯉꯥꯕꯨ ꯇꯥꯏꯕꯪ ꯈꯣꯡꯒꯨꯝꯗꯨꯅ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯄꯥꯡꯍꯟꯕ ꯃꯇꯝꯕꯨ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯃꯣꯝ ꯏꯄꯥꯒꯤ ꯏꯃꯣꯝ ꯍꯥ ꯂꯥꯡꯂꯦꯟ ꯃꯉꯥꯃꯛ ꯏꯃꯣꯝ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣ ꯏꯄꯥꯅ ꯅꯪꯒꯤ ꯁꯤꯟꯊꯥꯕꯨ ꯄꯤꯔꯒꯦ ꯏꯄꯥꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯈꯣꯏꯕꯨ ꯂꯥꯛꯂꯣ ꯄꯟꯊꯧ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯔꯕꯗ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯃꯉꯥꯁꯨ ꯄꯨꯂꯩ ꯄꯣꯛꯄꯤ ꯂꯝꯗꯝꯗꯕꯨ ꯀꯥꯔꯛꯂꯝꯃꯤ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯟꯊꯧ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯃꯉꯥꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯃꯣꯝ ꯑꯩꯈꯣꯏ ꯃꯉꯥꯃꯛ ꯀꯧꯕꯤꯕꯕꯨ ꯄꯟꯊꯧꯒꯤ ꯀꯔꯝꯕ ꯑꯍꯛꯄ ꯌꯥꯊꯪ ꯂꯩꯕꯤꯔꯕꯒꯤ ꯄꯟꯊꯧ ꯇꯥꯛꯄꯤꯔꯣꯅꯦ ꯅꯃꯣꯝꯁꯤꯡꯗ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯏꯄꯥꯅ ꯃꯃꯣꯝ ꯃꯉꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ ꯏꯄꯥꯅ ꯄꯣꯏꯔꯩ ꯇꯝꯗꯕꯨ ꯌꯦꯡꯂꯛꯄꯗ ꯇꯥꯏꯕꯪ ꯃꯤꯅꯕꯨ ꯍꯦꯜꯂꯤꯗꯣ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛꯅꯕꯨ ꯋꯥꯠꯂꯛꯀꯗꯧꯔꯤꯒꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯪꯒꯤ ꯁꯤꯟꯊꯥꯕꯨ ꯄꯤꯒꯦ ꯀꯧꯕꯅꯤꯅꯦ ꯏꯃꯣ ꯄꯟꯊꯧ ꯑꯣꯏꯕ ꯃꯥꯒꯤ ꯌꯥꯋꯥꯕꯨ ꯇꯥꯖꯔꯒ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯍꯜꯅ ꯑꯁꯨꯝꯅ ꯈꯨꯝꯖꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯌꯥꯊꯪ ꯇꯥꯛꯄꯤꯌꯨꯗꯣ ꯄꯟꯊꯧ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏꯕꯨ ꯄꯟꯊꯧꯅ ꯁꯤꯟꯊꯥ ꯄꯤꯔꯒꯦ ꯇꯥꯔꯣ ꯑꯍꯥꯟꯕ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯅꯍꯥꯛꯇꯤ ꯅꯍꯥꯅꯣꯡ ꯑꯗꯨꯉꯩ ꯏꯄꯥꯅ ꯊꯨꯝꯕꯪ-ꯄꯦꯔꯦꯕꯨ ꯐꯠꯂꯝꯕꯅꯤ ꯊꯨꯝꯕꯪ ꯀꯥꯅꯕ ꯍꯣꯠꯅꯔꯨꯔꯣ ꯑꯗꯨꯒ ꯏꯄꯥꯅ ꯉꯁꯤ ꯀꯣꯔꯧꯅꯣꯡꯗꯒꯤ ꯏꯃꯣꯝ ꯅꯪꯒꯤ ꯃꯤꯡꯂꯦꯟꯗꯤ ꯊꯨꯝꯂꯩꯃ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯒꯦꯀꯣ ꯐꯒꯅꯤ ꯄꯟꯊꯧ ꯑꯅꯤꯁꯨꯕ ꯂꯥꯡꯂꯦꯟ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛꯄꯨ ꯑꯣꯏꯅꯅꯕ ꯉꯥꯔꯝ 109 ꯄꯨꯊꯣꯛ ꯉꯥꯔꯝꯕꯨ ꯄꯨꯊꯣꯛꯏ ꯍꯥꯏꯗꯨꯅ ꯏꯃꯣꯝ ꯅꯪꯒꯤ ꯃꯤꯡꯂꯦꯟꯗꯤ ꯉꯥꯔꯩꯃ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯒꯦꯀꯣ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯍꯨꯝꯁꯨꯕ ꯂꯥꯡꯂꯦꯟ ꯅꯍꯥꯛꯅ ꯇꯣꯔꯩ ꯇꯨꯁꯥꯡ ꯁꯦꯝꯃꯨꯀꯣ ꯂꯥꯡꯂꯦꯟ ꯅꯍꯥꯛꯀꯤ ꯅꯃꯤꯡꯗꯤ ꯏꯔꯩꯃ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯒꯦꯀꯣ ꯄꯟꯊꯧ ꯑꯄꯣꯛꯄ ꯃꯉꯥꯁꯨꯕ ꯂꯥꯡꯂꯦꯟ ꯅꯍꯥꯛꯅ ꯅꯁꯦꯝ ꯑꯣꯏꯕ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯏꯆꯥꯁꯤꯡꯅ ꯁꯤꯟꯊꯥ ꯆꯠꯄꯗ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯑꯗꯨꯕꯨꯅꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯍꯥꯛꯇꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯌꯨ ꯆꯠꯄ ꯌꯥꯗꯦ ꯏꯃꯣꯝꯗꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯗꯣ ꯏꯃꯣꯝ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯄꯤꯗꯣꯅꯨ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯄꯟꯊꯧ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯆꯔꯩꯍꯜ ꯏꯃꯣꯝ ꯅꯍꯥꯛꯇꯤ ꯂꯣꯏꯃꯣꯝ ꯐꯧꯔꯝ 109 ꯄꯨꯊꯣꯛꯇꯨꯅ ꯌꯦꯜꯂꯨꯀꯣ ꯅꯊꯟꯅꯇ ꯌꯦꯟꯒꯗꯕ ꯅꯠꯇꯦꯗꯣ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯁꯨꯡꯁꯥꯡ ꯅꯣꯡꯂꯦꯟ ꯍꯟꯕꯒꯤꯗꯤ ꯃꯄꯥꯔꯤ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯅ ꯅꯥꯎꯄꯨꯈꯤꯕ ꯇꯝꯕ ꯀꯅꯥ ꯑꯃ ꯑꯀꯣꯡꯖꯥꯝꯕ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯂꯩꯔꯝꯒꯅꯤꯀꯣ ꯏꯃꯣ ꯑꯀꯣꯡꯖꯥꯝꯕ ꯃꯍꯥꯛꯀ ꯀꯣꯔꯧ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯎꯅꯖꯧꯀꯣ ꯏꯃꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯐꯧꯀꯧꯔꯣꯜꯕꯨ ꯁꯦꯝꯂꯒꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯃꯤꯡꯂꯦꯟꯕꯨ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯒꯤ ꯊꯧꯑꯣꯏꯕꯤ ꯍꯥꯏꯅꯕꯨ ꯃꯤꯡꯊꯣꯟꯒꯦꯀꯣ ꯏꯄꯥꯒꯤ ꯏꯃꯣ ꯐꯒꯅꯤ ꯄꯟꯊꯧ ꯑꯄꯣꯛꯄ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯣꯏꯕ ꯃꯉꯥꯅ ꯄꯟꯊꯧꯒꯤ ꯌꯥꯊꯪꯕꯨ ꯍꯣꯌꯥꯔꯕꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯁꯤꯟꯊꯥꯕꯨ ꯄꯥꯡꯖꯔꯣ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥꯠ ꯑꯄꯥꯕ ꯌꯥꯎꯗ ꯊꯧꯖꯥꯜ ꯏꯔꯤꯛ ꯈꯤꯛꯂꯨꯔꯣꯀꯣ ꯏꯃꯣ ꯐꯒꯅꯤ ꯄꯟꯊꯧ ꯑꯄꯣꯛꯄ
ꯑꯁꯨꯝꯅ ꯆꯤꯡꯎ ꯃꯥꯅ ꯇꯥꯛꯄꯤꯔꯕꯗ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯃꯉꯥꯅ ꯃꯄꯨ ꯃꯥꯒꯤ ꯁꯤꯟꯊꯥꯕꯨ ꯄꯨꯔꯗꯨꯅ ꯄꯣꯏꯔꯩ ꯇꯝꯗꯕꯨ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯋꯥꯏ ꯏꯔꯩ ꯀꯜꯂꯕ ꯂꯣꯛ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯜꯂꯕ ꯏꯔꯩ ꯑꯗꯨꯕꯨ ꯀꯤꯔꯗꯨꯅ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯕꯤꯅ ꯉꯥꯔꯩꯃꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯉꯥꯔꯩꯃꯗꯤ ꯅꯍꯥꯛꯅ ꯏꯋꯥꯏ ꯏꯔꯩ ꯑꯁꯤꯕꯨ ꯍꯥꯟꯅ ꯂꯥꯜꯂꯨꯀꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯏꯁꯤꯡꯗ ꯂꯩꯕꯅꯤꯗꯣ꯫ ꯃꯁꯦꯝ ꯐꯋꯣꯏꯕꯤꯒꯤ ꯌꯋꯥ ꯇꯥꯔꯒ ꯉꯥꯔꯩꯃꯅ ꯑꯁꯨꯝꯅ ꯈꯨꯝꯖꯔꯛꯏ꯫ ꯏꯆꯦꯝꯍꯜ, ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯏꯔꯩ ꯑꯁꯤꯕꯨ ꯂꯥꯟꯕ ꯉꯝꯖꯔꯣꯏ꯫ ꯆꯤꯡꯖꯥꯎ ꯑꯁꯤꯕꯨ ꯑꯣꯏꯅ ꯂꯥꯟꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯅꯥꯎꯗꯤ꯫ ꯉꯥꯔꯩꯃꯅ ꯏꯔꯩ ꯑꯗꯨꯕꯨ ꯂꯥꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯕꯗ ꯐꯋꯣꯏꯕꯤꯅ ꯏꯔꯩꯃꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯅꯪꯕꯨ ꯏꯔꯩꯃ, ꯏꯅꯥꯎ ꯅꯪꯗꯤ ꯇꯨꯔꯩ ꯇꯨꯁꯥꯡ ꯁꯦꯝꯕꯤꯅꯤ, ꯅꯪꯅ ꯍꯥꯟꯅ ꯂꯥꯜꯂꯨꯗꯣ꯫ ꯏꯆꯦꯝꯍꯜ, ꯏꯋꯥꯏ ꯏꯅꯤꯜꯕꯨ ꯀꯟꯃꯜꯂꯤ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯔꯒꯦ ꯏꯆꯦꯝꯑꯣ꯫ ꯃꯅꯥꯎ ꯑꯣꯏꯕꯤ ꯑꯅꯤꯃꯛꯅ ꯏꯔꯩ ꯑꯗꯨꯕꯨ ꯂꯥꯜꯂꯨ ꯍꯥꯏꯕ ꯃꯌꯥꯗ꯭ꯔꯕꯗ ꯐꯋꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯔꯣ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤꯔꯥ, ꯁꯝꯖꯤ ꯈꯥꯏꯅꯕꯨ ꯆꯠꯁꯤꯔꯥ? ꯏꯆꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯁꯝꯖꯤꯕꯨ ꯈꯥꯏꯅ ꯆꯠꯅꯔꯁꯤ꯫ ꯃꯅꯥꯎ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯋꯥ ꯇꯥꯔꯒ ꯐꯋꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎꯁꯥ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯃꯔꯤꯅꯕꯨ ꯏꯔꯥꯟꯕꯗꯤ ꯉꯝꯗ꯭ꯔꯕ ꯅꯩꯅꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯁꯦ ꯏꯅꯩꯂꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯒꯦ꯫ ꯇꯨꯡꯂꯝꯆꯠ ꯄꯣꯏꯔꯩ ꯇꯥꯔꯛꯄ ꯈꯤꯕꯤꯛꯅ ꯏꯅꯩꯔꯣꯛ ꯍꯥꯏꯅ ꯈꯪꯅꯍꯧꯔꯁꯅꯨꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯁꯝꯖꯤ ꯈꯥꯏꯅꯔꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯐꯋꯣꯏꯕꯤ ꯊꯨꯝꯂꯩꯃ ꯑꯅꯤꯗꯤ ꯃꯄꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯀꯥꯏꯐꯗꯦ ꯈꯜꯂꯗꯨꯅ ꯇꯣꯔꯩ ꯃꯥꯕꯨ ꯂꯥꯜꯂꯗꯨꯅ ꯆꯤꯡꯌꯥꯈꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇ ꯂꯥꯛꯂꯕꯗ ꯊꯨꯝꯂꯩꯃ ꯃꯥꯗꯤ ꯁꯥꯗꯧꯕꯨ ꯊꯣꯡꯂꯗꯨꯅ ꯃꯆꯦ ꯐꯋꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯅꯅꯥꯎ ꯑꯣꯏꯕꯤ ꯊꯨꯝꯂꯩꯃ ꯑꯩꯍꯥꯛꯇꯤ ꯋꯥꯔꯦꯗꯀꯣ ꯏꯆꯦꯝ꯫ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯂꯝꯂꯦꯟ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦꯗꯣ, ꯂꯥꯡꯒꯣꯟ ꯑꯃ ꯍꯧꯔꯒꯦ, ꯅꯅꯥꯎ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯆꯦꯝꯍꯜ꯫ ꯐꯔꯦ ꯏꯅꯥꯎ ꯏꯕꯦꯝꯃ, ꯏꯅꯥꯎ ꯅꯪꯅ ꯂꯩꯍꯧꯔꯒꯦ ꯃꯥ ꯍꯥꯏꯔꯕꯅꯤꯅ ꯂꯩꯍꯧꯔꯣ꯫ ꯅꯆꯦꯝ ꯑꯣꯏꯕꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯣꯏꯗꯥꯝ ꯊꯥꯖꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯎꯅꯒꯅꯤ? ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯏꯆꯦꯝꯅ ꯁꯤꯡꯊꯦꯛ ꯃꯁꯤꯡ ꯊꯤꯅ ꯊꯥꯔꯒꯦ꯫ ꯁꯤꯡꯊꯦꯛ ꯃꯁꯤꯡ ꯊꯤꯅ ꯊꯥꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯣꯂꯣꯏꯗꯤ ꯁꯤꯡꯊꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯂꯒꯦ꯫ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯇ ꯁꯤꯡꯗꯥ ꯍꯥꯏꯅꯕꯨ ꯈꯪꯅꯍꯧꯔꯁꯅꯨꯀꯣ꯫ ꯎꯔꯤꯕ ꯂꯣꯛ ꯑꯁꯤꯕꯨꯅ ꯏꯅꯥꯎꯒꯤ ꯀꯣꯂꯣꯏ ꯃꯤꯡ ꯂꯧꯗꯨꯅ ꯊꯨꯝꯈꯣꯡ ꯂꯣꯛ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯂꯒꯦꯀꯣ꯫ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯂꯝꯂꯦꯟ ꯑꯁꯤꯅ ꯃꯔꯥꯝ ꯂꯝꯂꯦꯟ ꯀꯗꯥꯡꯕꯜ ꯍꯥꯏꯅꯕꯨ ꯀꯧꯔꯝꯂꯒꯦ ꯏꯆꯦꯝꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯂꯩꯔꯝꯂꯒ ꯀꯣꯔꯧ ꯃꯥꯅ ꯆꯤꯡꯌꯥ ꯄꯥꯡꯈ꯭ꯔꯕꯗ ꯐꯋꯣꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ, ꯀꯣꯔꯧ ꯏꯄꯥ ꯃꯍꯥꯛꯁꯨ ꯈꯨꯝꯂꯩꯗ ꯄꯥꯡꯂꯛꯂꯤ꯫ ꯆꯤꯡꯌꯥꯈꯥꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯐꯥꯏꯔꯨꯔꯒꯦꯀꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ꯫ ꯑꯁꯨꯝ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯥꯛꯄꯅ ꯐꯋꯣꯏꯕꯤ ꯇꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯕ ꯅꯨꯄꯥ ꯑꯍꯜ ꯃꯥꯕꯨ ꯎꯔꯕꯗ ꯐꯋꯣꯏꯕꯤ ꯑꯁꯨꯝꯅ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯍꯣ ꯏꯄꯜ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯍꯣ ꯏꯄꯜ! ꯏꯃꯣ, ꯑꯩꯕꯨꯔꯥ? ꯏꯄꯜ, ꯏꯄꯜꯕꯨꯅꯤ꯫ ꯑꯩꯅ ꯏꯄꯜꯕꯨ ꯀꯧꯕꯗꯤ ꯉꯁꯤꯒꯤ ꯋꯥꯡꯂꯦꯟ ꯑꯍꯤꯡꯁꯤꯃꯇꯪ ꯈꯨꯜ ꯑꯁꯤꯗ ꯐꯥꯏꯒꯦ, ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯏꯄꯜ꯫ ꯑꯗꯣ ꯏꯄꯜꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯎꯃꯪ ꯂꯩꯍꯧ ꯂꯩꯇꯕ꯭ꯔꯥ? ꯇꯥꯛꯄꯤꯌꯨꯅꯤ ꯏꯄꯜ꯫ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯐꯤꯕꯝ ꯎꯔꯨꯕꯗ ꯆꯛꯄ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯄꯜꯒꯤ ꯈꯨꯜꯗꯤ ꯎꯃꯪ ꯂꯩꯍꯧ ꯂꯩ, ꯑꯗꯨꯕꯨꯅꯤ ꯏꯃꯣ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯇꯣꯝꯇ ꯁꯨꯛꯂꯝꯃꯝꯂꯕ ꯑꯍꯤꯡ ꯑꯁꯤꯕꯨ ꯎꯃꯪꯗ ꯀꯔꯝꯅ ꯌꯥꯔꯦꯛꯀꯅꯤ? ꯏꯄꯜꯒꯤ ꯌꯨꯝꯗ ꯂꯩꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯆꯤꯡꯅꯕ ꯂꯩ? ꯏꯄꯜ, ꯑꯩꯗꯤ ꯇꯥꯏꯕꯪ ꯌꯨꯝꯗ ꯆꯪꯂꯔꯣꯏ, ꯃꯔꯝꯗꯤ ꯅꯃꯣꯝ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯏꯄꯜ꯫ ꯑꯗꯨꯅ ꯏꯄꯜꯒꯤ ꯃꯣꯡꯕ ꯅꯔꯥꯒꯌꯥꯏꯗ ꯆꯪꯐꯗꯦ ꯏꯄꯜ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯌꯋꯥꯕꯨ ꯇꯥꯔꯒ ꯈꯨꯜꯂꯥꯛꯄ ꯆꯤꯡꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯃꯣꯝ ꯅꯪꯕꯨ ꯈꯣꯌꯨꯝ ꯂꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯔꯥ? ꯏꯄꯜꯗ ꯌꯋꯥꯕꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯤ ꯏꯃꯣ꯫ ꯏꯄꯜ, ꯑꯩꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯅꯠꯇꯤꯌꯦ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯏꯄꯜ꯫ ꯆꯤꯡꯎ ꯂꯩꯀꯨꯜ ꯎꯃꯪ ꯂꯩꯍꯧꯕꯗꯣ ꯃꯗꯨ ꯈꯛꯇ ꯇꯥꯛꯄꯤꯌꯨꯅꯤ ꯏꯄꯜ꯫ ꯐꯔꯦ ꯏꯃꯣ, ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯜꯅ ꯎꯃꯪ ꯂꯩꯍꯧ ꯇꯥꯛꯂꯒꯦ꯫
ꯏꯄꯜꯒꯤ ꯇꯨꯡꯕꯨ ꯏꯜꯂꯛꯂꯣ ꯆꯠꯂꯁꯤ ꯍꯣꯏ ꯏꯄꯜ ꯆꯠꯂꯁꯤ ꯆꯛꯄ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯃꯥꯗꯤ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯕꯤꯅꯤ ꯈꯪꯖꯗꯕꯅ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯎꯃꯪ ꯂꯩꯍꯧ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯝꯃꯤ ꯇꯨꯇꯨ ꯌꯦꯡꯉꯨ ꯑꯁꯤꯗ ꯎꯔꯤꯕꯁꯤ ꯆꯤꯡꯎ ꯂꯩꯀꯣꯜꯅꯤ ꯂꯥꯏꯅꯥꯎ ꯇꯥꯕꯤ ꯈꯨꯕꯝꯅꯤꯀꯣ ꯏꯃꯣ ꯑꯗꯨꯒꯅꯤ ꯏꯃꯣ ꯏꯃꯣꯡꯒꯤ ꯆꯥꯅꯅ ꯊꯛꯅꯅꯕ ꯋꯥꯠꯂꯕꯁꯨ ꯏꯄꯜꯅ ꯄꯤꯒꯦꯀꯣ ꯏꯄꯜ ꯑꯩꯒꯤ ꯇꯔꯥꯆꯥꯛ ꯌꯣꯡꯕ ꯌꯥꯎꯔꯤ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏꯌꯦ ꯏꯄꯜ ꯅꯪꯅ ꯏꯄꯜꯒꯤ ꯌꯨꯝꯗ ꯂꯩꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯏꯃꯣ ꯅꯪꯁꯨ ꯎꯃꯪ ꯂꯩꯍꯧ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯏꯄꯜꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯏꯔꯥꯜ ꯌꯥꯏꯗ ꯆꯪꯂꯒꯦꯀꯣ ꯐꯒꯅꯤ ꯏꯄꯜ ꯅꯃꯣꯝ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯀꯣꯔꯣꯡꯅꯣꯝ ꯑꯁꯤꯃ ꯐꯋꯣꯏꯕꯤ ꯃꯥꯗꯤ ꯎꯃꯪ ꯂꯩꯍꯧ ꯑꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ ꯃꯊꯪꯒꯤ ꯀꯣꯔꯧꯅ ꯂꯥꯛꯂꯕꯗ ꯐꯋꯣꯏꯕꯤ ꯃꯍꯥꯛꯅ ꯉꯔꯥꯡꯕꯨ ꯊꯦꯡꯅꯈꯤꯕ ꯇꯝꯕ ꯅꯨꯄꯥ ꯈꯨꯜꯂꯥꯛꯄꯗꯨꯒꯤ ꯃꯌꯨꯝ ꯃꯔꯥꯜ ꯌꯥꯏꯗꯕꯨ ꯂꯥꯛꯂꯝꯃꯤ ꯐꯋꯣꯏꯕꯤ ꯇꯝꯕ ꯃꯥꯒ ꯊꯦꯡꯅꯔꯕꯗ ꯑꯁꯨꯝꯅ ꯍꯪꯖꯔꯛꯂꯝꯃꯤ ꯏꯄꯜ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯏꯄꯜ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯃꯣ ꯏꯄꯜꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯆꯛꯄ ꯀꯧꯕ꯭ꯔꯅꯤ ꯏꯄꯜ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯄꯜꯒꯤ ꯈꯨꯜ ꯑꯁꯤ ꯆꯛꯄ ꯀꯧꯏ ꯏꯃꯣ ꯑꯗꯨꯗꯤ ꯏꯄꯜ ꯅꯃꯣꯝ ꯑꯩꯅ ꯉꯁꯤꯅꯣ ꯑꯍꯤꯡ ꯑꯃꯕꯨ ꯌꯥꯔꯦꯛꯈꯤꯕ ꯋꯥꯡꯂꯦꯟ ꯑꯍꯤꯡ ꯂꯣꯏꯗꯥꯝ ꯑꯃꯕꯨ ꯐꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯐꯥꯏꯔꯝꯕ ꯀꯣꯂꯣꯏ ꯂꯧꯔꯒ ꯏꯄꯜꯒꯤ ꯆꯛꯄ ꯈꯨꯜꯒ ꯄꯨꯜꯂꯒ ꯆꯛꯄ ꯐꯌꯦꯡ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯒꯦꯀꯣ ꯏꯄꯜ ꯆꯛꯄ ꯐꯌꯦꯡ ꯑꯗꯨꯒꯅꯤ ꯏꯄꯜ ꯅꯃꯣꯝꯅ ꯏꯄꯜꯒꯤꯗꯃꯛ ꯐꯧ ꯃꯔꯨ ꯑꯁꯪꯕ 3 ꯄꯤꯔꯝꯂꯒꯦꯀꯣ ꯏꯄꯜ ꯐꯧ ꯃꯔꯨ ꯑꯁꯪꯕ 3 ꯑꯁꯤꯅ ꯏꯄꯜꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯍꯧꯗꯣꯛꯅꯖꯧꯀꯣ ꯏꯄꯜ ꯅꯃꯣꯝ ꯑꯃꯨꯛ ꯈꯣꯡꯗꯣꯏꯈ꯭ꯔꯒꯦꯀꯣ ꯏꯄꯜ ꯉꯥꯏꯈꯣꯅꯤ ꯏꯃꯣ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯗꯨꯅ ꯈꯥꯝꯖꯕꯕꯨ ꯇꯥꯗ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯗꯤ ꯈꯥꯝꯕꯤꯉꯩꯒꯤ ꯃꯑꯣꯡꯕꯨ ꯂꯧ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯈꯨꯜꯂꯥꯛꯄꯅ ꯐꯋꯣꯏꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗ ꯅꯤꯡꯉꯝꯗꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯑꯣ ꯄꯪꯉꯤꯗ ꯈꯨꯜꯂꯥꯛꯄ ꯏꯃꯣꯝ ꯅꯪꯗꯤ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯑꯣꯏꯔꯝꯂꯕ ꯇꯅꯥꯏ ꯑꯩꯅ ꯊꯧꯅꯤ ꯍꯩꯇꯕꯅ ꯃꯥꯡꯖꯔꯦꯗꯣ ꯑꯣ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯄꯥꯝꯃꯨꯏꯗ ꯏꯄꯜꯒꯤ ꯏꯃꯣꯝ ꯏꯕꯦꯝꯃ ꯆꯦꯛꯂꯥꯒꯨꯝ ꯆꯤꯟꯗꯤꯅ ꯀꯤꯁꯤꯅꯤ ꯑꯃꯨꯛ ꯇꯥꯜꯂꯛꯈꯣꯅꯤ ꯏꯃꯣ ꯑꯁꯨꯝꯅ ꯀꯥꯏꯗ ꯂꯣꯏꯔꯣꯏꯕꯨ ꯂꯥꯛꯄꯅ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯂꯩꯃꯇꯣꯟ ꯆꯤꯡꯕꯨ ꯌꯧꯔꯛꯂꯝꯃꯤ ꯑꯃꯝꯂꯣꯛꯀꯤ ꯂꯣꯛꯅꯨꯡꯗ ꯂꯥꯏꯖ ꯏꯄꯥꯜꯕꯨ ꯂꯥꯡꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯥꯃꯨ ꯇꯥꯏꯕꯪꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯑꯀꯣꯡ-ꯆꯥꯝꯕꯅ ꯋꯥꯏꯔꯥ ꯇꯦꯟꯕꯨ ꯄꯨꯔꯒ ꯁꯒꯣꯜ ꯂꯥꯡꯒꯣꯏ ꯁꯨꯛꯂꯤ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯔꯧꯁꯥꯕꯨ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ ꯐꯋꯣꯏꯕꯤ ꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕꯤ ꯃꯥꯕꯨ ꯎꯔꯨꯕꯗ ꯑꯀꯣꯡ-ꯆꯥꯝꯕꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯕꯦꯜ ꯑꯁꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯗꯨꯅ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯀꯣꯡ-ꯆꯥꯝꯕꯅ ꯐꯋꯣꯏꯕꯤ ꯃꯥꯕꯨ ꯀꯧꯖꯔꯛꯏ ꯍꯣꯏ ꯏꯕꯦꯟ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯈꯣꯌꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯔ ꯏꯕꯦꯟꯕꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯣꯌꯨꯝ ꯂꯥꯏ ꯅꯠꯇꯦꯅꯤ ꯏꯕꯦꯟꯅꯤ ꯄꯥꯝ ꯌꯥꯟꯒꯦ ꯂꯥꯛꯄꯅꯤꯅꯤ ꯏꯕꯦꯟꯁꯦ ꯅꯪ ꯀꯤꯒꯅꯨꯀꯣ ꯄꯥꯔꯤ ꯉꯥꯏꯈꯣ ꯏꯕꯦꯟ ꯋꯥ ꯍꯪꯒꯦ ꯅꯪꯕꯨ ꯄꯣꯏꯔꯩ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯌꯨꯅꯤ ꯏꯕꯦꯟꯗ ꯏꯕꯦꯟ ꯑꯩꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇꯒꯤꯅꯤ ꯁꯨꯝꯁꯥꯡ ꯅꯣꯡꯂꯦꯟꯍꯟꯕꯒꯤ ꯃꯄꯥꯔꯤ ꯊꯣꯏꯗꯤꯡꯖꯥꯝꯕꯤ ꯄꯂꯦꯝꯅ ꯅꯥꯎꯄꯨꯕꯤꯕ ꯃꯣꯏꯔꯥꯡ ꯑꯀꯣꯡ-ꯆꯥꯝꯕ ꯀꯣꯂꯣꯏꯃꯤꯡꯕꯨ ꯀꯧꯏꯅꯤ ꯏꯕꯦꯟ ꯑꯀꯣꯡ-ꯆꯥꯝꯕ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯔꯒ ꯐꯋꯣꯏꯕꯤ ꯆꯤꯡꯅꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯖꯔꯛꯏ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯑꯀꯣꯡ-ꯆꯥꯝꯕ ꯀꯌꯥꯗꯤ ꯁꯨꯏ ꯍꯥꯏꯌꯨꯅꯤ ꯏꯕꯨꯡꯉꯣ ꯀꯌꯥꯗꯤ ꯁꯨꯏ ꯏꯕꯦꯟ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯑꯀꯣꯡ-ꯆꯥꯝꯕ ꯀꯧꯕꯗꯤ ꯏꯇꯣꯝꯇꯅꯤꯅꯤ ꯏꯕꯦꯟ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯃꯁꯥꯕꯤ ꯃꯥꯕꯨ ꯊꯦꯡꯅꯖꯔꯕꯗ ꯃꯍꯥꯛꯁꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯁꯥꯕꯤ ꯅꯍꯥꯛꯅ ꯏꯐꯝꯗ ꯏꯕꯦꯟ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯕꯤꯔꯒꯅꯨ ꯅꯪꯅ ꯑꯩꯍꯥꯛꯄꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕꯅꯤ ꯑꯩꯍꯥꯛ ꯈꯣꯌꯨꯝ ꯂꯥꯏꯅꯤꯅꯤ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯑꯀꯣꯡ-ꯆꯥꯝꯕ ꯅꯍꯥꯛꯀ ꯐꯋꯣꯏꯕꯤ ꯑꯩꯍꯥꯛꯀ ꯀꯣꯔꯣꯡ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅ ꯐꯧꯀꯧꯔꯣꯜ ꯁꯦꯝꯒꯅꯤ ꯍꯥꯏꯍꯧꯋꯤꯅꯦ ꯄꯟꯊꯧꯅ ꯉꯁꯤ ꯅꯣꯡꯗꯒꯤ ꯏꯁꯥꯕꯤ ꯅꯪꯒꯤ ꯅꯔꯥꯜ ꯌꯥꯏꯗ ꯄꯨꯕꯤꯌꯨꯅꯤ ꯏꯁꯥꯕꯤ ꯁꯥꯗꯥꯟꯕꯕꯨ ꯂꯥꯛꯄ ꯑꯀꯣꯡ-ꯆꯥꯝꯕꯗꯤ ꯐꯋꯣꯏꯕꯤꯒꯤ ꯋꯥ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇ ꯈꯨꯝꯖꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯁꯥꯕꯤ ꯑꯩꯒꯤ ꯈꯣꯡꯆꯠꯇꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯆꯤꯡꯎ ꯂꯩꯄꯥꯛ ꯇꯨꯡꯏꯟꯅ ꯏꯅꯤꯡꯊꯧ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯃꯄꯨꯔꯦꯜꯒꯤ ꯃꯌꯥꯊꯪ ꯑꯍꯥꯛꯄ ꯁꯥꯃꯨ ꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯄꯨꯝꯕꯒꯤ ꯑꯋꯥ ꯑꯅꯥ ꯇꯨꯔꯩ ꯏꯔꯩꯕꯨ ꯆꯦꯟꯗꯅꯕ ꯃꯣꯏꯔꯥꯡ
ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯒꯤ ꯁꯥꯔꯦꯜ ꯆꯟꯅꯕ ꯌꯥꯔꯧꯁꯥ ꯐꯥꯕꯕꯨ ꯈꯣꯡꯆꯠꯅꯤꯗꯣ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯉꯁꯤꯒꯧꯕ ꯅꯣꯡꯗꯤ ꯁꯥꯅꯧ ꯅꯪꯕꯨ ꯄꯨꯔꯒ ꯄꯥꯈꯪ ꯃꯣꯡꯕ ꯏꯔꯥꯜ ꯌꯥꯏ ꯍꯜꯋꯥꯏꯕꯕꯨ ꯌꯥꯔꯔꯣꯏ ngasi nongdagi tharaga humni suba numitta isano nangbu lawba lake wanglin matum adu phawbadangdi ngaibiyuni isano phare adudi ngasi nongdagi humni suba numitta mafam asida amuk lakbiyu ko isabi bungo nanaw lengdan leijaramge ko isabi adubu isano nangdi khoyum laini do nasabi aina hayengno amuk lakpadi isano nang leramgani haiba ꯄꯥꯏꯃ ꯄꯨꯛꯅꯤꯡꯅ ꯊꯥꯖꯗꯦ ꯄꯨꯛꯅꯤꯡ ꯁꯦꯡꯅꯕ ꯏꯁꯥꯅꯧ ꯅꯪꯅ ꯁꯥꯔꯤ-ꯄꯥꯟꯗꯣꯝ-ꯂꯣꯝꯕꯤꯌꯨꯅꯤ ꯏꯁꯥꯅꯧ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯁꯣꯏꯗꯅ ꯂꯩꯖꯔꯝꯒꯦ ꯏꯈꯥꯏ ꯅꯤꯡꯊꯧꯅ ꯈꯪꯁꯅꯨ ꯅꯁꯥꯅꯧ ꯑꯩ ꯂꯩꯖꯔꯝꯒꯦꯅꯤ ꯏꯁꯥꯕꯤ ꯑꯁꯨꯝꯅ ꯀꯣꯡꯖꯥꯝꯕ ꯆꯠꯈ꯭ꯔꯕꯗ ꯐꯋꯣꯏꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯉꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯤ ꯂꯥꯛꯂꯕꯗ ꯑꯀꯣꯡꯖꯥꯝꯕ ꯃꯥꯗꯤ ꯂꯥꯛꯄ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯤ ꯐꯋꯣꯏꯕꯤ ꯑꯁꯨꯝ ꯉꯥꯏꯔꯗꯨꯅ ꯂꯩꯔꯣꯏꯒ ꯈꯜꯂꯛꯂꯕꯣꯏ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯏꯁꯥꯕꯤ ꯃꯥꯒ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯋꯥꯡꯂꯦꯟ ꯃꯇꯝꯗꯤ ꯍꯦꯟꯈ꯭ꯔꯦꯗꯣ ꯀꯔꯤꯒꯨꯝꯕ ꯐꯋꯣꯏꯕꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯁꯥꯕꯤ ꯑꯣꯏꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯒꯅꯤ ꯐꯋꯣꯏꯕꯤ ꯑꯩꯅ ꯉꯥꯏꯔꯝꯃꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯏꯁꯥꯕꯤ ꯃꯔꯥꯜ ꯌꯥꯏꯗꯗꯤ ꯌꯧꯔꯨꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯋꯣꯏꯕꯤ ꯑꯆꯝꯕ ꯂꯣꯏꯕꯤ ꯆꯅꯨ ꯑꯃꯒꯤ ꯁꯛꯂꯣꯟꯕꯨ ꯂꯧꯔꯗꯨꯅ ꯑꯀꯣꯡꯖꯥꯝꯕ ꯃꯁꯥꯕꯤ ꯃꯔꯥꯜ ꯌꯥꯏꯗꯕꯨ ꯂꯥꯛꯂꯝꯃꯤ ꯃꯁꯥꯕꯤ ꯃꯥꯒꯤ ꯃꯔꯥꯜ ꯌꯥꯏ ꯌꯧꯔꯕꯗ ꯑꯀꯣꯡꯖꯥꯝꯕ ꯄꯣꯛꯄꯤ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯕꯨ ꯎꯔꯗꯨꯅ ꯐꯋꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯄꯥꯂꯦꯝꯃꯥꯟꯕꯤ ꯏꯃꯥ ngasi inung nongma asidadi ningol aibu palemgi mongba asida lekjageba nuja nangbu kanano mafam khangda miyoidi aigi iragai nungsida yarekpabu yaroido palemmanbi ima malem kaida sadanba khongsankhiba isabi akongzamba mana ngairamu chingoirambagi isabi mabu ngairakpadi isabi mana lakpa kauba leiraktrabada ningol aina khongkakna hui thangjarakpadi ꯐꯋꯣꯏꯕꯤꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯃꯤꯒꯧ-ꯃꯤꯆꯥꯟ-ꯐꯖꯗꯕꯤ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯅ ꯐꯋꯣꯏꯕꯤꯕꯨ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯂꯣꯏꯕꯤ ꯆꯅꯨ ꯆꯃꯣꯠꯅꯕꯤ ꯌꯥꯋꯥꯅ ꯄꯥꯎ ꯇꯥꯅꯤꯡꯗꯦ ꯄꯥꯔꯤ ꯑꯀꯣꯡꯖꯥꯝꯕꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯤꯟ ꯄꯟꯗꯨꯅ ꯌꯥꯋꯥ ꯄꯥꯎꯃꯦꯟꯕꯗꯤ ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯣꯡꯂꯩꯊꯨꯅ ꯈꯣꯡꯁꯥꯟꯈ꯭ꯔꯣ ꯆꯠꯂꯨꯅꯍꯦ ꯍꯥꯗ ꯄꯥꯂꯦꯝ ꯁꯛꯄꯤꯌꯨ ꯏꯁꯥꯕꯤ ꯃꯥꯅ ꯍꯜꯋꯥꯏꯔꯛꯄ ꯉꯥꯏꯖꯒꯦ ꯉꯁꯤꯒꯤ ꯏꯅꯨꯡ ꯅꯣꯡꯃ ꯑꯁꯤꯃꯇꯪꯗꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯂꯦꯛꯆꯒꯦꯕ ꯇꯔꯥ ꯆꯥꯛꯁꯨ ꯆꯥꯖꯔꯣꯏ ꯆꯔꯩ-ꯐꯤꯁꯨ ꯅꯤꯖꯔꯣꯏ ꯀꯔꯤ 이카이 나이다비 나와나 콜 따닝디 짜잘크로네 해 예나카다수 렉파로이 센장 마름 마가니 와이곤다수 히파로이 수카 삼마가 옅나니 만비 상골다수 히파로이 만비 살라이 따가니 옥곤다수 렉파로이 떼비 옥라이 따가니 나사가도 옅닝디 통지나 따이 탱라게 아시하라두나 공삼바기디 발렘 토이딩삼비 마나 통도 팅진키라미 matawasi uraga phawoi-bina asumna haizarei is kariyawa kaubagi hada palem sakpiyo thongsina taikang mapalangdabu thorakhogaba hai nang changlakpadi isak mang iral tungani namaiduda yangen sumsit asina kange he is kari mataw yangen sumsit asina kankrabadi hiyai pumnamak mangbu tare kairal yengol asida lolhaurage ahing tanglawa thengba phawoi-bi lairembi-di thoidingzambi-dagi nathaina yengondabu lotkirami inung sorana ngalaklabada thoidingzambi maphamda phawoi-bi lairembi matik mayai khanghalage khalladuna asumna hairaklammi hai hai thoidingzambi nangdi aigi itikpu khangjaho nura oibi ahakti loibi sanu nattedo aigi kholoi mingdi phawoi-bi-bu kawido napari akongzambada thokiba pumbabu tamjaho nangi sumang mathawbung tingthok-tuna thamliba phaklong magi mathakki 𝗬𝗵-ཕꯍꯧꯅ ꯆꯤꯡꯗꯨꯝꯒꯨꯝ ꯐꯋꯩ ꯑꯣꯏꯅ ꯊꯝꯕꯤꯒꯦ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏ ꯇꯥꯡꯂꯧ ꯆꯥꯗ ꯃꯇꯝꯗ ꯋꯥꯏꯊꯨꯡꯂꯔꯕ ꯀꯅꯥꯕꯨ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯖꯗꯕꯤ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯤꯡꯒꯣꯏꯅꯕꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯠꯐꯗꯕ ꯁꯥꯖꯠꯅꯤ ꯅꯄꯥꯔꯤ ꯃꯥꯅ ꯍꯜꯂꯛꯂꯒ ꯅꯕꯦꯝꯃ ꯑꯩꯗꯤ ꯃꯩꯔꯝ ꯃꯩꯀꯩ ꯄꯥꯡꯈꯤ ꯇꯝꯃꯨꯗꯣ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯂꯛꯂꯕꯗ ꯐꯋꯣꯏꯕꯤ ꯃꯥꯕꯨ ꯀꯧꯖꯔꯛꯂꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯣꯝ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯕꯦꯝꯃ ꯄꯥꯂꯦꯝꯅ ꯅꯐꯝꯗ ꯂꯪꯖꯈ꯭ꯔꯕꯣꯏ ꯏꯆꯥ ꯄꯥꯔꯤ ꯂꯥꯛꯄ ꯐꯥꯎꯕꯗꯗꯤ ꯉꯥꯏꯕꯤꯈꯣꯅꯤ ꯏꯃꯣ
ꯊꯧꯑꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯗꯤ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯒꯤ ꯋꯥ ꯑꯃꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯋꯥꯡꯂꯦꯟ ꯄꯨꯡꯂꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗ ꯑꯀꯣꯡꯖꯥꯝꯕ ꯇꯝꯕ ꯃꯥꯁꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜꯕꯨ ꯇꯣꯡꯂꯗꯨꯅ ꯃꯌꯨꯝ ꯃꯔꯥꯜ ꯌꯥꯏꯗ ꯍꯜꯂꯛꯂꯝꯃꯤ ꯃꯔꯥꯜ ꯌꯥꯏꯕ ꯌꯧꯔꯕꯗ ꯑꯀꯣꯡꯖꯥꯝꯕ ꯃꯥꯅ ꯐꯧꯌꯥꯝ ꯑꯗꯨꯕꯨ ꯎꯔꯦ ꯐꯛꯂꯣꯡꯊꯛꯇ ꯂꯩꯔꯤꯕ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯑꯀꯣꯡꯖꯥꯝꯕꯅ ꯃꯥꯒꯤ ꯄꯥꯂꯦꯝꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ ꯏꯃꯥ ꯄꯥꯂꯦꯝ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯂꯣꯏꯃꯣꯝ ꯐꯧ ꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯏꯃꯥ ꯃꯄꯥꯔꯤ ꯍꯜꯂꯛꯂꯕꯗ ꯊꯣꯏꯗꯤꯡꯖꯥꯝꯕꯤ ꯃꯔꯥꯜ ꯌꯥꯏꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯗꯨꯅ ꯄꯥꯎꯗꯝꯖꯔꯝꯃꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯄꯨꯛꯅꯤꯡ ꯇꯞꯊꯧ ꯏꯃꯥ ꯋꯥ ꯇꯝꯒꯦ ꯉꯔꯥꯡ ꯂꯣꯏꯕꯤ ꯆꯅꯨ ꯑꯃ ꯂꯥꯛꯂꯝꯃꯤꯗꯣ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯍꯥꯛꯅ ꯏꯃꯥꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯃꯠꯇꯕꯨ ꯌꯥꯏꯔꯦꯛꯆꯒꯦ ꯍꯥꯏ ꯏꯃꯥꯅ ꯆꯪꯍꯟꯗꯦ ꯊꯤꯅ ꯅꯥꯅ ꯆꯩꯔꯨꯔꯦꯅꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯣꯏꯕꯤ ꯆꯅꯨ ꯃꯥꯗꯤ ꯑꯁꯝꯕ ꯅꯨꯆꯥꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯧꯑꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯦꯅꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯖꯧ ꯍꯥꯏꯗꯨꯅ ꯂꯣꯏꯃꯣꯝ ꯐꯧ ꯃꯌꯥꯝ ꯑꯁꯦ ꯊꯝꯂꯝꯂꯤꯕꯅꯤ ꯄꯥꯔꯤ ꯏꯁ ꯑꯗꯨꯗꯤ ꯏꯃꯥ ꯀꯗꯧꯗ ꯆꯠꯈ꯭ꯔꯦ ꯀꯗꯥꯏ ꯌꯧꯔꯝꯂꯅꯤ ꯄꯥꯂꯦꯝ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯃꯥꯅ ꯂꯩꯔꯦꯝꯕꯤ ꯃꯥꯕꯨ ꯈꯥꯝꯖꯕꯗꯤ ꯏꯃꯥꯅ ꯂꯪꯖꯔꯨꯕꯅ ꯌꯥꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦꯅꯦ ꯂꯩꯔꯦꯝꯕꯤ ꯃꯥꯗꯤ ꯃꯩꯔꯝ ꯃꯥꯏꯀꯩꯗꯕꯨ ꯆꯠꯈ꯭ꯔꯦꯅꯦ ꯄꯥꯔꯤ ꯄꯥꯂꯦꯝ ꯃꯄꯥꯎ ꯇꯥꯔꯒ ꯑꯀꯣꯡꯖꯥꯝꯕ ꯃꯄꯥꯔꯤ ꯌꯥꯡꯒꯣꯏ ꯁꯌꯥꯡꯊꯛꯇ ꯀꯥꯔꯗꯨꯅ ꯆꯨꯛꯂꯤ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯈꯣꯡꯗꯣꯏꯈ꯭ꯔꯕꯤ ꯐꯧꯑꯣꯏꯕꯤ ꯃꯥꯕꯨ ꯇꯥꯟꯅꯖꯔꯛꯂꯝꯃꯤ ꯑꯀꯣꯡꯖꯥꯝꯕꯅ ꯁꯨꯝ ꯂꯥꯛꯄꯅ ꯐꯧꯑꯣꯏꯕꯤ ꯃꯥꯕꯨ ꯄꯣꯏꯔꯩ ꯂꯝ ꯇꯥꯝꯅ ꯆꯠꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯁꯥꯅꯧ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯆꯠꯂꯤꯕꯗꯨꯕꯨ ꯎꯖꯔꯕꯗ ꯑꯀꯣꯡꯖꯥꯝꯕꯅ ꯌꯥꯋꯥ ꯃꯄꯥꯎꯕꯨ ꯂꯥꯎꯔꯛꯂꯝꯃꯤ ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯤꯌꯥꯡꯂꯝꯗꯕꯨ ꯆꯠꯂꯕ꯭ꯔꯥ ꯀꯨꯝꯕꯤ ꯂꯣꯛꯇꯕꯨ ꯀꯨꯝꯂꯕ꯭ꯔꯥ ꯄꯥꯈꯪ ꯌꯥꯋꯥ ꯇꯥꯕꯤꯗꯅ ꯄꯣꯏꯔꯩ ꯇꯥꯝꯅ ꯆꯠꯂꯕ꯭ꯔꯥ ꯏꯁꯥꯅꯧ ꯑꯁꯨꯝꯅ ꯐꯧꯑꯣꯏꯕꯤ ꯃꯥꯕꯨ ꯇꯥꯅꯕ ꯍꯥꯏꯖꯕꯕꯨ ꯐꯧꯑꯣꯏꯕꯤ ꯃꯥꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯦꯞꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯀꯣꯡꯖꯥꯝꯕ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯛꯏ ꯅꯨꯖꯥ ꯈꯣꯡꯗꯣꯏ ꯍꯨꯟꯈꯤꯕꯗꯤ ꯅꯤꯡꯉꯣꯜ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯄꯥꯈꯪ ꯏꯄꯥꯎ ꯇꯥꯔꯕꯗꯤ ꯆꯦꯛꯂꯥꯒꯨꯝ ꯆꯤꯟꯗꯤꯅꯈꯤꯁꯤ ꯄꯣꯝꯕꯤꯒꯨꯝ ꯆꯤꯂꯣꯛꯅꯈꯤꯁꯤꯅꯤ ꯏꯁꯥꯅꯧ ꯈꯥꯝꯅ ꯈꯥꯝꯅ ꯊꯣꯏꯆꯠꯅꯒꯅꯨ ꯊꯣꯏꯅꯕꯨ ꯊꯣꯏꯃꯜꯂꯤ ꯄꯥꯈꯪ ꯌꯥꯋꯥ ꯇꯥꯔꯕꯗꯤ ꯋꯥꯡꯂꯦꯟ ꯑꯃꯠꯇꯗꯤ ꯉꯥꯏꯕꯤꯈꯣꯅꯤ ꯏꯁꯥꯅꯧ ꯃꯁꯥꯕꯤ ꯃꯥꯒꯤ ꯃꯤꯀꯞꯄꯨ ꯇꯥꯔꯒ ꯐꯧꯑꯣꯏꯕꯤ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯄꯤꯔꯣꯏꯅꯕ ꯌꯦꯡꯂꯛꯂꯗꯨꯅ ꯈꯨꯝꯖꯔꯛꯂꯝꯃꯤ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯂꯩꯔꯦꯝꯕꯤ ꯑꯩ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯖꯩꯅꯦ ꯏꯁꯥꯕꯤ ꯅꯪꯅ ꯊꯣꯏꯃꯜꯂꯤ ꯍꯥꯏꯅ ꯂꯥꯎꯔꯛꯄꯅ ꯃꯔꯝꯕꯨ ꯑꯣꯏ ꯂꯝꯂꯦꯟ ꯑꯁꯤꯒꯤ ꯀꯣꯂꯣꯏꯕꯨ ꯂꯝꯂꯦꯟ ꯊꯣꯌꯥꯂꯝ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯂꯒꯦꯀꯣ ꯏꯁꯥꯕꯤ ꯅꯪꯒꯤ ꯄꯥꯂꯦꯝꯒꯤ ꯌꯥꯋꯥꯕꯨ ꯇꯥꯔꯨꯕꯗꯒꯤ ꯂꯩꯔꯦꯝꯕꯤ ꯑꯩꯅ ꯍꯟꯅꯕꯨ ꯌꯦꯡꯂꯝꯂꯔꯣꯏ ꯍꯥꯏꯅ ꯆꯠꯄꯅꯤꯅꯤ ꯅꯅꯥꯎꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯇꯨꯡꯂꯝꯆꯠꯇ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯊꯣꯏꯗꯤꯡ ꯄꯨꯗꯨꯅ ꯊꯥꯔꯕꯗꯤ ꯐꯧꯊꯣꯛꯍꯟꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯁꯥꯅꯧ ꯆꯤꯡꯉꯨ ꯅꯣꯡꯗꯝꯈꯣꯜꯅ ꯀꯟꯈꯤꯕꯅ ꯅꯨꯖꯥꯅ ꯏꯀꯥꯏ ꯐꯤꯔꯨꯛꯅꯔꯕꯁꯨ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯅꯁꯥꯕꯤ ꯑꯩꯒꯤ ꯃꯣꯡꯕ ꯏꯔꯥꯜ ꯌꯥꯏꯗꯕꯨ ꯆꯠꯂꯁꯤꯒꯕ ꯏꯁꯥꯅꯧ ꯏꯁꯥꯕꯤ ꯊꯪꯂꯦꯟ ꯂꯣꯏꯌꯨꯝꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯟꯗꯤ ꯄꯥꯝꯃꯨ ꯀꯥꯏꯗꯔꯁꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯁꯦꯠꯅꯔꯁꯤ ꯍꯌꯦꯡꯃꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯟꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤ ꯂꯩꯄꯨꯟ ꯈꯌꯣꯝ ꯁꯦꯝꯃꯤꯟꯅꯁꯤ ꯀꯔꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯟꯗꯤ ꯑꯔꯦꯝꯕꯕꯨ ꯇꯥꯔꯗ꯭ꯔꯥ ꯅꯨꯡꯁꯤꯖꯕꯤ ꯅꯍꯥꯛ ꯌꯥꯎꯗꯅ ꯏꯁꯥꯅꯧ ꯅꯍꯥꯛ ꯌꯥꯎꯗ꯭ꯔ ꯄꯨꯟꯁꯤꯗꯤ ꯑꯀꯣꯡꯖꯥꯝꯕ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯂꯩꯔꯦꯝꯕꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯂꯩꯔꯦꯝꯕꯤ ꯑꯩꯕꯨ ꯊꯣꯏꯃꯜꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯣ ꯊꯣꯏꯃꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯕꯨ ꯂꯧꯔꯒ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯑꯃꯗ ꯊꯣꯏꯕꯤ ꯍꯥꯏꯅ ꯂꯥꯡꯒꯣꯟꯖꯒꯦꯀꯣ ꯏꯁꯥꯕꯤ ꯅꯪꯅ ꯂꯩꯔꯦꯝꯕꯤ ꯑꯩꯕꯨ ꯈꯥꯝꯅ ꯈꯥꯝꯅ ꯂꯥꯎꯔꯛꯄꯅ ꯃꯗꯨꯅ ꯃꯔꯝꯕꯨ ꯑꯣꯏ ꯈꯥꯝꯕ ꯍꯥꯏꯅ ꯂꯥꯡꯒꯣꯟꯕꯤꯌꯨꯀꯣ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯑꯃꯗ ꯂꯣꯛꯇꯥꯛ ꯏꯁꯥꯏ ꯃꯥꯄꯜ ꯐꯥꯡꯕꯗ ꯋꯥꯛꯌꯩ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯤꯌꯨꯗꯣ ꯏꯁꯥꯕꯤ ꯇꯔꯥ ꯆꯥꯛ ꯌꯨꯝꯊꯣꯛꯇꯨꯅ ꯆꯤꯟꯗꯝꯃꯤꯟꯅꯁꯤꯀꯣ ꯄꯥꯝꯃꯨꯕ ꯂꯩꯔꯦꯝꯕꯤ ꯑꯩꯍꯥꯛꯇꯤ ꯂꯩꯋꯥꯡꯕꯅ ꯂꯩꯕ ꯂꯝ ꯃꯣꯡꯌꯥꯡꯕꯅ ꯂꯩꯕ ꯂꯝ ꯁꯂꯥꯏꯔꯦꯅ ꯂꯩꯕ ꯂꯝ ꯑꯔꯣꯡ ꯅꯤꯡꯊꯧꯅ ꯂꯩꯕ ꯂꯝꯅ ꯅꯅꯥꯎ ꯈꯣꯡꯗꯣꯏ ꯍꯨꯟꯈ꯭ꯔꯒꯦꯀꯣ ꯂꯩꯕꯤꯍꯧꯔꯣꯀꯣ ꯏꯁꯥꯕꯤ ꯂꯩꯕꯤꯍꯧꯔꯣ ꯏꯁꯥꯅꯧ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯏꯁꯥꯅꯧ ꯐꯧꯑꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯃꯥꯗꯤ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯈ꯭ꯔꯕꯣꯏ
ꯑꯀꯣꯡꯖꯥꯝꯕꯅ ꯈꯥꯝꯖꯕꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯋꯥꯏꯕꯤꯃꯥꯅ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯥꯛꯄꯅ ꯇꯣꯔꯩ ꯏꯔꯩ ꯀꯜꯂꯕ ꯈꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯋꯥꯏꯕꯤ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯕꯨ ꯊꯠꯂꯤꯕ ꯇꯣꯔꯩꯑꯣ, ꯇꯣꯔꯩ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯅꯤꯡꯒꯣꯜ ꯈꯣꯡꯕꯨ ꯀꯧꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯡ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡꯕꯨ ꯊꯣꯜꯂꯝꯂꯒ ꯈꯣꯡ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯍꯣꯠꯅꯕꯕꯨ ꯏꯔꯩꯃꯥꯅ ꯀꯟꯃꯟꯈꯤꯕꯅ ꯀꯗꯣꯝꯗ ꯊꯦꯜꯂꯤ ꯀꯗꯣꯝꯗ ꯂꯨꯏ ꯈꯪꯗ꯭ꯔꯕꯗ ꯃꯥꯡꯗ ꯊꯣꯔꯛꯄ ꯌꯥꯔꯧ ꯁꯖꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯖꯔꯛꯂꯝꯃꯤ꯫ ꯍꯥꯗ ꯌꯥꯔꯧ ꯁꯖꯤꯑꯣ, ꯆꯦꯜꯂꯤꯕ ꯂꯥꯏꯖꯈꯣꯡ ꯑꯁꯤꯕꯨ ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯂꯥꯟꯖꯒꯦ, ꯀꯗꯣꯝꯗ ꯊꯦꯜꯂꯤ ꯀꯗꯣꯝꯗ ꯂꯨꯏ? ꯍꯥ ꯌꯥꯔꯧ, ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯒꯕ꯫ ꯌꯥꯔꯧ ꯁꯖꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯗꯕꯅ ꯂꯛꯅꯒꯦꯕꯨ ꯈꯟ ꯑꯔꯨꯕꯗꯤ ꯃꯥꯏꯀꯩꯗ ꯊꯦꯜꯂꯤ ꯍꯥꯏꯅ ꯇꯥꯛꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯊꯦꯟꯕ ꯃꯥꯏꯀꯩꯗꯕꯨꯅ ꯑꯔꯨꯕꯅꯤ ꯇꯥꯛꯁꯤꯜꯂꯝꯃꯤ꯫ ꯐꯋꯥꯏꯕꯤꯃꯥꯗꯤ ꯑꯁꯦꯡꯕꯅꯤꯕꯨ ꯈꯟ ꯑꯔꯨꯕ ꯂꯥꯏꯖꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯃꯥꯗꯤ ꯏꯔꯩꯅ ꯀꯟꯃꯟꯈꯤꯕꯅ ꯑꯋꯥꯕꯕꯨ ꯅꯪꯂꯗꯨꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯏꯄꯥꯃꯥꯅ ꯃꯃꯣꯝ ꯐꯋꯥꯏꯕꯤꯃꯥꯒꯤ ꯑꯋꯥꯕ ꯎꯔꯗꯨꯅ ꯃꯃꯣꯝꯕꯨ ꯀꯟꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯗꯨꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯄꯤꯗꯣꯅꯨꯕꯨ ꯀꯧꯔꯛꯂꯤ꯫ ꯄꯟꯊꯧꯒꯤ ꯂꯥꯡꯂꯦꯟ ꯄꯤꯗꯣꯅꯨ, ꯄꯟꯊꯧꯒꯤ ꯌꯋꯥ ꯇꯥꯔꯕꯗꯤ ꯄꯟꯊꯧꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯣꯅꯤ ꯏꯃꯣ꯫ ꯄꯤꯗꯣꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯄꯟꯊꯧꯅ ꯀꯧꯕꯕꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝ ꯂꯥꯛꯆꯔꯦ ꯑꯄꯣꯛꯄ, ꯀꯔꯤ ꯌꯋꯥ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨꯗꯣ ꯄꯟꯊꯧ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯄꯤꯗꯣꯅꯨ, ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯐꯋꯥꯏꯕꯤꯃꯥꯗꯤ ꯈꯣꯌꯨꯝ ꯂꯥꯡꯉꯣꯜ ꯂꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯆꯠꯂꯣ, ꯏꯃꯣꯝ ꯃꯥꯒꯤ ꯌꯥꯏꯕꯤ ꯀꯜꯂꯣ, ꯊꯤꯜꯂꯦ, ꯆꯠꯂꯣꯅꯤ ꯏꯄꯥꯒꯤ ꯏꯃꯣꯝ, ꯈꯣꯡꯗꯣꯏꯔꯣꯅꯦ꯫ ꯐꯥꯒꯅꯤ ꯄꯟꯊꯧ ꯑꯄꯣꯛꯄ꯫ ꯄꯟꯊꯧ ꯌꯥꯊꯪꯕꯨ ꯄꯨꯗꯨꯅ ꯃꯃꯣꯝ ꯃꯥꯗꯤ ꯄꯤꯗꯣꯅꯨ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯥꯛꯄꯅ ꯅꯤꯡꯉꯣꯜ ꯈꯣꯡꯕꯨ ꯌꯧꯔꯛꯂꯤ꯫ ꯃꯆꯦꯝ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯄꯤꯗꯣꯅꯨ ꯈꯣꯡ ꯑꯗꯨꯕꯨ ꯂꯥꯟꯅꯕ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅꯕꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯁꯛꯄꯤ ꯏꯆꯦꯝꯍꯜ, ꯄꯤꯗꯣꯅꯨ ꯑꯩꯉꯣꯟꯗ ꯀꯣꯟꯕꯤꯌꯨꯗꯣ ꯏꯆꯦꯝꯍꯜ, ꯅꯅꯥꯎ ꯑꯩꯍꯥꯛ ꯂꯥꯟꯖꯒꯦ ꯏꯆꯦꯝꯍꯜ꯫ ꯐꯋꯥꯏꯕꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯃꯥꯒꯤ ꯅꯨꯡꯁꯥ ꯁꯣꯔꯅ ꯄꯤꯗꯣꯅꯨꯗ ꯌꯩꯔꯕꯗ ꯅꯥꯎꯁꯦꯛ ꯑꯣꯏꯅꯕꯨ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯡ ꯑꯗꯨꯕꯨ ꯂꯥꯜꯂꯛꯂꯕꯗ ꯐꯋꯥꯏꯕꯤ ꯌꯥꯔꯧ ꯁꯖꯤ ꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯌꯥꯔꯧ ꯁꯖꯤ ꯆꯤꯟꯊꯤꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯐꯋꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯐꯝꯗ ꯑꯣꯏꯗꯕꯕꯨ ꯉꯥꯡꯂꯤꯕꯅꯤ? ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯄꯨꯔꯤꯕ ꯑꯁꯦ ꯂꯣꯏꯃꯣꯝꯐꯧꯒꯤ ꯃꯔꯝꯅꯤ ꯈꯪꯗꯕ꯭ꯔꯥ ꯅꯪꯗꯤ? ꯃꯤꯅꯝꯕ ꯌꯥꯕ ꯅꯠꯇꯦ, ꯃꯁꯤꯃꯗꯤ ꯈꯪꯖꯍꯧ꯫ ꯅꯪꯅ ꯍꯌꯦꯡ ꯄꯣꯏꯔꯩ ꯇꯝꯄꯥꯛꯇ ꯀꯨꯝꯊꯔꯛꯄꯗ ꯐꯧ ꯃꯔꯨ ꯑꯃꯇꯪ ꯆꯤꯛꯄꯗ ꯅꯌꯥ ꯑꯗꯨ ꯀꯦꯟꯕ ꯑꯣꯏꯌꯨ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯔꯨꯕ ꯂꯥꯏꯖꯤ ꯏꯁꯤꯡꯕꯨ ꯊꯛꯄ ꯐꯪꯗꯕ ꯑꯣꯏꯌꯨ, ꯌꯥꯔꯧ ꯁꯖꯤ ꯆꯤꯟꯊꯤꯕꯤ꯫ ꯑꯁꯨꯝꯅ ꯐꯋꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯁꯥꯞꯅ ꯌꯥꯔꯧ ꯁꯖꯤ ꯃꯥꯗꯤ ꯐꯧꯒꯤ ꯐꯧꯔꯝ ꯑꯃꯠꯇꯁꯨ ꯆꯥꯈꯤꯗꯦ꯫ ꯐꯋꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯃꯨꯛꯁꯨ ꯇꯦꯡꯊꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ ꯄꯤꯗꯣꯅꯨ, ꯏꯆꯦꯝꯅꯗꯤ ꯂꯥꯡꯒꯣꯜ ꯑꯃꯒꯤꯗꯃꯛ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯐꯧ ꯀꯧꯔꯛꯄ ꯃꯇꯝꯗ ꯏꯆꯦꯝꯅ ꯅꯪꯕꯨ ꯀꯧꯔꯛꯀꯦꯀꯣ꯫ ꯅꯍꯥꯛ ꯂꯥꯛꯎꯀꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ, ꯏꯆꯦꯝ ꯆꯠꯂꯒꯦ, ꯂꯩꯍꯧꯔꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ, ꯏꯆꯦꯝꯍꯜ, ꯏꯆꯦꯝ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯐꯋꯥꯏꯕꯤꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯄꯤꯗꯣꯅꯨ ꯇꯦꯡꯊꯥꯔꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯂꯥꯏꯔꯦꯝꯕꯤꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗ ꯅꯍꯥꯟꯅꯣꯡ ꯂꯥꯏꯔꯦꯝꯕꯤꯃꯥꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯈꯣꯡꯒꯨꯝꯂꯛꯄꯗ ꯌꯧꯔꯛꯈꯤꯕ ꯃꯇꯥꯔꯣꯏ ꯑꯅꯤ ꯊꯣꯔꯛꯂꯗꯨꯅ ꯐꯋꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯈꯥꯝꯖꯔꯛꯂꯝꯃꯤ꯫ ꯏꯇꯥꯔꯣꯏ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤ, ꯅꯇꯥꯔꯣꯏ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯅꯨꯅꯤ ꯏꯇꯥ꯫ ꯅꯇꯥꯔꯣꯏ ꯑꯩꯈꯣꯏꯅ ꯈꯥꯝꯖꯕꯁꯤ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨꯅꯤ ꯏꯇꯥ꯫ ꯏꯇꯥꯔꯣꯏ ꯏꯉꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯇꯥ ꯑꯩꯕꯨ ꯈꯥꯝꯂꯒꯅꯨ꯫ ꯏꯇꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯅꯗꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯔꯦꯗꯣ ꯅꯇꯥ ꯑꯩꯍꯥꯛꯇꯤ ꯂꯥꯡꯒꯣꯜ ꯀꯨꯝꯍꯩ ꯑꯃꯒꯤ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯤ ꯏꯇꯥꯔꯣꯏ ꯅꯈꯣꯏꯕꯨ꯫ ꯏꯇꯥ ꯑꯃꯅ ꯈꯣꯏꯖꯨ ꯍꯥꯏꯅ ꯃꯤꯡꯒꯧꯔꯒꯦ, ꯏꯇꯥ ꯑꯣꯏꯕꯤ ꯑꯃꯅ ꯂꯩꯈꯥꯝ ꯍꯥꯏꯅꯕꯨ ꯃꯤꯡꯒꯧꯔꯒꯦꯀꯣ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯈꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯅ ꯈꯪꯅꯍꯧꯔꯁꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯗꯣꯛꯅ ꯐꯔꯣꯏꯀꯣ ꯏꯇꯥꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯃꯐꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩꯁꯨ ꯂꯩꯒꯦꯀꯣ꯫ ꯍꯌꯦꯡ ꯅꯃꯨ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯈꯔꯩ ꯂꯧꯕꯨꯛꯇꯒꯤ ꯐꯧꯌꯥꯝꯕꯨ ꯄꯨꯗꯨꯅ ꯌꯨꯝꯒꯤ ꯐꯧꯒꯣꯠꯇ ꯍꯥꯞꯂꯝꯗꯥꯏ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯐꯧꯕꯨ ꯍꯥꯞꯇ꯭ꯔꯤꯉꯩ ꯑꯣꯛꯊꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯇꯨꯡꯂꯝꯆꯠꯀꯤ ꯇꯥꯏꯕꯪꯅ ꯈꯪꯅꯍꯧꯔꯁꯅꯨꯀꯣ ꯏꯇꯥ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯗꯤ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯃꯒꯤꯗꯃꯛ ꯈꯣꯡꯗꯣꯏꯖꯈ꯭ꯔꯒꯦꯀꯣ ꯏꯇꯥ꯫ ꯑꯁꯨꯝꯅ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯃꯇꯝꯗꯒꯤ ꯐꯋꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯇꯨꯡꯏꯟꯅ
ꯂꯧꯔꯣꯛ ꯄꯟꯊꯥ ꯄꯣꯏꯅꯨ ꯋꯥꯛꯁꯤꯡ ꯃꯇꯝꯗ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯄꯨꯔꯛꯇꯨꯅ ꯌꯨꯝꯒꯤ ꯀꯩꯗ ꯍꯥꯞꯇ꯭ꯔꯤꯉꯩ ꯈꯣꯏꯖꯨ ꯂꯩꯈꯥꯝꯕꯨ ꯍꯥꯟꯅ ꯊꯥꯗꯨꯅ ꯑꯣꯛꯊꯣꯛꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛꯁꯨ ꯁꯣꯏꯐꯗ꯭ꯔꯕ ꯆꯠꯅ ꯄꯊꯥꯞ ꯑꯣꯏꯔꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯗꯨꯅ ꯁꯝꯆꯦꯠ ꯀꯟꯅ ꯍꯥꯠꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯅꯤꯜꯁꯨ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯟꯅꯗꯨꯅ ꯈꯠꯅꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯑꯁ ꯊꯥꯗꯣꯏ, ꯅꯪꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠꯀꯤ ꯏꯁꯧ ꯂꯥꯡꯉꯧꯗ꯭ꯔꯗꯤ ꯍꯩꯅꯗꯕꯗꯧꯅ꯫ ꯍꯣꯏ ꯂꯥꯡꯕ ꯇꯥꯕꯅꯤ, ꯋꯥꯃꯜꯂꯦ ꯄꯨꯟꯁꯤꯁꯦ, ꯌꯥꯝ ꯋꯥꯃꯜꯂꯦ, ꯑꯗꯨꯒꯤꯅꯦ ꯏꯁꯧꯁꯤ ꯂꯥꯡꯂꯤꯕꯅꯤ꯫ ꯑꯩꯁꯤ ꯂꯥꯏꯔꯩ ꯈꯪꯉꯗꯤ ꯅꯪ ꯅꯥꯟꯅ ꯇꯣꯛꯍꯧꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯂꯩꯁꯨ ꯂꯩꯕꯤꯔꯛꯄ, ꯏꯁꯧꯁꯨ ꯑꯗꯨꯝ ꯂꯥꯡꯕ, ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ? ꯂꯥꯏꯔꯔꯁꯨ ꯃꯇꯨ ꯃꯆꯥ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯌꯥꯏꯅ, ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯍꯥꯛꯇ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯦ, ꯑꯩꯕꯨ ꯂꯧꯕꯨꯛ ꯆꯠꯍꯜꯂꯤ, ꯐꯤ ꯁꯥꯍꯜꯂꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯥꯗꯣꯏ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯅꯦ ꯅꯪꯅ ꯊꯕꯛ ꯁꯨꯕꯁꯦ꯫ ꯑꯩꯁꯦ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯨꯁꯤꯟꯕꯗ ꯈꯨꯠꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯂꯩꯊꯦꯛꯈ꯭ꯔꯦ, ꯑꯗꯨꯅ ꯊꯕꯛ ꯀꯟꯕꯁꯦ ꯁꯨꯕ ꯌꯥꯗꯕꯒꯤꯅꯤ꯫ ꯁꯨꯝ ꯅꯧꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯌꯥꯔꯅꯤꯗ, ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯧꯅꯤ꯫ ꯏꯁꯣꯔꯁꯤꯁꯨ ꯐꯠꯃꯟꯗꯦ, ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ꯫ ꯏꯄꯥ ꯏꯃꯥ ꯐꯪꯉꯤ, ꯅꯧꯅ ꯍꯦꯛꯇ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯏꯇꯣꯝꯇ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯁꯦꯡꯕ ꯊꯨꯒꯥꯏꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ꯫ ꯌꯥꯔꯦ ꯇꯣꯛ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯈꯣ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ, ꯂꯧꯕꯨꯛꯇ ꯆꯠꯄꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯀꯦꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯅꯦ, ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯊꯥꯖꯟꯕ ꯌꯦꯛꯁꯤꯟꯕ ꯍꯦꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯁꯛꯇꯣ꯫ ꯑꯗꯨꯕꯨ ꯀꯅꯥ ꯎꯅꯕꯅꯦ ꯀꯦꯔꯤꯅꯣꯕ, ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯍꯣ, ꯅꯣꯡꯃꯇꯁꯨꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯐꯪꯗꯦ, ꯑꯗꯨꯅ ꯑꯩ ꯀꯦꯕꯒ ꯐꯪꯖꯗ꯭ꯔꯦ, ꯑꯗꯨꯅꯅꯦ ꯂꯧꯕꯨꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯦꯒꯦꯅ ꯀꯦꯔꯤꯕ, ꯅꯪꯅ ꯊꯧꯔꯣ? ꯑꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯖꯔꯁꯅꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯏ꯫ ꯑꯅꯤꯜꯒꯤ ꯃꯥꯟꯅꯕ ꯃꯅꯤꯍꯣꯏꯒꯤ ꯂꯧ ꯁꯨꯕꯅꯤ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯅꯤꯅ, ꯑꯁ ꯀꯩꯅꯣ ꯅꯣꯏ ꯌꯥꯝ ꯊꯦꯡꯉꯤ, ꯈꯔ ꯉꯟꯅ ꯁꯨꯔꯗꯤ ꯊꯕꯛꯁꯦ ꯍꯦꯟꯅ ꯄꯥꯡꯒꯗꯧꯅꯤ꯫ ꯑꯁ ꯃꯅꯤ, ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁꯦꯡꯕ, ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯤꯃꯨ ꯇꯟꯕꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯦ, ꯃꯥ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯃꯇꯧ ꯎꯠꯁꯤꯜꯂꯝꯃꯤ꯫ ꯑꯅꯤꯜ, ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ, ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯣꯏꯁꯦ? ꯐꯔꯦ ꯐꯔꯦ, ꯊꯥꯗꯣꯏ ꯉꯥꯏꯕꯗ ꯊꯦꯡꯕꯅꯤ ꯍꯥꯏꯔꯗꯤ ꯃꯤ ꯂꯣꯏꯅ ꯂꯧ ꯂꯤꯡꯕ ꯍꯧꯅꯈ꯭ꯔꯕꯅꯤ, ꯑꯩꯈꯣꯏꯅꯤꯁꯨ ꯂꯧꯍꯣꯟ ꯐꯣꯏꯕ ꯍꯧꯔꯁꯦ꯫ ꯉꯔꯥꯡ ꯐꯣꯏꯕꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯦ꯫ ꯑꯅꯤꯜꯅ, ꯃꯅꯤ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯅꯪ ꯊꯕꯛ ꯀꯌꯥꯝ ꯐꯔꯦ, ꯍꯥꯟꯅꯗꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧ ꯌꯥꯔꯝꯗꯕꯗꯥꯏꯅꯦ? ꯁꯨꯅꯤꯡꯗꯦꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯟꯁꯦ ꯀꯥꯏꯗꯅꯣ ꯆꯥꯔꯁꯨ ꯂꯣꯏꯕ ꯅꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦ, ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯉꯥꯡꯉꯅꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯄꯥꯝꯃꯨꯔꯛꯏ, ꯁꯨꯗ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯃꯅꯤꯒꯤ ꯂꯧꯐꯝꯗꯨ ꯌꯧꯔꯦ꯫ ꯂꯧꯐꯝꯗꯨꯗ ꯂꯧ ꯁꯨꯕ ꯌꯥꯎꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯨ ꯑꯅꯤꯜꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯌꯥꯝꯅ ꯌꯦꯡꯅꯔꯛꯄꯗꯨ ꯎꯔꯒ ꯊꯥꯗꯣꯏ ꯃꯥꯁꯤ ꯐꯖꯕꯒꯤ ꯌꯦꯡꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯐꯥꯎꯕ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯗꯤ ꯂꯧꯍꯣꯟ ꯐꯣꯏꯅ ꯐꯣꯏꯅ ꯊꯥꯗꯣꯏꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯅꯤꯗ ꯁꯦꯞꯊ ꯌꯦꯡꯏ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯕꯗ ꯊꯥꯗꯣꯏ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗ ꯃꯥꯏꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯅ ꯇꯟꯖꯥꯗꯨꯗ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯃꯌꯥꯝꯒꯤ ꯑꯆꯥꯊꯛ ꯄꯨꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯃꯈꯣꯏ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯁꯦ ꯈꯤꯠ ꯍꯦꯜꯂꯦ, ꯑꯉꯥꯡ ꯃꯆꯥꯗꯨ ꯊꯅꯝꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ, ꯈꯤꯇꯪꯁꯨ ꯈꯟꯊꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯉꯥꯡꯉꯅꯨ, ꯀꯥꯔꯣ ꯌꯥꯔꯦ꯫ ꯑꯣ ꯑꯩꯕꯨꯗꯤ ꯀꯥꯈꯤꯕ ꯇꯥꯕꯅꯦ, ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯅ ꯁꯨꯛ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯇꯥ ꯃꯅꯤ ꯇꯥ ꯂꯨꯈꯣꯏ ꯍꯣꯏꯅꯅꯦ ꯑꯗꯨꯝ ꯁꯨꯍꯟꯕ ꯌꯥꯕꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯀꯨꯝꯈꯤ꯫ ꯃꯆꯥ ꯃꯁꯨꯗꯤ ꯂꯧꯅꯤꯡꯗꯦꯅꯦ, ꯃꯤꯅꯨꯡꯁꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯝꯅꯤꯅ꯫ ꯅꯨꯄꯤ ꯅꯪ ꯀꯥꯔꯣ ꯍꯥꯏꯕꯅꯤꯀꯣ, ꯑꯩꯅ ꯑꯩꯁꯦ ꯅꯪ ꯚꯥꯞ ꯇꯥꯕ ꯌꯥꯝ ꯋꯥꯠꯂꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯁꯤꯕꯣ? ꯑꯁꯪꯕꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯝꯂꯒ ꯀꯥꯈ꯭ꯔꯦ꯫ ꯑꯅꯤꯜꯅ, ꯃꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯁꯦꯡꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯝꯃꯅꯤꯕꯣ, ꯑꯉꯥꯡ ꯂꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ,
ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯑꯁꯦꯡꯕ ꯑꯐꯕ ꯁꯥꯗꯨꯗ ꯑꯃꯨꯛ ꯉꯥꯡꯒꯅꯨ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯌꯥꯝ ꯑꯉꯥꯡꯅꯤꯅꯦꯁꯦ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯑꯩꯗꯤ ꯉꯝꯗꯦꯅꯦ ꯑꯩꯅ ꯉꯝꯗꯅ ꯂꯩꯕꯒꯤ ꯇꯧꯕꯅꯤ ꯃꯅꯤ ꯍꯥꯟꯅꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯌꯥꯝ ꯁꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯤ ꯌꯥꯔꯤꯕꯨꯡꯉꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯁꯨ ꯉꯥꯡꯖꯆꯥꯔꯤ 이보 이까이로 ꯅꯪꯕꯣ 이까이디 ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯉꯣꯟꯗ 이까이니 ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯗꯤ ꯁꯨꯡꯋꯥꯏ ꯋꯥꯍꯜꯂꯣꯏ ꯍꯥꯏꯖꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯅꯤꯜ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯨꯏꯁꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯃꯁꯤꯌꯥꯟ ꯑꯝꯇ ꯇꯧꯈꯤꯁꯤ ꯑꯁꯪꯕꯤꯅ ꯄꯨꯔꯛꯂꯝꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯨ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯍꯜꯂꯝꯃꯤ ꯃꯅꯤꯗꯤ ꯊꯥꯗꯣꯏꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯃꯅꯤꯗ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯈꯪꯉꯤ ꯃꯅꯤꯅ ꯃꯉꯣꯟꯗ ꯆꯥꯗꯧꯃꯈꯩ ꯌꯦꯡꯂꯤ ꯍꯥꯏꯕ ꯑꯅꯤꯜꯒꯤ ꯋꯥꯈꯜꯗ ꯐꯠꯇ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯜꯂꯨꯕ ꯂꯩꯇꯦ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯑꯁꯤꯅꯆꯤꯡꯕ ꯃꯥꯅ ꯑꯃꯠꯇ ꯌꯦꯡꯁꯤꯜꯂꯨꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯕꯛ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯪꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ ꯑꯉꯥꯡꯅꯒ ꯀꯞꯁꯤꯜꯂꯛꯄꯅꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯣꯏꯆꯩ ꯆꯥꯏꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡ ꯑꯃꯨꯛ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯃꯥ ꯉꯝꯗ꯭ꯔꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯄꯥꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯜꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯀꯥꯗ꯭ꯔꯤ ꯑꯅꯤꯜꯗꯨ ꯃꯅꯤꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨ ꯂꯥꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯆꯥꯝꯊꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯋꯥꯕ꯭ꯔꯣ ꯊꯥꯗꯣꯏ ꯈꯤꯇꯪ ꯏꯀꯥꯏꯁꯤꯟꯅꯗꯨꯅ ꯋꯥꯗꯤ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯂꯒ ꯂꯩ ꯅꯪ ꯌꯨꯝꯗ ꯀꯥꯈꯤꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯕ ꯑꯃ ꯌꯥꯎꯔꯤ ꯊꯥꯗꯣꯏꯒꯤ ꯀꯔꯝꯕ ꯃꯑꯣꯡꯅ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯥꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯥꯗꯣꯏ ꯃꯁꯥꯅ ꯚꯥꯞ ꯇꯥꯖꯩ ꯍꯌꯦꯡ ꯑꯃꯨꯛ ꯀꯨꯝꯃꯛꯇꯣꯏꯁꯤꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯑꯗꯣ ꯉꯁꯤꯒꯤꯁꯨ ꯀꯥꯍꯟꯅꯤꯡꯗꯕꯩ ꯋꯥꯅꯤ ꯑꯁꯦꯡꯀꯤ ꯀꯥꯍꯟꯅꯤꯡꯗꯕ꯭ꯔꯅꯦ ꯃꯥꯅꯤ ꯑꯁꯦꯡꯀꯤ ꯀꯥꯍꯟꯅꯤꯡꯗꯤ ꯑꯗꯨꯗꯤ ꯇꯨꯡ ꯏꯜꯂꯛꯑꯒꯦ ꯑꯅꯤꯜ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯅꯤꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯅꯤ ꯅꯪꯁꯨ ꯀꯥꯔꯣ ꯑꯩꯈꯣꯏꯁꯨ ꯀꯥꯔꯒꯦ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯀꯨꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯀꯥꯔꯣ ꯑꯩꯁꯨ ꯀꯥꯔꯗꯧꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯤꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨ ꯃꯅꯤꯅꯁꯨ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯅꯤꯗꯤ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯏ ꯄꯨꯔꯒ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯃꯤꯗꯨ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯃꯅꯤꯗ ꯌꯥꯎꯔꯦ ꯃꯅꯤꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯄꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄꯅꯤ ꯑꯗꯒꯤꯗꯤ ꯊꯥꯗꯣꯏꯗꯨ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯊꯥꯗꯣꯏꯅ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯊꯥꯗꯣꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯏ ꯅꯪꯒ ꯌꯥꯝ ꯈꯦꯅꯩ ꯑꯅꯤꯜꯗꯨ ꯃꯈꯥ ꯇꯥꯕ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯅꯤꯜꯅ ꯑꯗꯨꯝ ꯍꯟꯕꯤꯕꯗꯨꯗ ꯊꯥꯗꯣꯏꯁꯨ ꯌꯥꯅꯤ ꯃꯇꯥꯒꯨꯝ ꯑꯅꯤꯜꯕꯨ ꯁꯨꯛꯎ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯃꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯏꯃꯨꯡꯗꯨꯁꯨ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏ ꯂꯩꯔꯤꯕꯅꯣꯁꯨ ꯈꯪꯗ꯭ꯔꯤ ꯃꯅꯤ ꯁꯥꯎꯅ ꯑꯁꯪꯕꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ 이문가세 뿡무만 미시 우더버 능 하 능 우드버 하이버니 ꯑꯗꯨꯔꯗꯤ ꯃꯩꯁꯦ ꯊꯥꯟꯕ ꯀꯩꯗꯧꯒꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯕꯦꯕꯥꯔ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯝꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯄꯥꯈꯨꯝꯗꯨ ꯇꯥꯕꯗ ꯃꯅꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯩꯁꯦ ꯂꯧꯕꯨꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯅꯠꯇꯦꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤꯅꯦ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯅ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯕꯨ ꯂꯥꯛꯅꯕꯤꯔꯤꯁꯦ ꯃꯤ ꯅꯦꯛꯂꯒ ꯁꯨꯍꯟꯕ ꯌꯥꯕꯗꯨꯗ ꯃꯊꯧꯗꯤ ꯏꯔꯩ ꯍꯦꯛ ꯂꯩꯇꯈꯩ ꯃꯥꯅ ꯌꯥꯎꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯂꯥꯛꯄꯗꯤ ꯐꯔꯛ ꯇꯥꯔꯦ ꯃꯤ ꯅꯦꯛꯂꯒ ꯁꯨꯍꯜꯂꯣ ꯍꯥꯏꯗꯅ ꯁꯦꯜꯗꯤ ꯃꯥꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯂꯧꯕꯨꯛꯇ ꯑꯁꯥꯝ ꯀꯨꯝꯅꯤꯡꯉꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤꯌꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯁꯤꯜꯂꯛꯑꯦ ꯃꯔꯝ ꯂꯩꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯑꯁꯨꯝꯕ ꯉꯥꯡꯊꯣꯔꯛꯄꯗꯨꯗꯗꯤ ꯃꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯁ ꯑꯁꯪꯕꯤ ꯅꯪ ꯁꯤꯗꯤꯕ ꯖꯥꯠ ꯉꯥꯡ ꯂꯩꯔꯦ ꯍꯣꯏ ꯃꯤ ꯅꯦꯛꯂꯒ ꯂꯣꯏꯅ ꯇꯧꯍꯟꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯁꯨꯔꯕꯗꯤ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯏꯗꯅ ꯑꯗꯨꯒꯤ ꯑꯩꯅ ꯁꯪꯕꯅꯤ ꯍꯣ ꯉꯥꯏꯍꯥꯛ ꯀꯨꯝꯂꯒ ꯌꯦꯡꯁꯤꯟꯕ ꯌꯥꯏꯗꯅ ꯃꯤ ꯂꯩꯇꯦ ꯈꯪꯉꯗꯤ ꯉꯁꯥꯏ ꯑꯩꯅ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅ ꯄꯤꯔꯝꯂꯒ ꯀꯥꯔꯛꯄꯗ ꯑꯉꯥꯡꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯕꯦꯝꯃꯗ ꯐꯖꯅ ꯁꯤꯟꯅꯔꯒ ꯌꯦꯡꯍꯜꯂꯝꯕ ꯌꯥꯗ꯭ꯔꯣ
ꯍꯣꯏ ꯌꯦꯡꯍꯜꯂꯝꯂꯤꯕꯅꯦ ꯑꯩꯁꯨ ꯑꯗꯣ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅꯅꯦ ꯀꯔꯤꯗꯤ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯁꯦ ꯃꯩ ꯍꯧꯅ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯍꯨꯃꯥꯡꯒ ꯂꯣꯏꯅ ꯀꯥꯡꯈ꯭ꯔꯕꯅꯤ ꯏꯪꯊꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯅꯪ ꯑꯉꯥꯡꯗꯨꯒ ꯐꯖ ꯂꯩꯃꯤꯟꯅꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯩꯒ ꯊꯥꯒꯠꯂꯕ ꯃꯇꯨꯡ ꯏꯔꯨꯖꯊꯣꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ ꯆꯍꯤ 10ꯒꯤ ꯄꯥꯈꯪꯗꯨꯉꯥꯏ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯎꯔꯕꯗꯤ ꯁꯥꯎꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯄꯥꯈꯠꯂꯤ ꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯖꯔꯤ ꯊꯥꯗꯣꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤ ꯊꯨꯅ ꯂꯣꯏꯈ꯭ꯔꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯨ ꯊꯨꯅ ꯌꯧꯔꯛꯍꯟꯅꯤꯡꯕꯅꯤ ꯑꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯂꯒ ꯊꯥꯗꯣꯏ ꯅꯪꯗꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯆꯥꯛꯀ ꯈꯪꯂꯝꯂꯝꯃꯤ ꯊꯥꯗꯣꯏꯗꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯅꯪ ꯆꯥꯛ ꯌꯥꯝ ꯂꯥꯡꯕ ꯍꯥꯏꯁꯦ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯝꯇ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯅꯤꯜꯗꯨ ꯐꯠ ꯐꯝꯊꯔꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯇꯥꯎꯃꯅꯤ ꯍꯣꯏꯒꯤꯗꯤ ꯃꯆꯥ ꯂꯩꯕꯅꯤꯅ ꯃꯆꯥ ꯂꯛꯅꯗꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯤꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ ꯋꯥꯅ ꯈꯥꯡꯉꯤꯗꯣꯁꯦ ꯑꯅꯤꯜꯅ ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡ ꯊꯥꯗꯣꯏꯗꯤ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯀꯥꯏꯗꯩ ꯏꯆꯥꯅꯣ ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯝꯇ ꯈꯟꯗ꯭ꯔꯦ ꯑꯩ ꯐꯥꯎ ꯌꯥꯝ ꯋꯥꯅ ꯍꯤꯡꯂꯤ ꯑꯗꯨꯒ ꯏꯆꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤꯅꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯇꯥꯃꯅꯤ ꯍꯣꯏꯒꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏꯗ ꯅꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯃꯤꯒꯤꯗꯤ ꯃꯇꯨ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯐꯖꯕꯁꯦ ꯑꯩꯅ ꯃꯌꯥꯝ ꯍꯦꯟꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯊꯥꯗꯣꯏ ꯑꯩꯁꯦ ꯂꯣꯏꯔꯕ ꯑꯩ ꯋꯥ ꯃꯈꯥꯒ ꯄꯥꯅꯤꯡꯗꯦꯗ ꯑꯩ ꯏꯁ ꯀꯅꯥꯅ ꯅꯪꯕꯨ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯦ ꯊꯥꯗꯣꯏ ꯌꯥꯔꯦ ꯃꯈꯥꯃꯨꯛ ꯇꯥꯕꯤꯔꯅꯨ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯜꯒ ꯊꯥꯗꯣꯏꯒꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯄꯣꯊꯥꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯁꯪꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯦꯝꯕ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯦꯝꯕꯅ ꯏꯆꯦ ꯏꯃꯥꯅ ꯉꯥꯁꯤ ꯊꯤꯜꯂꯨꯁꯨ ꯂꯥꯛꯏꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯁꯨ ꯐꯠꯇꯣꯛꯂꯩ ꯃꯅꯤ ꯉꯥꯗꯨꯗ ꯌꯦꯡꯂꯒ ꯂꯦꯝꯕ ꯉꯥꯁꯤ ꯆꯥꯎꯔꯦꯍꯦ ꯆꯥꯎꯔꯕꯅꯤ ꯚꯥꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯏꯆꯦ ꯄꯤꯖꯅꯤꯡꯕꯒꯤ ꯆꯥꯡꯁꯤꯁꯨ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯃꯅꯤꯗꯨ ꯂꯧꯕꯨꯛꯇ ꯆꯠꯇꯧꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯁꯪꯕꯤ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯒ ꯂꯦꯝꯕ ꯅꯪꯕꯨ ꯊꯕꯛꯀ ꯆꯠꯊꯣꯛꯇꯧ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯇꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤꯅꯦ ꯅꯕꯥꯏꯁꯦ ꯂꯧꯕꯨꯛꯇ ꯀꯨꯝꯍꯟꯈ꯭ꯔꯅꯨ ꯅꯪ ꯀꯨꯝꯃꯨ ꯉꯁꯤꯗꯤ ꯑꯉꯥꯡꯁꯨꯅꯦ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯂꯥꯌꯦꯡꯁꯪꯗ ꯄꯨꯔꯒꯅꯦ ꯑꯝꯇ ꯌꯦꯡꯊꯣꯛꯈꯤꯒꯦ ꯃꯅꯤ ꯃꯤꯍꯨꯜꯒ ꯁꯨꯗ꯭ꯔꯦ ꯂꯧꯕꯨꯛꯇ ꯆꯠꯇ꯭ꯔꯕꯗꯤ ꯊꯥꯗꯣꯏꯒꯤ ꯃꯁꯛ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯂꯦꯝꯕꯅ ꯐꯠ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩꯗꯤ ꯀꯥꯎꯋꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯔꯨꯟ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯑꯁꯇꯤ ꯇꯥꯕꯅꯤ ꯉꯁꯤꯁꯦ ꯌꯥꯔꯣꯏ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯏꯕꯥꯏ ꯅꯣꯏꯅꯤ ꯊꯣꯛꯄꯗꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯗꯤ ꯐꯠ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯐꯔꯦꯗ ꯍꯥꯏꯅ ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯤ ꯍꯥꯏꯕꯕꯨ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪ ꯂꯧꯕꯨꯛꯇ ꯍꯥꯟꯅ ꯀꯨꯝꯗꯧꯒꯤ ꯍꯣꯠꯅ ꯂꯩꯔꯤ ꯅꯆꯥ ꯅꯥꯔꯤꯁꯦ ꯐꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥꯅ ꯌꯦꯡꯕꯩ ꯃꯍꯨꯠꯇ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯃꯤ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯍꯜꯂꯒꯦ ꯑꯩꯅ ꯏꯃꯨꯡꯒꯤ ꯆꯥꯗ ꯂꯩꯇꯕꯒꯤ ꯁꯦꯜ ꯇꯥꯟꯕ ꯊꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯩ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯜꯂꯒꯦ ꯍꯣ ꯀꯔꯤꯝꯇ ꯋꯥꯠꯍꯟꯗ꯭ꯔꯁꯨꯅꯦ ꯃꯁꯤ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯃꯤꯅꯨꯡꯁꯤꯗꯨꯅꯤ ꯃꯤꯅꯗꯤ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯝꯗꯅꯦ ꯊꯃꯣꯏꯁꯤ ꯀꯥꯔꯤ ꯑꯁꯪꯕꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯉꯥꯡꯗꯣ ꯂꯩꯁꯥꯕꯤ ꯑꯃ ꯍꯧꯔꯒ ꯌꯦꯡꯒꯦꯒ ꯌꯦꯡꯉꯨꯔꯣ ꯃꯤ ꯂꯣꯏꯅ ꯀꯨꯝꯃꯛꯄ ꯍꯧꯅꯔꯝꯂꯅꯤ ꯑꯩꯁꯨ ꯀꯨꯝꯃꯒꯦ ꯆꯥꯅ ꯊꯛꯅꯕꯗꯤ ꯅꯪꯅ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯄꯨꯔꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯐꯠ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯉꯥꯡ ꯀꯞꯄꯛꯄꯗꯒꯤ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯅꯤꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯂꯦꯝꯕꯅ ꯍꯧꯖꯤꯛ ꯄꯨꯔꯛꯂꯝꯕ ꯉꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯗꯨꯗꯤ ꯃꯪꯒꯣꯜꯗ ꯑꯗꯨꯝ ꯂꯩꯕꯗꯨ ꯎꯔꯦ ꯃꯅꯤ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯉꯥꯗꯨꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯈꯜꯂꯤ ꯊꯥꯗꯣꯏꯗ ꯐꯖꯅ ꯊꯣꯡꯍꯜꯂꯒ ꯆꯥꯎꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯅꯤ ꯂꯧꯕꯨꯛꯇ ꯀꯨꯝꯂꯛꯏ ꯃꯅꯤꯅ ꯂꯧꯕꯨꯛ ꯌꯧꯔꯛꯄꯗ ꯃꯤ ꯂꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯝꯂꯦ ꯃꯅꯤ ꯎꯕꯗ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯒꯟꯕ ꯃꯇꯩꯃꯃꯅ ꯍꯥꯏꯔꯛꯏ ꯃꯅꯤ ꯂꯥꯛꯑꯣ ꯆꯥꯅ ꯊꯛꯅꯕꯗꯨ ꯄꯨꯔꯛꯑꯣ ꯆꯥꯔꯒꯦꯅ ꯉꯥꯏꯔꯕꯅꯤ
Matai mana haribu wadu tasinada Thadoi manakta sangsilaktuna chana thaknabudu pirami. Thadoi mani ubudi kaisinaduna mamaidu puba ngamdaba sadu laikre. Manina Thadoi de sadogi yengbadu ubada makoi masel noi nupi mana phat haire. Hai mania Thadoi na khra kebasida mangoda loina pijaninglabra nangbo. Amana mukhumle. Hoine Thadoi na khra ga naha oire mangoda loina pijaninglabra kainom tawine. Tawnu Thabak subadi ekhoini helibani ko akhoi ka khradi kamdau nang itei maya adum nai bigano mayam degi Thadoina angang iwi oi basida sana thakna base mana sem sajar sunu tawbani wahai do haraga Thadoida amu mamikto yam nungsiba pokhan mong da yengi makhoi ani gi matau du uraga mitnaba mi su yauri anil nadi phataba kaishu khaluba leite mani magi lunati na marupni aduna ma mani da phataba nongwada khanba leite Nupi ama namu phat haire. Mania karino nakhut amada pari dudia. Ngaro yam sau malida. Mani ngani. Kanada piduiba. Akhoi mayam sa nang pureiro. Kai denu dei tema. Sidabu kadai do kamai thongduino. Ai imanaba anilgi purakpani. O 𝗧𝗵𝗵𝗵𝗁 pura amira. Moidi ngayam phabani nya. Nga su suwat watabani. Oh mani. Moi manau nupa na hosle thilambani. Thadoidu saurap tawkre 𝗧𝗵𝗵𝗵𝗁 Thadoina sauningbagi mawong tawrakpadu ubada mani pakhatna Thadoi chanu semodana aduga itemoiga puna chaminarase Thadoi hoi so haida mai so haida saurang mairang tawduna mayamga chaminakre mayamga sidi nganna dum loisindau natro matek si khakta ngarabanina handakti Thadoi noina phatkhum lei nganna loirani adudi ngase noida puraga nangna thungagane chardoni Thadoidu nofe tawduna laikre lowling ma yariba atopa nupi singdudi Thadoiga manigana tari mawongdu ubada yam hainadaba poi Thadoi ubada makhoi tukachaba miyawre nupi mani yam saun haire ibungo mani anilga lawhonsia phoiminarodana lawhon loirak tawre phat loisilagane kakhrage aikhoi mit yam nazare hoidema khoirage mit naradi ising arubasina phajan samge samtho mitto Asi airam laga mani anilgi manakta laktuna lawhondu phoiba haurammi Thadoiga makhoi anina lona yengnabadu uraga nukningba misu yaure ngihaki matung lowling basu loire makhoigi khusumal matik sana piraba matung makhoi mayamdu mayum na satnakri anilna mani ngasidi insang haudorene phajan satharage ado ngasiga ekhoi teinawgi khusuman siga saksina sigan hairadi aidi yaure ko chatlodana adubu wane ngai Pakang oringaidagi hona aidi nangi dum kalaga lakmu natro kanadese thenginabani kanab tawrase hoi aduna farni karase asumna makhoi humpuna kaminare yum he yaubaga Thadoi irumai thajaduna chak thagatpa hokre ngadu maningna semge tawi anilna mania nang hairoi ai sembigi hainise aidam sembirake nang fajan potharaga leyo kainoigi tawsibo hanagi tawdo oiramdrene Somda 𝗧𝗵𝗵𝗵 masa ngamdabadu matomta satuna yengbiraba matung angangdu ingna tumthakre chai sing thongage haina saksangna sanglakpada ngasai manang nupana puraklamba ngadu khangning singlai mangolda senthoraktuna yengi leiramche manna baram chatana imungna thamkhrabar haina amu yengi aduda su leiramche 𝗧𝗵 matha sare chumi heiding asai mangolda ge dum noksindredana angang ka pena chensilakpada Pui laktana soina chelaga puramani do asumna murum sondo leiringai moigi lausubu yauba legaigi masema lai 𝗧𝗵𝗵 sese nahangi phidugi sil piramage kona pirasu yabadu buiche bema leitaba khoigi dinya paringai da pihobuna khwaidagi phaido leitabani hekta loithokine phare che asi haiduna nupidugi sel loroba matung nupidusu chatpa hokre 𝗧𝗵𝗵 Nupidu da mutana rakduna isi sakhiya ngai khuwo bema kaidore aikhoi ge lau subado isi su yaw badaine aw yawi ado loi haurabro isi na kareise koire da loiba loiraga ne aikhoi na kareise aduga nanaw nu pan hausi pok kharakri sina kaidora jano kaino mani di anil hoida saksani na ngaga puraga sakrabani ne nongodaga matta hairamdrabar harisibo 𝗧𝗵𝗵 ingangai ngaga puraga satkre haibadudha mana nga saidagi wana thiriba ngadu mai nupana
ꯑꯅꯤꯜ ꯍꯣꯏꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯁꯪꯕꯤ ꯏꯀꯥꯏꯖꯔꯛꯏ꯫ ꯃꯥꯏ ꯅꯨꯄꯥꯅ ꯀꯩꯝꯇ ꯍꯥꯏꯕꯤꯔꯝꯗꯦ ꯍꯥꯏꯅ ꯈꯨꯝꯕꯗꯣ ꯏꯆꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯑꯩ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯥꯎꯊꯣꯛꯕꯅꯤ ꯏꯆꯦ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯁꯈꯤ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯪꯕꯤꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ? ꯏꯅꯥꯎ ꯅꯨꯄꯥꯅ ꯃꯆꯦ ꯑꯩ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯂꯕ ꯉꯥꯗꯨꯁꯨ ꯃꯥꯅ ꯃꯃꯥꯟꯅꯕꯒꯤꯗ ꯄꯨꯔꯒ ꯆꯠꯂꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯨꯔꯦ ꯈꯣꯠꯂꯦꯅ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯉꯥꯡ ꯅꯥꯕꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯗꯕꯁꯤꯗ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯥ? ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ? ꯍꯣꯏꯗ ꯑꯩꯁꯨ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯔꯣꯏꯒꯦ꯫ ꯊꯥꯗꯣꯏꯗ ꯐꯖꯅ ꯊꯣꯡꯍꯜꯂꯒ ꯏꯪꯅ ꯆꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯗ꯫ ꯐꯔꯦ ꯑꯩ ꯁꯥꯎꯔꯔꯣꯏ, ꯃꯉꯣꯟꯗ ꯁꯥꯎꯔꯔꯣꯏ꯫ ꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯉꯥꯗꯨ ꯄꯨꯔꯦ ꯍꯥꯏꯕꯇꯪꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯃꯥ꯫ ꯏꯆꯦ ꯁꯈꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯊꯤꯈꯤꯅꯤꯅꯦ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡ ꯑꯅꯤꯜ ꯃꯅꯤꯗ ꯌꯦꯡꯂꯒ ꯃꯅꯤ ꯅꯪ ꯆꯠꯂꯣ, ꯅꯆꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯑꯁꯪꯕꯤꯗꯣ ꯃꯇꯣꯝꯇ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯅꯤꯜ ꯑꯩ ꯁꯤꯗ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ, ꯌꯨꯝꯗ ꯍꯦꯛ ꯂꯩꯔꯕ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯕ ꯅꯠꯇꯦꯃꯤ꯫ ꯇꯥꯃꯅꯤ ꯄꯣꯊꯥꯎ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯃꯃꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯤ꯫ ꯃꯤꯅ ꯉꯥ ꯄꯨꯔꯛꯇꯨꯅ ꯆꯥꯔꯦ, ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯕꯒ ꯇꯥꯟꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯋꯥꯅꯤ? ꯑꯁ ꯊꯥꯗꯣꯏ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯄꯉꯥꯡ ꯉꯥꯡꯒꯅꯨ꯫ ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯗꯦ, ꯑꯁꯪꯕꯤꯗꯣ ꯏꯃꯨꯡꯗ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅꯤꯅ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯇꯧꯖꯁꯅꯤ ꯀꯩꯅꯣ, ꯃꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯉꯝꯅꯕ ꯇꯧꯁꯅꯨ, ꯑꯩꯈꯣꯏꯁꯨꯅꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯉꯥꯛꯇꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯨ ꯀꯥꯝꯕ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯌꯥꯔꯦ ꯇꯨꯃꯤ ꯂꯩꯔꯣ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯃꯅꯤꯁꯦ ꯇꯨꯝꯐꯝ ꯈꯪꯂꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯪ ꯆꯪꯉꯣ, ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ꯫ ꯑꯩ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯣꯊꯥꯎ ꯀꯩꯅꯣ, ꯑꯩꯅ ꯅꯣꯏꯗ ꯄꯣꯊꯥꯒꯅꯨ ꯀꯥꯏꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯌꯦꯠꯅꯔꯤꯉꯩ ꯃꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯔꯅꯤ ꯈꯜꯂꯛꯏ꯫ ꯉꯥꯁꯨ ꯃꯥꯅ ꯄꯨꯔꯛꯏ, ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯤ, ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯕꯗ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯅꯤꯜ ꯊꯥꯗꯣꯏ ꯑꯩ ꯆꯠꯂꯒꯦ, ꯁꯤ ꯅꯈꯣꯏꯅꯤ ꯈꯨꯠꯁꯨꯃꯜ ꯁꯤ ꯂꯩꯔꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯅꯤꯜꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯃꯥꯅ ꯉꯥꯡꯁꯤꯜꯂꯛꯇꯅ ꯃꯅꯤꯗꯨ ꯄꯣꯊꯥꯕ ꯌꯥꯗꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯥꯎꯕꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯅꯤ ꯆꯠꯈꯤꯕꯒ ꯊꯥꯗꯣꯏ ꯁꯥꯎꯅ ꯅꯃꯥꯟꯅꯕꯁꯤꯅ ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯕꯁꯦ ꯅꯝꯗꯅ ꯇꯥꯟꯕꯤꯈꯤꯅꯦ꯫ ꯑꯁ ꯊꯥꯗꯣꯏ ꯇꯥꯟꯕ ꯅꯠꯇꯦꯕ ꯅꯪꯕꯣ, ꯃꯥꯏ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏꯅ ꯑꯗꯨꯈꯛ ꯍꯥꯏꯕꯅꯦ ꯑꯩꯗꯤ꯫ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯁꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯜꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯅꯤ ꯆꯠꯈ꯭ꯔꯒ ꯑꯗꯨꯌꯥꯝ ꯁꯥꯎꯔꯤꯗꯣ? ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯀꯩꯅꯣ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯅꯃꯥꯟꯅꯕ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕꯗꯨꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯆꯠ, ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤꯅꯦ ꯁꯥꯅꯐꯥꯎ ꯈꯜꯂꯝꯃꯣꯏ꯫ ꯑꯅꯤꯜ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯅꯤꯒ ꯈꯛ ꯂꯩꯍꯧꯔꯒ ꯃꯈꯨꯔꯥꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯄꯣꯌꯦꯡ ꯊꯥꯗꯕ ꯆꯠꯂꯨꯔ ꯃꯇꯨꯡ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏꯅꯤ ꯈꯛꯇ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯨ ꯀꯩꯗꯧꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯗ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯉꯥꯏꯈꯣ, ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯔꯥꯇꯣꯝ ꯍꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯄꯣꯌꯦꯡ ꯄꯤꯕ ꯆꯠꯂꯤꯉꯩꯗ ꯅꯈꯣꯏꯅꯤꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯔꯤꯅꯣꯗ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ꯫ ꯅꯃꯥꯟꯅꯕ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛꯇꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯃꯣꯏꯒꯤꯗꯨꯅ ꯄꯣꯌꯦꯡ ꯄꯤꯔꯝꯂꯒ ꯐꯠꯂꯥꯒꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯁꯪꯒꯥꯐꯝꯗ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯗꯅ? ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯆꯠꯂꯣ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯃꯦꯟꯃꯥꯟ ꯇꯥꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ꯫ ꯑꯗꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗꯗꯤ ꯃꯅꯤꯗꯤ ꯃꯄꯥꯟꯗ ꯐꯝꯍꯧꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗꯅ ꯏꯃꯨꯡꯗ ꯅꯈꯣꯏꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯗꯤ ꯅꯪ ꯅꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪ ꯍꯪꯉꯨꯔꯣ ꯆꯠꯂꯣ꯫ ꯊꯥꯗꯣꯏ ꯑꯩꯁꯤ ꯐꯔꯤꯈꯩꯗꯤ ꯏꯅꯥꯁꯤ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯔꯗꯤ ꯃꯤ ꯍꯥꯠꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯠꯇꯕ ꯑꯗꯨ ꯌꯥꯝ ꯈꯜꯂꯤꯗꯣ? ꯇꯥꯃꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯉꯛꯄꯅꯤ꯫ ꯅꯪꯅ ꯂꯥꯛꯄꯗꯣ ꯃꯥ ꯏꯃꯨꯡꯗ ꯆꯪꯉꯛꯇ ꯉꯥꯏꯔꯤ, ꯃꯄꯥ ꯆꯥꯈꯤꯕꯒꯤꯅꯤ꯫ ꯁꯤ ꯁꯥꯎꯔꯅꯨ ꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯃꯤ꯫ ꯑꯅꯤꯜꯒꯤ ꯄꯨꯛꯅꯤꯡꯗ ꯑꯐꯕ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯃꯅꯤ ꯆꯠꯍꯟꯈꯤ ꯍꯥꯏꯗꯅ ꯁꯥꯎꯕꯗꯒꯤ ꯈꯜꯂꯛꯈꯤꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗ ꯌꯦꯡꯂꯒ
ꯑꯁꯪꯕꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯉꯥꯡꯗꯤ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯐꯔꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯉꯥꯗꯤ ꯀꯅꯥꯅ ꯁꯦꯝꯃꯤ ꯑꯩ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯪꯂꯩ ꯎꯔꯣꯏ ꯃꯇꯥꯒꯨꯝ ꯃꯤꯅꯝꯂꯤ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯣꯏ ꯈꯜꯂꯝꯕ ꯑꯁꯪꯕꯤꯗꯨ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅꯣ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯂꯔꯣꯏ ꯁꯤꯅꯦꯕ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯉꯥꯗꯣ ꯅꯪꯅ ꯊꯥꯗꯣꯏꯗ ꯊꯣꯡꯍꯜꯂꯒ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯉꯥꯡꯉꯤꯕꯅꯤꯅꯦ ꯈꯪꯉꯔꯣꯏꯅ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯤ ꯏꯀꯥꯏꯔꯛꯏ ꯑꯁꯪꯕꯤ ꯅꯪ ꯁꯥꯎꯅꯣ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯌꯥꯝ ꯄꯤꯖꯅꯤꯡꯕꯒꯤ ꯑꯩꯅ ꯉꯥꯗꯣ ꯄꯨꯕꯅꯦꯕ ꯃꯣꯏꯗꯤꯅꯦ ꯆꯥꯕꯁꯨ ꯄꯥꯛꯅ ꯐꯪꯗꯕꯅꯤ ꯌꯥꯝꯁꯨ ꯋꯥꯕ ꯏꯃꯨꯡꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯦꯕ ꯇꯥꯅꯤꯡꯗꯦ ꯆꯠ ꯑꯗꯨꯒ ꯑꯣꯏꯗ ꯄꯥꯏꯗꯕ ꯉꯥꯡꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯉꯥꯗꯣ ꯄꯨꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩ ꯄꯤꯖꯅꯤꯡꯗꯨꯅ ꯄꯤꯔꯛꯄ ꯉꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅோ ꯑꯗꯨꯒ ꯅꯪꯅ ꯄꯨꯗꯕ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯡꯂꯤꯕ ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯁꯈꯤꯅ ꯍꯥꯏꯔꯝꯗ꯭ꯔꯕ ꯊꯣꯛꯑꯗꯤꯅꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯂꯣꯏꯗꯣꯏꯅꯦꯕ ꯉꯥꯗꯣ ꯍꯧꯗꯣꯡ ꯅꯣꯏꯅ ꯆꯦꯟꯈ꯭ꯔ ꯂꯩꯗꯣꯏꯅꯤ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤꯗ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯁꯨꯝ ꯄꯥꯝꯂꯛꯇ꯭ꯔꯦ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ ꯊꯕꯛꯀ ꯋꯥꯕꯅꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯊꯣꯛꯎꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯁꯨ ꯄꯦꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯁꯣꯝꯗꯅ ꯑꯅꯤꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯅꯤꯒ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯠꯇꯕ ꯈꯟꯕ ꯍꯧꯔꯕꯗꯤ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅꯤ ꯅꯍꯥꯟ ꯃꯈꯩ ꯂꯧꯕꯨꯛꯇꯁꯨ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯈꯤꯕ ꯄꯤꯖꯅꯤꯡꯕ ꯃꯇꯧ ꯎꯠꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡ ꯑꯅꯤꯜ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ ꯊꯥꯗꯣꯏꯅ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯅꯤꯜꯁꯨ ꯇꯨꯝꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯆꯥꯅꯕ ꯐꯖꯅ ꯊꯝꯂꯝꯃꯨ ꯑꯗꯨꯗꯤ ꯇꯨꯝꯃꯨ ꯑꯩ ꯈꯔ ꯆꯥꯔꯨꯈꯤꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯆꯥꯛꯇꯨ ꯆꯥꯅꯤꯡꯅ ꯆꯥꯕꯁꯨ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯅ ꯆꯥꯕꯁꯨ ꯃꯥꯜꯂꯤ ꯑꯅꯤꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯈꯨꯗꯤꯡ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯊꯥꯗꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯅꯤꯡꯊꯣꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯊꯥꯗꯣꯏ ꯃꯈꯨꯠ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯂꯦꯡꯕꯥꯅ ꯌꯥꯜꯂꯤꯕ ꯐꯤꯗꯨ ꯃꯀꯣꯛꯇ ꯐꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅꯃꯨꯛ ꯉꯥꯁꯤꯜꯂꯤ ꯑꯅꯤꯜꯗꯤ ꯄꯨꯡꯉ ꯉꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯁꯤꯜꯂꯝꯂꯤꯕ ꯊꯣꯡꯗꯨ ꯐꯠ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯨꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯂꯨꯝꯂꯒ ꯌꯦꯡꯂꯛꯄꯗ ꯋꯥꯄꯟ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯅ ꯂꯣꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯅꯤꯅ ꯊꯥꯗꯣꯏ ꯅꯪꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨ ꯂꯩꯔꯤ ꯑꯩ ꯅꯪꯒ ꯂꯥꯞꯅ ꯂꯩꯕꯁꯦ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯁꯦꯡꯕꯅꯦ ꯇꯥꯃꯅꯤ ꯑꯗꯣ ꯑꯁꯪꯕꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯅꯪ ꯄꯨꯁꯤꯜꯂꯗꯤ ꯑꯁꯪꯕꯤꯗꯣ ꯑꯄꯥꯝꯗ ꯑꯗꯨꯝ ꯍꯟꯖꯈꯤꯗꯧ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯑꯇꯩ ꯂꯩꯔꯤ ꯅꯪꯒꯤ ꯅꯨꯄꯥ ꯄꯪꯖꯥꯎꯗꯨꯕꯨ ꯇꯨꯝꯍꯧꯔꯕꯣ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯕ ꯍꯣ ꯄꯪꯖꯥꯎꯗꯣ ꯁꯤꯈꯩ ꯇꯨꯝꯍꯧꯔꯦ ꯃꯥꯅ ꯇꯨꯝꯈ꯭ꯔꯗꯤ ꯀꯩꯝꯇ ꯈꯪꯗꯧ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯈꯛ ꯏꯃꯨꯡꯗ ꯂꯩꯔꯝꯃꯦꯅ ꯃꯥꯅꯦ ꯁꯥꯎꯕꯗꯁꯨ ꯂꯣꯏꯔꯕꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯊꯦꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯥꯕꯣ ꯑꯗꯨꯒ ꯍꯥꯏꯕ ꯍꯩꯕ꯭ꯔꯅꯦ ꯃꯅꯤ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕꯗꯣ ꯀꯧꯗꯈꯩ ꯉꯥꯏꯕꯤꯔꯝꯃꯤꯁꯦ ꯇꯥꯃꯅꯤꯁꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯏꯁꯤꯗꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯁꯦ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎ ꯂꯦꯞꯄ ꯉꯝꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯪꯕ ꯍꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯑꯅꯤꯜꯗꯨ ꯃꯅꯥꯛꯇ ꯇꯥꯕ ꯁꯩꯇꯨꯞ ꯑꯃꯅ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯀꯟꯊꯔꯛꯏ ꯈꯨꯗꯛꯇ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯅꯤ ꯉꯛꯅ ꯑꯅꯤꯜꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯅꯤꯜ ꯁꯥꯎꯅ ꯃꯅꯤꯗ ꯍꯥꯏꯔꯛꯏ ꯃꯅꯤ ꯅꯪꯃꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯇꯨꯀꯠꯆꯩ ꯅꯈꯣꯏꯒꯤ ꯁꯗꯁꯤ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯑꯣꯛꯇꯕ ꯅꯉꯣꯟꯗ ꯑꯩ ꯈꯨꯠ ꯊꯥꯔꯣꯏ ꯅꯪꯒꯤ ꯂꯥꯡꯗ ꯃꯈꯥ ꯇꯥꯅ ꯄꯪꯊꯒꯗꯕ ꯅꯨꯄꯤ ꯊꯤꯔꯨꯁꯣ ꯐꯠꯇꯕ ꯅꯨꯄꯤ ꯀꯌꯥꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯌꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯪꯐꯝ ꯊꯤꯖꯕ ꯅꯨꯄꯤ ꯊꯤꯔꯨꯁꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯄꯪꯊꯔꯛꯇꯕ ꯅꯨꯄꯤꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ
ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯗꯕꯒꯤꯅꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯅꯉꯣꯟꯗ ꯄꯪꯊꯔꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯤ ꯃꯐꯝꯁꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯐꯕꯤ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯂꯨꯝꯅ ꯈꯟꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯑꯅꯤꯜꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯩꯅꯥꯈꯣꯟꯗ ꯉꯥꯎꯗꯨꯅ ꯅꯥꯍꯩꯔꯛꯏ ꯅꯥꯍꯦꯛꯈꯣꯟꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯅꯤꯜꯅ ꯑꯃꯨꯛꯀꯁꯨ ꯃꯀꯣꯛꯇ ꯀꯟꯅ ꯀꯟꯁꯤꯜꯂꯝꯃꯤ ꯍꯟꯗꯛꯀꯤ ꯈꯨꯀꯟꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯑꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯃꯅꯤ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯇꯨ ꯃꯆꯥꯒ ꯍꯤꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯜꯗꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯨꯝꯅ ꯉꯥꯎꯆꯠꯅꯅ ꯍꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯛ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯝꯊꯥꯛꯇꯨꯗ ꯃꯥ ꯍꯧꯖꯤꯛꯁꯨ ꯅꯤꯡꯉꯝꯗꯕꯗꯨꯃꯛ ꯄꯣꯛꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯅꯤꯜꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯀꯩꯁꯨꯝꯁꯪꯗꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯨꯕꯒꯤ ꯃꯁꯝ ꯃꯅꯥꯁꯨ ꯑꯃꯠꯇ ꯀꯛꯇ꯭ꯔꯕꯅꯤꯅ ꯌꯦꯡꯕꯗ ꯑꯉꯥꯎ-ꯑꯐꯩꯁꯨ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤꯜꯒꯤ ꯄꯨꯟꯁꯤꯗꯨ ꯂꯦꯟꯈꯤ ꯑꯅꯤꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯕꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯍꯟꯈꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯂꯛꯂꯕꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯜꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯗ ꯑꯉꯥꯎꯕꯒꯨꯝ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯂꯩꯍꯥꯎ ꯀꯧꯕꯤ ꯌꯥꯝꯅ ꯉꯟꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎꯒꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯉꯥꯡꯅ ꯁꯛꯅ ꯉꯝꯗꯕꯤ ꯃꯆꯥꯅꯨꯄꯤ ꯇꯝꯅꯥ ꯀꯧꯕꯤ ꯑꯃ ꯂꯩꯖꯔꯝꯃꯤ ꯇꯝꯅꯥ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤ ꯃꯃꯥꯅ ꯉꯥꯡꯕ ꯃꯅꯥꯗ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯇꯝꯅꯥ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯄꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯆꯦꯜꯂꯛꯇꯨꯅ ꯏꯄꯨ ꯉꯁꯤꯁꯨ ꯆꯉꯥꯏ ꯋꯥꯔꯤ ꯐꯖꯕ ꯑꯃ ꯂꯤꯕꯤꯌꯣ ꯍꯣꯏ ꯏꯄꯨꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯏꯁꯨꯗ ꯂꯤꯕꯤꯒꯦ ꯏꯄꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯅꯍꯥꯟꯈꯩ ꯂꯤꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯁꯦꯡꯕꯩ ꯂꯩꯇꯕ ꯉꯥꯛꯇ ꯑꯣꯏꯔꯤꯔꯣ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦ ꯉꯁꯤ ꯏꯄꯨꯅ ꯂꯤꯕꯤꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤꯅꯦ ꯍꯣꯏꯁꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯣ ꯂꯤꯕ ꯍꯧꯔꯁꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ ꯍꯣꯏ ꯃꯨꯟꯅ ꯅꯅꯥꯒꯗꯣ ꯁꯦꯡꯗꯣꯛꯂꯒ ꯇꯥꯔꯣꯀꯣ ꯑꯁꯨꯝꯅ ꯃꯁꯨꯗ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯇꯝꯅꯥꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯤꯒ ꯂꯥꯏꯒ ꯄꯨꯟꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯠꯂꯒ ꯆꯥꯎꯔꯕ ꯅꯨꯡꯒꯣꯏꯕꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯡꯒꯣꯏꯕꯨꯡ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯁꯥꯕ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨ ꯂꯩ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯗꯤ ꯁꯣꯔꯥꯔꯦꯜ ꯏꯄꯥꯃꯥꯒꯤ ꯏꯇꯣꯟꯇꯣꯟꯕꯤ ꯃꯃꯣꯝꯂꯣꯏꯅꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯊꯝꯕꯥꯂꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯈꯤꯗꯨꯅ ꯊꯝꯕꯥꯂꯩ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯃꯥꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯅꯥꯏ ꯀꯌꯥꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯅꯥ ꯏꯁꯥ ꯅꯣꯡꯁꯥꯕ ꯑꯩꯒꯤ ꯏꯆꯥ ꯐꯪꯖꯔꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯗꯥꯂꯨꯒꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯝꯃꯣꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯈꯣꯡꯃꯤ ꯈꯔ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯅꯣꯡꯁꯥꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯁꯥꯕ ꯃꯥꯅ ꯁꯗꯥꯟꯕ ꯆꯠꯄ ꯈꯨꯗꯤꯡ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯝꯃꯤ ꯉꯁꯤꯁꯨ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯒꯤ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯖꯔꯝꯃꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯁꯗꯥꯟꯕ ꯆꯠꯄꯗ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯂꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤ ꯊꯝꯕꯥꯂꯩ ꯃꯍꯥꯛꯇꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯀꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯁꯗꯥꯟꯕ ꯆꯠꯄꯗꯣ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯗꯦ ꯃꯁꯥꯅ ꯀꯌꯥ ꯑꯃ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯣꯡꯃꯇꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯖꯕꯗꯤ ꯉꯝꯖꯔꯝꯗꯦ ꯂꯩꯍꯥꯎꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯀꯧꯕ ꯂꯥꯛꯏ ꯇꯝꯅꯥꯁꯨ ꯑꯁ ꯑꯩꯅ ꯉꯁꯥꯏꯅ ꯂꯤꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯁꯤ ꯍꯅꯨꯕ ꯐꯠꯇꯕꯁꯦ
wari loidringaisida amu imana kauribase asumna sauna thambauda yengladuna hairi leihauna masigi angangsi yenguni napuda adumna haiba haunabraba si haiduna sangsilaktuna masabu phuge tawbaga tamna kanna mayum tamna nok noktuna chenkirami thambau su nokladuna thida 𝗧𝗵𝗵𝗆 masibu karam thoklagadabano ne asumna masu tamna bu yengladuna sonduna leijahawi leihau su nokna as ngangna bu akraba angang ni babu nipa masa marai ama helabani ai mahata sinana ba hotnabada thaba ama oirabani 𝗬𝗵𝗶 isu sei mangau thimaliko isu bu sekshina selauko asumna leihau bu yengduna hairi ahoi babu pikli ba oibanina aina su yamna hena su haidabani khara chawraklaga adum wakhal tajakhijanina aiso sanau dawna lamhen basidane awaba amadi oirabani babu thambau su mamongna hairikliba wa aduga masugi lamhenba mangau thiba aduga sum khanjiluduna harauna noktuna leiri asumna leiringaidana tamna amuk laktuna la onima chaksi saringaida chahaurase asumna yamna ahalaman saduna mamada hairi masugi matau adu yengladuna leihau amadi thambau wawa launa nothori tamna su makhwanga du meladuna mapu thambau amadi mamada nokmi yengduna leiri adamna matam adu asum haukhibana tamna su nongma nongmagi chawkhalakpana hojikti mapung marai pharaba leisabi ama haibadu oirakle tamna masak matau su aduki matik ningthijabi leisabi ama haibadu oirami aduba tamna di piklinge matamdagi loinaraklaba magi mangau thiba adumadi leisa mapung pharaklaba sifawada phaba kauba leiramde nongma lehau mangolda famduna mana masing khara manduna leiringai yamna sauna nupi ama laklami nupi adusu yamna sauna asumna hairaklami leihau ngasidi wari chapchabi ama sanagadabani leihau di ingangakna lakliba nupi aduda yengladuna kari leirabage isena asauba amaga loinana nanawgida lakpibabo asumna tapna hangjarami leihau nangi nasa tamna ase nakhoina amata warak watemdrabro aikhoidi nauna lukha oihore haiduna namana sabu nungsin loinarakpani ngasi phawbada leihau yamna ngakna nupi aduda yengladuna ise asauba ado amuta phadhabiko nan auna isabu soidana warakjage adubu isana kari tawrambana isena aduk saubiribano haibado hana amukta nanawda haibiyo asumna tabli hairami nupi aduna leihau nangi nasa nupi tamnana aigi isa nupabu taba makai phuduna tharaklibani ne leihau si ingangakna karino isena takpiribadubo nanaoigi isa ningol sina isegi isa nupa mabung aduda phurakle hairibasibu nanawbu karamna thajagadawribano aibo leihau thajadragane nasabu kauthoktuna hang ise su makhoi maset pakhang leisa oibagi apam pamdagi matung ina khupakna mamai mamita tharakpani khandoklubani adugadi sairongna kablakle haidana isagi mamit oi thangba dusu kaihore isagi masung mamanaba marup ani amasu mako kaibiyaw mamai kaibiyaw tahore ni ibema leihau su nupi aduda yengladuna tapna ise bema nanawna soidana isabu warak watemjage isagi mahut sinduna nanawna lale haijariba asini asumna nupiduda makhutlona duna hairaklami tamnana mangau thijarabasu leihauna khulsigi ahal lamal amadi mase mandol kayada thawgalon kaidaba amadi leihaugi ingja taptaba matau aduna khulgi miyamna leihau mama masabu yamna nungsibirami tamna su mangau khara thijabagi wani mabuk mapau yamna phai ingau ngauna haujarakpa nupi masa ama oibanina khulgi miyamna su tamnabu yamna nungsibi aduba magi amu mangau thirakpada khulgi miyamna tamnabu sauningbani maram aduna nupi adusu tapna leihauda yengladuna leihau atumna tawganuko nakhoina mana sabu aikhoina yamna nungsine adubu isa solakpagi ise sulakpani ado leihau nasa se leisabini aduna magi mangau thiba ase phajin punsin haudrabadi maraibak thiduna aswe angam yaukhigani ko phare isi amu chalage asumna hairam laga nupi adusu thokre
Nupi aduna konthong adamda thorakpada tamnasu makhuta pun ama paiduna ising soklubadagi halaklami. Nupi adu yamna sauna tamnada yenglamlaga wadi amata hairamdana chakre. Tamnasu nupi adugi mataw adu yengladuna kay mit yengna hujikidode kay noni may mama masase aingon dalo ingawrba kay no matawreda natraga mama masapuna angawrinaga hubazalo asum na machinda son sondana changlaglaga mangolda famliba mamabu yengladuna ima kayna memsa haibisina mamit mana chongthokhay aingonda yenglimlisibo nate kay hairamlinoba nang na magi masanupagi mamit thugairu haibasi chumra ha adugi oire mamit thugaibada nate hendi henjilaladine mangak phawba kakthakadabane leihaw machanda yengle aduga tapna imagi bema nang sibo karam nangangnarasigene nangi angang oiringagi mathong chadaba ado haujik phawba tawriba sibu karigino nang haujikti leisabi pharabani nasana wakhalsu kharata imabu kayam kuina nangna wahankhige haibano asamna machagi mafamda hanglami ima aina tawnindana tawbanate nupa aduna magi marup aniga loinana aina chappa khotpada yamna ayat apan pi aduda sunatana mana haibu yadrabadi aibu pharaga namdana lawgani so hai masakto nungsi mandradana aisu isa ngakthokchana ba haidana lumlaga mamitudane sairongna kapthatpanidana iyare yare ima nangi wadu taningde hayo nangne imabu kayam kuina wahankhige haibano asumna imabu mitmang thohangadaba oiradi aisu lai oikraba na pabungi matong inakhrag nang natopta nung aina lehawro ko nang asi hayamdana lehaw kapkaptuna imunga domdo changkhirami tamna sumamana hayramliba kallaba wafam aduna masa ado krak laksinbagum tumina wakhal amada tawduna lekhirami asumna nongmanini hawkhre nongmagi namit amadani ahingi manglanda lai oikraba mapu ibungo thambaubo tamnagi manglanda urami mana piklinge matamda thambawna wari hehek libiba adamna manglal adudasu leisamapung pharabi tamnado thambawgi nakanda famduna thambawna wari liribani haiduna tawrami isubu 𝗧𝗵𝗶𝗿 chankrabra napun noma liba loi haudraba wari adubu ningsinglibra ipu ai ngasisu ipuna liba loi khidraba wari ado ngasisu kaudri ado ipu mataw karamna 𝗧𝗵𝗵𝗁 sana konungna leiro nungda leikribano thambawsu nokfe tawduna masuda yengladuna tapna tamnagi makokta nungsina nanbiduna isuna khangningliba wafam adude nakhongna thongna thiruduna khangjaro aina mataw karamna leinungda leikraba sana konung adubu thirugani ipu khulsidagi nongpok pangna asum chatlaga ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯅꯣꯡꯁꯥꯕꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯅꯥꯒꯤ ꯃꯪꯂꯥꯜ ꯑꯗꯨꯗ ꯎꯔꯛꯂꯝꯃꯤ ꯇꯝꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯂꯩꯍꯥꯎꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯋꯥꯇꯣꯜꯂꯣꯝꯂꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯅꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ tamnasu uirum mamit adu pangthoraktuna mamada yenglei aduga yamna tanna tamnana as ima nang yetpasi yelida ko mang nungaira kansida si haiduna tanna phamung adudagi hawatkhirami lehausu yamna sauna khulsigi natare kayana mayu makai panduna masa masu chikona kondana leina khraba matamsida mana sida piklinge matamgi mathong chadabado hauzik phawba handri haibanida asumna machinda ngangang chakhom aduda changduna chak adu loisinaba kanna hotnari aduga somdana tamnade lai oikraba mapu thambawna khanghaudana kuirabagi matung asida manglanda laktuna lainungda laikraba nongsabagi sana konung adugi maramda hairamba aduna tamna thangai sengna leibu leiribra haina manglanda ukhiba saktam kaya adu laksinaba tawduna leiri leihauna cha ising adu loreduna mama masa hauba hautaba chak adu harau chaminarabagi tongda tamna wakhal kaya khanba yaba khalladuna tapna mamada yengladuna tamna su magi manglanda ukhiba saktam kaya amadi lai oikraba mapu ibunga thambawna takwiramba
nakhongna thongna thiduna khangjanaba hotnajau hairambana chingba kaya adu amata chithadana tamlami aduga tamnana ima nasagi thamoida lainungda laikhraba sana konung adubu karamna oikhibano haibasa khangningba langtaknare aduna imana yabirabadi nasa nongpok maikai bangna chatlaga lainungda laikhraba sana konung adubu thijaruge ibema nangse nupi ne haibase nang kaugano nupi nangna natomta karamna lai leite haibasu khangdaba sana konung adubu thiba chatkadoribano imagidi nang natomtani nangi manglandani imana ngasi fawa hinglibase aduna imagi bema nang amuk hana lai leite haibasu khangdaba sana konung adubu thiruge haina haiganuko asumna machabu yingladuna haire adubu tamna su tamnane mana pamkhraba ningkhraba amata pangthoktana tolukdabani maram aduna mama lehaugi mafamda ngarang-ngarang-nganglami masana haiba yaba haijarabasu laihauna masabu chatpa yaroi haina thingduna adumak laikhre laihauna phana thingjarabasu tamna lona mamada hairam taklamdana chatlage haina khankhre nongma ahingi matam amada tumina tamna hawgalaktuna mamada taklamdana chatnanaba tawrakpa matamda laihauna thingnarami machagi mataw adu yengladuna tapna laihauna imagi bema nangbu imana chatpa yaroi haiba natra chango hayeng inung taina ngalakpaga ima isa wari sanasi asumna haiduna machabu imungda pusilakli aheng adu haukhiduna mathangi namitadi mama masa anido wari sanaduna leirami imana phana yamna thinglabasu nangbu khamba haibase imagi pangal nate haiba imasu khangi nangbu aina thabum tara napuduna thaibang sida khongda halakpani tamna su mamada yengladuna tapna ima asumna kauruklami leihau su machagi makokta nungsina nangpiduna imana ichagi apambata thinglar adubu imagi bema nangdi imana amatta ngairaba namit thagum yengjaribani isa leirambana ngasi phauba iburoibana nauna langthokpirablabasu isagi asada awaba haibado khangdana ichagi manglanda imana hinglakhibani aduna imagi iphamda nang amuk hana aigi nakta halakhini haina imada wasu si haiduna lehau machabu yengduna kapjari ima nacha chalaroige imagi mating kaya pangduna imana pamjaba matik chabi nupi ama haibado ay oiragi ima nacha imabu thadokduna mafam kaida su chalaroige imagi bema aigi isa ana adum na wakal hanthagadaba nate isadi thauna lingje leibini adugi sa mathakta lausing chawbi isani isagi haikhiba wa hongdaba 𝗧𝗵𝗵𝗆 ama pokpadagi yaurei haiba imana khang aduna isana chatpa pamliba ado panthong yaunaba chatpa ngamduna nangi aningbu apamba pumnamak thongjaro imana thamoi sengna isagi na phamda mangol pibirabani adubu imagi bema nang abuk han tekta kaidana halaktuna ima icha amok hana unakhisiko asi haiduna lehau kapna machabu mathada chena concentrate tamna su mama bu konduna kapchari adumna mama masa adu harau namit adumadi hauba hautaba thidana chamin thakminaduna lehau gi lai oikraba Mapuroiba na thambiramba amadi laira bilukkhrabi mana wana tansinjaba tare senja kaya adu loina puthokduna machana chatpada changadaba aying asa khangnaba 𝗧𝗵𝗆 leiteng kayaga loinana phajaraba anghobu machugi sagol amasu leihauna machagi leibirami adamna machagi awat apa amata leihendanaba leihauna hotnajarami adamna namit homnigi matungdadi tamnasu magi khongsat adu khongsanaba semsaba phumba loirami chatlamdagi matam aduda tamna mamagi makhong sokna khoiramjaduna ima nachana khanjariba asa thongba ngamjage ko lapna leirabasu nachabu imana
ꯊꯥꯕꯨꯝ 10ꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯉꯥꯝꯈꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯤꯌꯨꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯝꯃꯤ ꯂꯩꯍꯥꯎꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯏꯆꯥꯒꯤ ꯈꯣꯡꯆꯠꯁꯦ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯎ ꯏꯆꯥꯅ ꯍꯜꯂꯛꯄꯗꯣ ꯏꯃꯥꯅ ꯋꯥꯅ ꯉꯥꯏꯔꯝꯒꯦ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯥꯎꯅ ꯃꯆꯥ ꯇꯝꯅꯥꯗ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ ꯃꯆꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯗꯣ ꯂꯩꯍꯥꯎꯁꯨ ꯆꯤꯟꯕꯥꯜꯗꯗꯤ ꯃꯣꯃꯣꯟꯅꯣ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯖꯗꯨꯅ ꯌꯦꯡꯂꯗꯨꯅ ꯂꯩꯖꯍꯧꯔꯦ ꯇꯝꯅꯥꯁꯨ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯑꯗꯣꯝꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯅꯨꯃꯤꯠ 12ꯅꯤ ꯂꯦꯞꯇꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯇꯝꯅꯥꯁꯨ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯕꯗ ꯍꯔꯥꯎꯅ ꯏꯃꯥ ꯅꯆꯥ ꯄꯟꯊꯨꯡ ꯌꯧꯖꯔꯦ ꯅꯆꯥꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯦ ꯈꯪꯕ ꯉꯝꯖꯔꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯏꯄꯨ ꯉꯁꯤꯗꯤ ꯅꯁꯨꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯔꯦ ꯏꯄꯨꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯁꯨꯕꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯄꯨꯔꯛꯄꯅꯤ ꯅꯁꯨꯒꯤ ꯅꯤꯡꯖꯕ ꯑꯁꯦ ꯊꯨꯡꯖꯒꯦꯀꯣ ꯏꯄꯨ ꯏꯄꯨꯅ ꯅꯁꯨꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯒꯦ ꯁꯣꯟꯊꯔꯛꯂꯕ ꯃꯇꯝꯗ ꯏꯄꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯏꯪꯂꯕ ꯅꯋꯥ ꯍꯩꯅ ꯅꯁꯨꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ ꯏꯄꯨ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯁꯥꯊꯤꯔꯕ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯆꯥꯎꯔꯕ ꯎꯄꯥꯜ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯕ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯇꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯥꯎꯔꯕ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯎꯖꯥꯎ ꯀꯌꯥꯅ ꯀꯨꯡꯅ ꯍꯧꯈꯤꯕꯅ ꯈꯣꯡ ꯂꯝꯕꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ इखंग खंगौदना चाउर तिंखंग पालब उजाउ कयाना कुंगना हौरंब मफम अदो मतोमता फट फट हाइदोरक्तुना लंबी अमखक सेमले मतवद उरुबदा तमनादी अंगक्प अमगा लोइनना हराउना नफे तौदुना सगोल अदु थौदुना लंबी अदुदा चंगलक्लम्मी अदुबु अंगक्पनी हाइदोक्तुना लंबी अमा सेमलंबदगी यामना थुना तिंखंग पालब उजाउ कया अदु फट फट लाउना अमुक मतोमता चंगसिनरक्तुना लंबी अदु चपसिले तमनासु चंगसिलुरबनिना यौनबदी चलगे खलदुना मागी सगोल अदो कन्ना लंबी अदुदा थौजिनखि तमनाना तुंगहना येंगलुबदा माना चंगलक्लिब लंबी अदो हानगुम उजाउ कया अदु चपसिनरक्तुना माबु हाटलगे हाइबगी मतागुम तानरक्लिब अदु उरे तमनासु मागी सगोल अदो लेजबी थादुना कन्ना थौदुना यामना थुना लंबी अदुबु लांथोकनबा होटनाजरम्मी अदुबु तमनाना असुम असुम सगोल अदु थौदुना लाकपना लंगलब मंगाल अमा फुदोक्तुना लैरिबा उरे तमनासु लंबी असिगे अरोइब लमखै हाइबदो ओइरंबा तारे हाइबा खलम्मी तमनासु नफे तौदुना माना उरिबा लंगलब मंगाल अदु तमना सगोल अदु थुना याना थौजिलि सगोल अदुना लंगलब मंगाल अदुगी मनुंगदे हेक थौजिलक्लबगदी फजरबा असंग अमानतना थल्लबा अंगक्प मफम अमा थेंगनिरम्मी तमना मफम अदु येंगलदुना हराउना मथमोय पेना नोकजरी कोइने असुम असुम येंगलक्पददी वांग चाउरबा फजरबा सना कोनुंग अमा लैरिबा अदु उरे तमनासु हराउना इमा नसागी वखलदा हंगतुना तलाक्लबा नोंसाबा मागी सना कोनुंगबु लैनुंगदा लैब्रा लैतब्रा हाइबदो ngasi nasana asengba ado khangba ngamjare asumna machinda sonduna harau nungaibana kana kana su lauduna leijarami tamna harauna konung adugi sana thong tamna sangsilubani aduba sana thong adu matomta hangdokjare tamna su harau harau sangsilaktuna sana konung manung adu mamit peni yengjarami sana konung manung aduda sana na saba fajaraba leitengi potlam kaya amadi mani mukta kaya haklaga निंगथीजरब पोलम चेरम कया अमसु मची लेंगदा मपोक कायदना लेरमलिबा दु उरे कना कना लेगे असुमना कना लाउजे अदुब तमनागी खोंजल अदो चाउरब सना कोनुंग मनुंग अदुदा खोंथांग येइदुना का अमदगी का अमदा फाउ फाउदुना चखिरमि चाउरब सना कोनुंग अदुदा तमना नतना कनासु लेबा उदे
ꯇꯝꯅꯥꯁꯨ ꯇꯞꯅ ꯇꯞꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯀꯥ ꯑꯃꯗ ꯐꯖꯔꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯅꯆꯤꯡꯕ ꯂꯩꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯎꯞꯁꯤꯟꯗꯨꯅ ꯁꯛꯌꯦꯡ-ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯇꯝꯅꯥꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯝꯅꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯇꯝꯅꯥꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯝꯅꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯃꯇꯨꯡ ꯀꯣꯏꯌꯦꯟ ꯏꯟꯅꯗꯨꯅ ꯂꯣꯟꯅ ꯇꯝꯅꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯃꯆꯤꯟꯗꯁꯨ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤꯉꯩ ꯀꯣꯔꯧꯃꯥꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯈꯤꯗꯨꯅ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯕꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯝꯍꯨꯏ ꯀꯌꯥꯅ ꯈꯣꯡꯕ ꯂꯥꯎꯕꯒꯤ ꯃꯈꯣꯜꯇꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯇꯝꯅꯥꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯂꯨꯍꯨꯞꯅꯆꯤꯡꯕ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯣꯡꯅꯥꯎ ꯀꯌꯥ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯤ ꯀꯌꯥꯅ ꯍꯔꯥꯎꯅ ꯅꯣꯛꯈꯦꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯝꯅꯥ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯎꯏꯔꯨꯝ ꯑꯁ ꯅꯣꯡꯌꯥꯏꯁꯤꯗ ꯀꯥꯏꯗ ꯃꯤꯌꯥꯝꯅꯣ ꯈꯪꯗꯦꯕ, ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯀꯥꯏꯗ ꯂꯩꯔꯨꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯄꯗꯗꯤ ꯇꯝꯅꯥ ꯑꯉꯛꯄꯅ ꯃꯁꯥ ꯑꯗꯨ ꯄꯨꯡꯌꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯟꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯤ꯫ ꯇꯝꯅꯥꯁꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯑꯗꯨ ꯇꯝꯅꯥꯗ ꯃꯨꯟꯅ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯇꯝꯅꯥꯁꯨ ꯃꯉꯣꯟꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯏꯉꯛꯅ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯩꯁꯤꯕꯨ ꯑꯍꯤꯡꯕ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯅꯠꯇꯕ꯭ꯔꯅꯦ? ꯇꯝꯅꯥ ꯂꯥꯡꯇꯛꯅꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯉꯛꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯤꯟꯊꯗꯦ꯫ ꯇꯝꯅꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯝꯅꯥ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯥꯒ ꯃꯁꯛ ꯃꯑꯣꯡ ꯁꯕꯥꯜ ꯃꯨꯔꯇꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥ ꯅꯨꯄꯤ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯦꯛꯄ ꯂꯥꯏꯒꯨꯝ ꯃꯃꯤꯠ ꯀꯨꯞꯇ ꯃꯆꯤ ꯂꯦꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯅꯥ ꯀꯔꯤꯅ ꯊꯣꯛꯂꯤꯕ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯃꯀꯣꯛ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯣꯏꯔꯝꯂꯛꯏ꯫ ꯇꯝꯅꯥ ꯑꯗꯨꯝ ꯈꯪꯖꯔꯦ ꯃꯥꯅ ꯎꯔꯤꯕ ꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜꯂꯩꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯝꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯉꯩ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯣꯏꯅ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯇꯝꯅꯥ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯉꯛꯄꯅ ꯊꯜꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯝꯅꯥ ꯑꯗꯨ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜꯂꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕ? ꯃꯗꯨ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜꯂꯩ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯊꯝꯕꯥꯜꯂꯩꯗ ꯌꯦꯡꯂꯗꯨꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯂꯩꯗꯤ ꯇꯝꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯕꯒꯨꯝ
मागी मबुक अदुदा तपना नालादुना इसाना ताइबंग फाउद्रिङै इमाना इसागी नफमदा उमंगी हाउरबा उहै अमदि लोकनुंगी लूरबा इंगलबा इसिंग सोइदना पिथक्कनी अदुमना मचिंदा सोलमलगा लैखि मिकुप फादे थंबाले संगबानरबा मसुगी यामना निंथीजरबा साजी अमा ओंदुना थौनाव अदुदगी चोंथरखिदुना उमंग अदमदा चेनखिरमी तमनासु इंगंगना ओह महारानी थंबालेदी साजी ओनबसु ngambोइरेको ओह मरमसिना ओइबदाई निंथौ नोंसाबना सदानबा चटपा खुदिंग महारानी थंबालेना हैनदबा फाउरिबा अमदि पामदबगी मियेंगना येंखि हाइबदो असमना मचिंदा सोंदुना मासु थुना सना कोनुंग अदुदगी चेंथोक्तुना साजी ओंदुना चक्रबा महारानी थंबालेगी मतुंग इंदुना तानखिरमी मनांग नंगना लेबा उमंग अदमदा असुम असुम लाकपदा थंबालेना ओनखिबा साजी अदुना अनौबो हनौ कया चाबा अमदि हैमुन फादुना केलबा उहै कया चाबदा नतना उमंग अदुदा चेन चोंदुना सानाजदुना लेरिबा दु उरे तमनासु थंबालेना अदमना चेन चोंदुना सानादुना लेरिबा मतौ अदु येंगदुना नफे तौदुना लेजरी अदुमना लेरिङै सदानबा कया लाकपगी मखोल तारकलदुना थंबालेना ओनखिबा साजी अदु सना कोनुंग तमना चेनखिरमी सदानबा लाको नुपा अदुना इनिंगथौ संगबानरबा मचुगी यामना निंथीजरबा साजी अमा चेनख्रे इनिंगथौ असुमना लाउरी निंथौ अदुसु नोक्लदुना साजी सिबु फादुना अैगी चानबी थंबालेगी मफमदा सोइदना अैना नुंसी खुदोल ओइना पीगनी मदु ngamdraba नोंसाबा अैगी चरोल सुरोल पुमनमक मालेमसिदगी मुटपा ओइख्रसनु ngasi नोंसाबा अैना सरी वासक्लिबा सिनी असमना हाइदुना निंथीजरबा संगबानरबा मचुगी थंबालेना ओनखिबा साजी अदो मखोइ पुन्ना तानखिरमी नोंसाबा मादी सरी वासक्रे मागी चानबी थंबालेगी मफमदा निंथीजरबा साजी सिबु खुदोल तमगनी हाइना अदबु माना फागनी हाइना तानरलिबा निंथीजरबा साजी असिदी मागी लोइनबी थंबालेना ओनबा साजीनी हाइबदी नोंसाबा मादी खंखिद्रे तमनासु सोइदना नोंसाबना थंबालेबु हाखिबा तारे हाइदुना नोंसाबाबु तानखिरमी थंबालेना ओलबा साजी अदुसु सना कोनुंग तमना सेंसिंखि अदबु नोंसाबा मासु साजी अदबु लेप्तना मागी मनाई मसल कयागा लोइनना तानरे माइकई माइकई कयादा थटलगा लेखिबना थंबालेना ओलिबा साजी अदुसु चेनफम खंग्रलुना नोंसाबा निंथौगी ममांगमक्तदा चेलमी नोंसाबासु नोफे तौदुना मागी लिरुंग तेल अदुदा सनागी फजरबा तेंजै अमा तेंगा थोंदुना मपा येंगलगा साजी अदु तमना कापखिरमी तमनाना ngaiko saji nate nangi loinabi maharani thambaleine असमना लाउदुना थुनी यांगना जेनसिनजै अदुबा तेलबा मागी खोंकाप अदुदगी हेना यांगना तेंजै मासु पाइसिनदुना थंबालेना ओनखिबा साजी अदुगी मथादा पानखिरमी साजी अदु लेंगबा ngamda लेमाइदा हाइथखि तमनासु सेंसिनदुना थंबालेना ओलिबा साजी अदुबु कोंखटलदुना निंथौ नोंसाबदा येंगलकपददी नोंसाबा नोक नोक्तुना साजी अदुगी मनाक्तमना संसिलकलमी साजी अदु तपना तपना थंबालेगी सबालदा ओंथोरक्तुना Mapuroiba नोंसाबदा यामना वाना येंगजरे नोंसाबसु मागी लोइनबिना इखेंग मथक अदुदा वाना हिप्तुना मंगोंदा बिरोइनरबा मियेंग अमदा येंगदुना लेरमलिबादु उबदा कपना कपना चेंसिलक्तुना थंबालेबु मथादा कोनसंदुना इशानौ करिनो नंग ngasi ओइरमलिबा मतौ असिबो आइगे लोइनबी अमदि ताइबंग फाउद्रिबा इचा असिबु फट्रबा आइना याइबी लौरबको सी हाइदुना मथामोइ चांगना कपजरी नोंसाबगी ममाइदा नुंसिना नानबिदुना वाना सोर अदु होले यामना वाना थबलेना 𝗧𝗵𝗵 ननाव अगिदे करिसु खनबिगनो असमना अरोइबा ओइना पिरोइनरबा मियेंगना Mapuroibada नुंसिना येंगलदुना हाइरक्लमी अदुगा अमु नोंदोल मथक अदुदा येंगदुना तपना थंबालेना पाबुंग महाराज नचाबु पाबुंगना लौसिनबिरो असमना कपना कपना हाइजखि सोरारेल इपा मागी मचा अतोंबिनी थंबाले मरम अदुना महाक्ति शक्ति लेबनी ओनिंगबा सांगा अमदा हेक्ता ओनबा ngamlami मचाबु याइबी लौबुदा नतना
ꯃꯥꯅ ꯁꯥꯔꯤ ꯋꯥꯁꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯔꯥꯔꯦꯜ ꯏꯄꯥꯅ ꯅꯣꯡꯁꯥꯕꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯤꯆꯩ ꯑꯃ ꯊꯥꯔꯛꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕ, ꯃꯥꯂꯦꯝꯁꯤꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯑꯃꯗꯤ ꯅꯪꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯨꯠꯊꯠꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯕ ꯃꯤꯆꯩ ꯑꯃ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯣꯡꯁꯥꯕꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯤ ꯃꯁꯥꯅꯧꯒꯤ ꯍꯛꯆꯥꯡ ꯀꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯥꯔꯦꯜ ꯏꯄꯥꯅ ꯃꯥꯒꯤ ꯅꯣꯡꯊꯥꯡ ꯈꯨꯠꯂꯥꯏꯅ ꯊꯥꯔꯛꯇꯨꯅ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯔꯝꯃꯤ꯫ ꯐꯖꯔꯕ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯃꯁꯨ ꯂꯩꯔꯣꯟꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯗꯨꯅ ꯃꯪꯐꯥꯎꯅꯔꯛꯏ꯫ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯗꯤ ꯇꯝꯅꯥꯒꯤ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥ ꯁꯣꯔ ꯑꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥꯗ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯑꯣ, ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯂꯩꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕꯅ ꯁꯣꯔꯥꯔꯦꯜ ꯏꯄꯥꯒꯤ ꯑꯀꯟꯕ ꯃꯤꯆꯩ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯁꯥꯔꯤ ꯋꯥꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯅ ꯂꯩꯔꯣꯟꯅꯨꯡꯁꯤꯗ ꯆꯪꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯣꯡ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯇꯝꯅꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯗꯨ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯁꯅꯥꯅ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎ ꯃꯌꯨꯝ ꯑꯅꯤꯈꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯁꯅꯥ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯅꯣꯡꯁꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯥꯅ ꯆꯪꯂꯛꯄ ꯃꯐꯝ ꯑꯗꯣꯝꯗ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯊꯝꯕꯥꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯝꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯇꯨꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯃꯥꯅ ꯁꯦꯠꯈꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯇꯝꯅꯥ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ 12 ꯂꯦꯞꯇꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯇꯝꯅꯥꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯂꯩꯍꯥꯎꯗꯤ ꯏꯪꯉꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯖꯕꯗ ꯂꯩꯍꯥꯎꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯇꯝꯅꯥꯁꯨ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯝꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯄꯟꯊꯨꯡ ꯌꯧꯔꯒ ꯍꯜꯂꯛꯂꯗꯨꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯂꯩꯍꯥꯎꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯈꯨꯜꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯐꯝꯗ ꯇꯝꯅꯥꯅ ꯊꯦꯡꯅꯔꯛꯄ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯕ ꯃꯁꯛ ꯑꯃꯗꯤ ꯃꯥꯅ ꯈꯪꯖꯔꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯂꯤꯕꯤꯗꯨꯅ ꯀꯅꯥꯅꯁꯨ ꯈꯪꯅꯗ꯭ꯔꯕ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯤꯕ ꯀꯅꯥꯅ ꯈꯪꯅꯗ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯝꯅꯥꯅ ꯂꯤꯕ ꯍꯧꯈꯤꯕꯅ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯤꯅꯔꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯆꯥꯎꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯂꯦ꯫ ꯇꯝꯅꯥꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯃꯃꯥ ꯃꯆꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯕꯣꯆꯧꯕ ꯀꯧꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯕ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯆꯧꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ꯫ ꯏꯕꯦꯅꯨꯡꯁꯤ ꯇꯍꯥ ꯇꯥꯔꯦ ꯃꯈꯣꯏ ꯇꯥꯗ꯫ ꯀꯔꯤꯅꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯁꯤꯗꯤ? ꯁꯤ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯤꯕꯁꯦ ꯉꯥꯅꯤ꯫ ꯑꯋꯥꯡꯒꯤ ꯃꯥꯃꯇꯣꯃꯥꯜꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯁꯤꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯃꯅ ꯄꯤꯔꯛꯄ ꯉꯥꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯑꯩꯒꯤ ꯀꯧꯁꯦꯠꯁꯤꯒꯤ ꯐꯤꯔꯩꯗ ꯁꯦꯜ ꯈꯔꯁꯨ ꯀꯤꯕꯅꯤ꯫ ꯁꯤꯅꯅꯦ ꯃꯥꯃꯇꯣꯃꯥꯜꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯑꯩꯅ ꯁꯦꯡꯂꯨꯕꯒꯤ ꯄꯤꯔꯛꯄ
ꯑꯩꯒꯤ ꯑꯋꯥꯃꯜꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯏꯁꯤꯡ ꯁꯥꯍꯟꯖꯔꯛꯀꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯈꯣ ꯃꯈꯣꯏ ꯇꯥꯗꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯃꯟꯈ꯭ꯔꯦ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝ ꯃꯔꯛꯁꯤꯗ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ ꯅꯨꯄꯤ ꯊꯕꯛ ꯁꯨꯕꯗꯕꯨ ꯀꯔꯤꯒꯤ ꯆꯤꯜꯍꯥꯎ ꯊꯤꯔꯨꯒꯅꯤ ꯑꯩꯅꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ ꯏꯁꯤꯡꯒꯗꯨ ꯁꯥꯍꯜꯂꯨꯔꯅꯨ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤꯗꯤꯅꯦ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯂꯨꯔꯒꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯉꯥꯁꯤꯗꯨꯝ ꯍꯥꯎꯅ ꯊꯣꯡ ꯅꯨꯄꯤ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯒꯤꯅꯤꯅꯦ ꯏꯕꯦꯅꯨꯡꯁꯤ ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯜꯂꯤ ꯏꯕꯣꯆꯧꯕꯅ ꯉꯥ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯂꯦ ꯏꯕꯦꯅꯨꯡꯁꯤ ꯉꯥ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯊꯣꯡꯕ ꯍꯧꯏ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯊꯟꯇ ꯉꯁꯥꯏ ꯏꯕꯣꯆꯧꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯉꯤ ꯅꯨꯄꯤ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯒꯤꯅꯤꯅꯦ ꯏꯕꯦꯅꯨꯡꯁꯤ ꯈꯥꯝꯗꯨꯅ ꯊꯝꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯏ ꯃꯈꯣꯏ ꯇꯥꯗ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯒꯤꯗꯃꯛ ꯅꯍꯥꯛꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯊꯤꯗ ꯀꯟꯅ ꯁꯨ ꯅꯣꯝꯂꯤꯕ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯏꯕꯥꯅꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯩꯗꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯇꯣꯜꯂꯕꯤ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯦ ꯏꯕꯦꯅꯨꯡꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯣꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯅꯤꯡꯉꯝꯗ ꯀꯞꯆꯔꯤ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯏꯔꯨ ꯃꯥꯏꯊꯖ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯕꯣꯆꯧꯕ ꯆꯪꯂꯛꯄ ꯎꯕꯗ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯐꯤꯖꯤꯅ ꯂꯣꯟꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛꯈꯤꯕ ꯎꯏ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯕꯦꯅꯨꯡꯁꯤꯅ ꯃꯈꯣꯏ ꯇꯥꯗ ꯏꯔꯨꯖꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯆꯔꯛꯂꯒꯦ ꯊꯥꯡꯗꯣꯔꯛꯂꯣ ꯅꯨꯄꯤ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯡꯕꯜ ꯊꯥꯁꯨ ꯂꯥꯛꯂꯒꯅꯤꯗꯣ ꯌꯦꯡꯉꯨ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯋꯥꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯏꯄꯨꯊꯧ ꯊꯧꯅꯤꯖꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯂꯥꯏꯅꯤꯡꯂꯣꯟ ꯀꯥꯎꯐꯗꯦꯀꯣ ꯃꯁꯤꯗ ꯅꯪ ꯑꯩꯒꯤ ꯅꯤꯡꯖꯕ ꯏꯆꯥꯁꯨ ꯅꯤꯖꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯃꯈꯣꯏ ꯇꯥꯗ ꯍꯌꯦꯡꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯖꯔꯒꯦ ꯑꯁꯨꯝꯅ ꯏꯕꯦꯅꯨꯡꯁꯤ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯕꯣꯆꯧꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤ ꯑꯣꯏꯕꯒꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯃꯝꯃꯝꯈꯤꯔꯝꯃꯤ ꯊꯥ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥꯗꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯔꯤ ꯏꯕꯣꯆꯧꯕ ꯁꯨꯃꯥꯡꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯔꯤꯕ ꯑꯔꯪꯕ ꯊꯋꯥꯟꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯁꯣꯟꯖꯩ ꯍꯦ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯅꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯅꯈꯣꯏꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤꯗꯣ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯒꯤ ꯈꯣꯡꯒꯨꯜ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯝꯂꯝꯕꯗꯤ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥ ꯑꯩꯕꯨ ꯎꯈꯤꯅꯤ ꯈꯟꯅ ꯃꯍꯥꯛꯅ ꯋꯥꯅ ꯈꯪꯖꯔꯤꯕ ꯍꯦ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯐꯝ ꯇꯝꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯤꯌꯨꯀꯣ ꯏꯕꯣꯆꯧꯕ ꯅꯤꯡꯉꯝꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯃꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯏꯕꯣꯆꯧꯕ ꯏꯃꯨꯡ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯋꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯕꯣꯆꯧꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯊꯥꯖ ꯃꯥꯗꯤ ꯊꯣꯛꯂꯗ꯭ꯔꯦ ꯂꯪꯂꯕ ꯊꯋꯥꯟ ꯃꯥꯗꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯔꯤ ꯏꯕꯣꯆꯧꯕꯒꯤ ꯑꯋꯥꯕ ꯃꯇꯧꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯏꯕꯣꯆꯧꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯏꯕꯣꯆꯧꯕ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯅꯤꯡꯖꯕ ꯅꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤꯗꯣ ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯅꯤꯖꯕ ꯈꯨꯗꯤꯡ ꯊꯨꯡꯕ ꯑꯣꯏꯖꯔꯣꯀꯣ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯕꯅꯤ ꯅꯍꯥꯛꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯉꯣꯟꯗ ꯅꯤꯖꯈꯤꯕ ꯈꯨꯗꯤꯡ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯒꯤ ꯁꯥꯏꯌꯣꯟꯗꯒꯤ ꯅꯪꯒꯤ ꯄꯥꯔꯤ ꯑꯃ ꯁꯥꯠꯄ ꯉꯝꯖꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯔꯨ ꯏꯍꯨꯜ ꯑꯣꯏꯅ ꯃꯉꯥꯜꯁꯤꯡꯗꯣ ꯍꯥꯞꯄꯤꯔꯝꯃꯤ
ꯏꯕꯣꯆꯧꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯉꯥꯏꯍꯥꯛ ꯇꯔꯪ ꯑꯃꯗ ꯇꯥꯎꯏ ꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯋꯥꯈꯜ ꯐꯥꯊꯖꯩ ꯃꯪ ꯑꯣꯏꯔꯦꯗꯅ ꯀꯔꯤ ꯃꯪꯅꯣ ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯇꯤꯡꯀꯣꯛ ꯁꯤꯗꯕ ꯏꯄꯥ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤꯗꯣ ꯁꯂꯥꯏꯔꯦ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯂꯩꯕꯅꯤꯗꯣ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯅꯍꯥꯛꯅ ꯀꯨꯕꯤꯔꯕꯣꯏꯗꯣ ꯑꯔꯪꯕ ꯊꯋꯥꯟ ꯃꯍꯥꯛꯀꯨꯝ ꯑꯩꯒꯤ ꯏꯆꯥ ꯄꯤꯅꯕꯤꯌꯨꯀꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯕ ꯍꯧꯔꯛꯂꯦꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯇ꯭ꯔꯕꯗ ꯋꯥꯖꯔꯨꯕ ꯉꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕꯅ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯔꯦꯗꯣ ꯏꯕꯣꯆꯧꯕ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯈꯣꯏꯗꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯒꯗꯧꯔꯦ ꯃꯈꯣꯏꯗꯥꯗ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯗꯝꯕ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯥꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯖꯕ ꯑꯃꯗꯤ ꯑꯁꯨꯝ ꯂꯩꯔꯤ ꯍꯥꯏꯌꯨ ꯅꯍꯥꯛꯀꯤ ꯀꯔꯤ ꯆꯤꯡꯅꯕꯅꯣ ꯃꯈꯣꯏꯗꯥꯗꯒꯤ ꯃꯪꯂꯥꯟꯗ ꯑꯔꯪꯕ ꯊꯋꯥꯟ ꯑꯃꯅ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯁꯤꯗ ꯆꯪꯗꯨꯅ ꯃꯔꯨ ꯏꯍꯨꯜ ꯇꯝꯂꯛꯀꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯁꯦꯡꯅꯃꯛ ꯑꯩꯍꯥꯛ ꯉꯁꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯗꯧꯔꯤ ꯈꯣꯏꯌꯨꯝ ꯃꯥꯅ ꯁꯥꯌꯣꯟꯕꯤ ꯏꯆꯥ ꯑꯣꯏꯔꯕꯗꯤ ꯈꯣꯏꯌꯨꯝꯅ ꯇꯥꯏꯕꯪ ꯃꯤꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦꯌꯦ ꯅꯅꯥꯎꯗꯤ ꯅꯨꯄꯤ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯋꯥꯟꯃꯤꯆꯥꯛꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯕꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯄꯥꯎꯗꯝꯖꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯎꯕꯤꯗꯨꯅ ꯈꯣꯏꯌꯨꯝ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯎꯍꯟꯕꯤꯕ ꯑꯣꯏꯒꯅꯤ ꯇꯥꯏꯕꯪ ꯑꯣꯏꯅ ꯄꯣꯛꯂꯕ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯈꯣꯏꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯦꯅꯨꯡꯁꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯨꯗ꯭ꯔꯕ ꯏꯕꯦꯅꯨꯡꯁꯤ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯏꯕꯣꯆꯧꯕꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦꯗꯣ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯕꯒꯤ ꯃꯆꯥ ꯇꯣꯝꯊꯤꯟꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯆꯥ ꯑꯋꯥꯡꯒꯤ ꯊꯣꯏꯅꯨꯈꯣꯏ ꯄꯤꯕꯥꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯑꯁꯤꯒꯤ ꯈꯣꯏꯌꯨꯝꯃꯥꯕꯨ ꯈꯨꯔꯨꯝꯅꯕ ꯑꯋꯥꯡꯒꯤ ꯈꯨꯟꯗꯣꯟꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯔꯨꯅꯤ ꯍꯥꯏ ꯑꯩꯁꯨ ꯌꯥꯎꯖꯔꯨꯒꯦꯕ ꯏꯕꯣꯆꯧꯕꯅ ꯏꯆꯥꯕꯨ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯠꯅꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯔꯨꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯁꯤꯂꯝꯅꯤꯅ ꯆꯠꯆꯔꯨꯔꯣ ꯏꯕꯦꯅꯨꯡꯁꯤꯅ 이마기 붕어 라오 이마 만am 남비게 섹신 잭신나 짤루고 asumna tomthil thoinu piba makhoi ahum hailai hekpa laklami asum lakpana thoinu piba amade tomthil makhoi ahum awang khundon ge haiko leikol gi mafam adu yaurakledo thoinu na piba tomthil yengo satli balerang singse ado hai singsidi uthakta pan banina nakhoi ani ni heklo aduga lei singsin ai ni heklage ko pibana hoi aidi isa kan banina ujau singse kaduna nangna pamba hai makai aina loi hekpi doini pibagi wadu tabada tomthin khazik nongaiti adubu mahakari su thausada magi hekpham thokpa hai singado adumak hei ngai haki matung thoinu na piba amadi tomthin bu kauri piba tomthil aidi lai hekpa loire nakhoi de hai hekpa loidribaro pibana thoino aidi aina purakpa palang se thanna hai sing hekle tu yengo hai myam se phajabra phajei piba aidi pamde lai de katkadaba ngaktani aina pamlabasu horen katpa loiraga ima maibi dagi laurakse tomthindi madi ude karom sakhra bazano khangdeda aina ujau sing se kaduna hai he mana anembada panba hai gaubane haina rikanchi da lagle tu kari hai bi hekli bano tomthinna piba thoino nakhoi ani di hai lai hekpa loiraboy tu se aini heklakpa haine thoino se nangna pamjaba tharo thambal su yaurabani leikol sigi aroiba sarukta pukhri ma leirame
ꯃꯐꯝꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯥꯠꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯍꯜꯗꯨꯗ ꯍꯥꯏꯖꯗꯨꯅ ꯍꯦꯛꯂꯛꯄꯅꯤ ꯇꯨ ꯐꯖꯗ꯭ꯔꯥ ꯊꯣꯏꯅꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯅꯪꯅ ꯍꯦꯛꯂꯛꯂꯤꯕ ꯍꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯐꯖꯩ ꯂꯣꯏꯅ ꯃꯨꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯕꯥ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯣꯝꯊꯤꯟꯕꯨ ꯄꯤꯕꯥꯅ ꯀꯂꯛꯃꯤꯍꯧꯏ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅꯗꯤ ꯅꯣꯡꯃꯇꯁꯨ ꯐꯠꯇꯕ ꯈꯜꯂꯨꯗꯦ ꯑꯃꯨꯛꯁꯨ ꯄꯤꯕꯥꯅ ꯊꯣꯏꯅꯨꯒꯗ ꯂꯣꯏꯅꯖꯅꯤꯡꯉꯤ ꯇꯤꯟꯅꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅꯗꯤ ꯇꯣꯝꯊꯤꯟꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯩ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯅ ꯄꯤꯕꯥꯅ ꯍꯦꯟꯅ ꯇꯣꯝꯊꯤꯟꯕꯨ ꯁꯥꯎꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯟꯅꯔꯛꯂꯦ ꯃꯌꯨꯝ ꯆꯪꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ ꯑꯃꯗꯤ ꯍꯦꯛꯂꯛꯂꯤꯕ ꯍꯩ ꯂꯩꯁꯤꯡꯗꯨ ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯄꯥ ꯏꯃꯥꯕꯨ ꯊꯧꯅꯤꯖꯔꯨꯔꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯈꯣꯡꯂꯩ ꯀꯅꯥꯅꯕꯨ ꯈꯥꯝꯕ ꯉꯝꯂꯨꯒꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟ ꯆꯥꯎꯕ ꯁꯥꯔꯩ ꯐꯥꯔꯗꯨꯅ ꯋꯥꯖꯔꯛꯂꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯃꯆꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯌꯥꯗꯨ ꯎꯔꯒ ꯉꯁꯤꯗꯤ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯕꯦꯟꯅꯨꯡꯁꯤ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯃꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯁꯟꯙꯤꯌꯥ ꯆꯪꯂꯛꯄ ꯃꯇꯝ ꯅꯨꯃꯤꯠꯅ ꯀꯣꯔꯤ ꯆꯦꯜꯂꯕ ꯀꯣꯔꯧ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯅꯣꯡꯖꯥꯕꯤ ꯃꯥꯅ ꯑꯃꯪꯕ ꯅꯣꯡꯍꯧꯕꯨ ꯆꯥꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯟꯗꯣꯔꯛꯄ ꯃꯥꯂꯪꯕ ꯃꯥꯅ ꯂꯤꯔꯤ ꯁꯥꯍꯨꯝꯂꯤꯕ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯎꯄꯥꯜ ꯃꯥꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯅꯣꯝꯅ ꯁꯥꯍꯨꯝꯂꯛꯂꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯏꯅꯨ ꯃꯇꯥ ꯇꯝꯅꯥꯒ ꯂꯣꯏꯅꯅ ꯂꯥꯏꯖꯃꯥꯕꯨ ꯁꯣꯛꯄ ꯂꯥꯛꯂꯤ ꯊꯣꯏꯅꯨꯒꯤ ꯅꯨꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯁꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗ ꯂꯥꯏꯖꯃꯥꯕꯨ ꯍꯥꯞꯂꯤꯕ ꯄꯨꯂꯥꯡ ꯃꯥꯅ ꯇꯥꯡꯖꯔꯤ ꯑꯃꯨꯛꯁꯨ ꯅꯥꯄꯒꯤ ꯅꯥꯆꯣꯝꯅ ꯇꯥꯡꯖꯔꯤ ꯇꯊꯛꯄꯤ ꯃꯤꯁꯅꯥꯅ ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯨꯝꯍꯠꯄꯤꯅꯤ ꯁꯣꯝꯗꯅ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯎꯖꯔꯒ ꯄꯤꯕꯥ ꯋꯥꯈꯜ ꯃꯋꯣꯟ ꯈꯟ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯤ ꯊꯣꯏꯅꯨꯁꯦ ꯀꯌꯥꯗ ꯅꯤꯡꯊꯤꯔꯤꯕ ꯃꯥꯒꯤ ꯆꯤꯡꯂꯧ ꯎꯔꯒ ꯉꯥꯎꯔꯣꯏꯗꯕ ꯄꯥꯈꯪ ꯀꯅꯥꯕꯨ ꯂꯩꯔꯤꯒꯕ ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯂꯤꯗꯔꯥ ꯄꯥꯈꯪꯅ ꯂꯩꯁꯥ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤ ꯆꯨꯝꯕ ꯀꯔꯤ ꯂꯥꯟꯕ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯁꯣꯟꯊꯔꯨꯒꯅꯤ ꯉꯁꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯄꯥꯈꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯒꯦ ꯑꯁꯤ ꯈꯟꯅ ꯄꯤꯕ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟ ꯃꯈꯨꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯌꯥ ꯄꯥꯏꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯊꯣꯏꯅꯨ ꯇꯣꯝꯊꯤꯟ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯄꯤꯕꯥ ꯁꯥꯎꯅ ꯂꯣꯟꯅ ꯌꯦꯡꯂꯤ ꯇꯣꯝꯊꯤꯟ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯊꯣꯏꯅꯨ ꯏꯁꯤꯡ ꯁꯣꯛꯂꯝꯂꯤꯔꯥ ꯁꯤ ꯅꯪꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯑꯩꯃꯥ ꯇꯣꯝꯊꯤꯟ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯊꯝꯕꯥꯜꯁꯤꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯩꯅꯣ ꯅꯈꯣꯡ ꯅꯈꯨꯠꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯣꯝꯊꯤꯟꯅ ꯉꯁꯤꯗꯤ ꯃꯅꯤꯡ ꯈꯨꯔꯥꯝ ꯃꯥꯏꯅꯧꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯌꯥꯎꯔꯨꯕꯅꯤ ꯂꯩꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯄꯥꯠꯇꯒꯤ ꯍꯦꯛꯂꯨꯕꯅꯤ ꯅꯪꯅ ꯉꯔꯥꯡ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯗꯣ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ ꯇꯝꯅꯥꯅ ꯍꯣ ꯀꯩꯒꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯅꯣ ꯇꯣꯝꯊꯤꯟ ꯅꯪꯒꯤꯁꯤꯕꯨ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ ꯊꯣꯏꯅꯨ ꯈꯛꯇꯒꯤ ꯂꯩꯔꯥꯡꯂꯣ ꯇꯝꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯏꯀꯥꯏꯔꯞ ꯇꯧꯏ ꯇꯣꯝꯊꯤꯟꯅ ꯀꯔꯤꯁꯨ ꯈꯟꯗ ꯁꯠ ꯈꯨꯝꯂꯛꯏ ꯍꯣ ꯇꯝꯅꯥ ꯏꯕꯦꯝꯃ ꯅꯪꯗꯤ ꯉꯔꯥꯡꯁꯨ ꯊꯦꯡꯅꯗꯦꯗꯣ ꯉꯔꯥꯡ ꯊꯣꯏꯅꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯦꯛꯂꯨꯕꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯂꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅꯗꯤ ꯈꯣꯡꯈꯨꯠ ꯑꯃꯣꯠꯄ ꯁꯤꯐꯥꯎ ꯆꯥꯝꯗꯈꯩ ꯃꯥꯒꯤ ꯂꯩ ꯄꯨꯔꯛꯂꯒ ꯀꯩꯝꯇ ꯍꯥꯏꯗꯦꯅꯦ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯐꯠꯇꯕꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯂꯩ ꯍꯦꯛꯄꯤꯔꯛꯏꯁꯦ ꯅꯣꯡꯃꯇ ꯊꯥꯒꯠꯄꯤꯗꯦ ꯇꯝꯅꯥ ꯁꯦ ꯂꯩꯁꯤ ꯅꯪ ꯂꯧꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯆꯠꯀꯦ ꯇꯧꯏ ꯇꯣꯝꯊꯤꯟ ꯆꯠꯈ꯭ꯔꯅꯤ ꯄꯥꯈꯠꯅ ꯊꯣꯏꯅꯨꯅ ꯁꯠ ꯀꯧꯔꯛꯏ ꯇꯣꯝꯊꯤꯟ ꯉꯥꯏꯈꯨꯑꯣ ꯅꯪꯅ ꯍꯦꯛꯂꯛꯄ ꯂꯩꯕꯨ ꯑꯩꯅ ꯂꯧꯗꯕ ꯃꯤꯀꯨꯞ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯣ ꯅꯪꯒꯤ ꯂꯩ ꯍꯦꯛꯃꯜꯗꯤ ꯍꯌꯦꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯒꯦ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯦ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯇꯣꯝꯊꯤꯟ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯊꯣꯏꯅꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯃꯨꯛꯁꯨ ꯇꯣꯝꯊꯤꯟꯅ ꯄꯤꯔꯝꯂꯤꯕ ꯂꯩꯁꯤꯡꯗꯨ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯄꯤꯕꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄꯤꯕꯥꯅ ꯑꯣ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤ ꯃꯥꯡꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯅꯔꯕꯣꯏ ꯄꯤꯕꯥ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯌꯦꯜꯂꯛꯀꯦ ꯈꯜꯂꯕꯗꯤ ꯃꯄꯨꯟꯁꯤꯁꯦ ꯈꯪꯉꯨ ꯊꯛꯇ ꯀꯦꯝꯕ ꯇꯥꯔꯦꯗꯣ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯥꯅ ꯌꯦꯠꯇꯨꯅꯇ ꯂꯥꯛꯈꯤꯕ ꯈꯪꯒꯅꯤꯗꯣ
ꯄꯤꯕꯥ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯣ ꯑꯁꯨꯝꯅ ꯄꯤꯕꯥꯒꯤ ꯊꯃꯣꯏꯗ ꯇꯣꯝꯊꯤꯟꯕꯨ ꯁꯤꯡꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ ꯇꯥꯎ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕ ꯁꯥ ꯑꯃ ꯊꯣꯛꯇꯨꯅ ꯆꯤꯡ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯎꯃꯪ ꯑꯁꯤꯗ ꯏꯟꯖꯥꯡ ꯍꯦꯛꯄ ꯆꯠꯆꯕ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯍꯜꯂꯛꯂꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯀꯌꯥ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕꯗꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯗꯁꯨ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯣ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯟꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏꯗ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯤꯌꯦ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯟꯕꯗ ꯑꯗꯣꯝꯒꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤꯌꯦ ꯇꯥꯎ ꯂꯩꯕꯥꯛꯀꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ ꯈꯨꯜ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯤ ꯑꯅꯥ ꯑꯁꯨꯝ ꯌꯥꯎꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕꯁꯨ ꯑꯣꯏꯅꯔꯤ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯍꯤꯡꯕꯒꯤ ꯃꯐꯝ ꯑꯣꯏꯖꯔꯤꯕ ꯆꯤꯡꯅꯤ ꯃꯐꯝꯁꯤꯗꯒꯤ ꯏꯟꯖꯥꯡ ꯍꯦꯛꯂꯒ ꯁꯤꯡ ꯆꯟꯖꯔꯒ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯀꯌꯥꯒꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯦ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯛꯏ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯂꯩꯕꯥꯛꯀꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯅꯆꯥ ꯑꯩ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯆꯥꯕꯨ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜ ꯃꯤꯌꯥꯝꯅ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣꯒꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯏꯕꯦꯅꯨꯡꯁꯤ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯑꯃꯗ ꯄꯣꯛꯆꯕ ꯃꯆꯥꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯈꯟꯕꯗ ꯄꯥꯈꯠꯆꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯈꯥꯡ ꯀꯟꯕ ꯃꯆꯥꯒꯤ ꯃꯕꯨꯛ ꯈꯪꯕꯅꯤꯅ ꯈꯥꯝꯂꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯕꯣꯆꯧꯕ ꯇꯞꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯅꯤ ꯁꯥꯊꯤꯈ꯭ꯔꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯤꯕ ꯖꯤꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯔꯕꯗ ꯀꯔꯝꯕ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯏꯕꯦꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯀꯌꯥꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯕ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕ ꯖꯤꯕꯗꯨꯕꯨ ꯇꯅꯧꯔꯤꯕ ꯏꯆꯥꯅ ꯀꯔꯝ ꯂꯝꯕꯥ ꯄꯥꯒꯅꯤ ꯏꯃꯥ ꯕꯥꯕꯥ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯟꯊꯔꯤꯕꯅꯣ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯇꯣꯟꯗꯨꯅ ꯂꯩꯔꯕ ꯂꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯆꯥ ꯑꯩꯅ ꯂꯩꯕꯥꯛꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯆꯪꯅ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯄꯥꯕꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯁꯨ ꯉꯝꯒꯅꯤꯌꯦ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯁꯅꯨ ꯈꯟꯅ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕ ꯉꯝꯖꯔꯣꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥ ꯃꯄꯥꯕꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯈꯣꯝꯂꯦꯟ ꯇꯨꯟ ꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯏꯕꯦꯅꯨꯡꯁꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯩꯔꯥ ꯃꯦꯡꯀ꯭ꯔꯣꯛ ꯀꯥꯡꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯩ ꯍꯤꯡꯒꯣꯜ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯔꯨꯗꯨꯅ ꯃꯆꯥꯒꯤ ꯆꯥꯛꯉꯟ ꯊꯣꯡꯕꯤꯔꯤ ꯃꯆꯥꯕꯨ ꯆꯥꯛ ꯄꯤꯖꯕꯤꯔꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯖꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯌꯣꯝꯁꯨ ꯌꯣꯝꯕꯤꯔꯤ ꯇꯣꯝꯊꯤꯜꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯣꯏꯔꯨꯝꯖꯔꯒ ꯃꯄꯥ ꯃꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯒ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯃꯤꯌꯥꯝ ꯇꯤꯜꯂꯤ ꯈꯨꯜ ꯅꯨꯄꯥ ꯈꯔ ꯆꯤꯡ ꯑꯗꯨꯗ ꯆꯠꯅꯕ ꯃꯈꯣꯏ ꯅꯨꯄꯥ 10ꯃꯨꯛꯁꯨ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯂꯥꯛꯄ ꯎꯕꯗ ꯈꯨꯟꯒꯤ ꯑꯍꯜꯁꯤꯡꯁꯨ ꯍꯔꯥꯎꯖꯩ ꯇꯣꯝꯊꯤꯜꯒꯤ ꯃꯊꯧꯅꯥ ꯈꯪꯕꯅ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯅꯈꯣꯏ ꯊꯧꯅꯥ ꯐꯕ ꯅꯍꯥꯁꯤꯡ ꯊꯣꯔꯛꯇꯨꯅ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯀꯪꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯩ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥꯅꯤ ꯍꯥꯏꯕꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯦꯛꯇ ꯀꯥꯏꯗ ꯃꯐꯝꯁꯤꯗ ꯌꯧꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯣ ꯃꯊꯪ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯅꯨ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗ ꯇꯣꯝꯊꯤꯟ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯃꯇꯥ ꯇꯝꯅꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯃꯔꯤ ꯂꯥꯛꯄ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯩ ꯊꯣꯏꯅꯨꯅ ꯇꯝꯅꯥ ꯀꯔꯤꯅꯣ ꯈꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛꯁꯦ ꯃꯔꯤ ꯂꯥꯛꯂꯤꯕꯁꯤꯕꯣ
ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟꯁꯨ ꯌꯥꯎꯔꯤꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦꯅ ꯑꯁꯨꯝ ꯍꯥꯏꯔꯛꯄꯣꯏ꯫ ꯏꯕꯦꯝꯃ ꯊꯣꯏꯅꯨ, ꯅꯪꯕꯨ ꯄꯥꯎꯁꯦ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯤꯕꯔꯣ? ꯈꯨꯜꯒꯤ ꯃꯤ ꯁꯤꯔꯤꯕ ꯆꯤꯡꯗ ꯈꯨꯟꯖꯥ ꯑꯃꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯊꯧꯅꯥ ꯐꯕ ꯏꯆꯥꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯊꯤꯒꯅꯤ, ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯍꯥ ꯏꯅꯦ, ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯅꯦ, ꯍꯩꯉꯥꯟꯗꯨ ꯈꯖꯤꯛꯇ ꯄꯤꯕꯤꯌꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯍꯩꯉꯥꯟ ꯈꯔ ꯄꯨꯗꯨꯅ ꯇꯣꯝꯊꯤꯜꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ, ꯁꯤ ꯅꯪꯒꯤ ꯍꯩꯉꯥꯟ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ ꯇꯣꯝꯊꯤꯟ꯫ ꯉꯁꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝ ꯎꯔ ꯃꯇꯝꯁꯤꯗ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯋꯥꯍꯩ ꯃꯇ ꯍꯥꯏꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯅꯣ, ꯅꯪꯒꯤ ꯆꯤꯟꯕꯥꯜ ꯂꯥꯟꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯀꯗꯥꯏ, ꯅꯪꯒꯤ ꯑꯣꯏꯒꯤ ꯅꯥꯆꯣꯝꯗꯣ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯃꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯣ ꯀꯣꯛꯄ ꯑꯣꯏꯖꯔꯣ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯣꯏꯅꯨ ꯋꯥꯗꯤ ꯉꯥꯡꯗ ꯅꯥꯆꯣꯝꯗꯣ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯄꯤ, ꯍꯩꯉꯥꯟꯗꯨꯁꯨ ꯄꯤ꯫ ꯇꯣꯝꯊꯤꯟ ꯅꯥꯆꯣꯝꯗꯨꯕꯨ ꯂꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯊꯣꯏꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯎꯔꯒ ꯄꯤꯕꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯄꯤꯕꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯐꯕ ꯁꯥꯁꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯔꯒ, ꯏꯇꯥꯎ ꯇꯣꯝꯊꯤꯟ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯩꯗ꯫ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯈꯣꯟꯕꯤ ꯂꯩꯁꯥꯃꯥꯅ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯄꯤꯔꯛꯂꯕ ꯍꯥꯏꯁꯤꯗꯤ ꯋꯥ ꯂꯣꯏꯔꯦꯅꯦꯀꯣ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠꯁꯤꯗ ꯊꯋꯥꯏꯗꯣ ꯃꯥꯡꯂꯕꯗꯤ ꯁꯥꯒꯠꯆꯔꯤꯕ ꯃꯪꯂꯥꯟ ꯄꯨꯝꯕꯗꯤ ꯈꯪꯎ ꯊꯛꯇ ꯀꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯇꯣꯝꯊꯤꯟꯅ, ꯏꯇꯥꯎꯕꯤꯕ, ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯂꯩꯇꯦꯡꯅꯤ, ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ, ꯏꯁꯣꯔ ꯃꯥꯅ ꯇꯝꯕꯤꯔꯝꯂꯤꯕ ꯊꯃꯣꯏꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯅꯨꯖꯥ ꯃꯥꯒꯤ ꯅꯥꯆꯣꯝꯁꯦ ꯊꯃꯣꯏ ꯌꯧꯅ ꯄꯤꯔꯛꯂꯕ ꯅꯥꯆꯣꯝꯅꯤ꯫ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯃꯁꯤꯅꯤ꯫ ꯇꯣꯝꯊꯤꯜꯒꯤ ꯃꯣꯡꯍꯥꯗ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯒ ꯄꯤꯕꯥ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯡ ꯐꯨꯗꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯅ ꯇꯨꯃꯤꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯌꯧꯔꯛꯂꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯁꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯠꯅꯁꯤ꯫ ꯁꯥꯕꯨ ꯑꯣꯏꯔꯣ ꯃꯤꯕꯨ ꯑꯣꯏꯔꯣ, ꯖꯤꯕ ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯊꯦꯡꯅꯔꯤꯕ ꯀꯥꯡꯂꯨꯞꯇꯨꯅ ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯑꯃ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯈꯪꯍꯜꯂꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯀꯥꯡꯂꯨꯞꯇ ꯄꯤꯕꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯤꯕꯥꯗꯤ ꯇꯨꯃꯤꯟ ꯃꯊꯃꯣꯏꯗ ꯅꯣꯛꯆꯩ, ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯇꯣꯝꯊꯤꯟꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ꯫ ꯃꯥꯒꯤ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯔꯕꯅꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯜ ꯍꯣꯏ ꯆꯤꯡꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯈꯔ ꯁꯨꯛꯅꯃꯝꯂꯕ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞꯁꯥ, ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯃꯐꯝꯅꯤꯗꯣ꯫ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒꯤ ꯀꯥꯡꯂꯨꯞ ꯑꯗꯨ ꯈꯔ ꯃꯝꯕ ꯁꯨꯛꯂꯕ ꯖꯒꯥꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥ, ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯧꯅꯅꯕ ꯄꯤꯕꯥꯅ ꯑꯀꯪꯕ ꯎꯅꯥ ꯈꯔ ꯈꯣꯝꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯥꯛꯂꯤ꯫ ꯃꯩꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯕꯗꯒꯤ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯁꯥꯋꯩꯇꯧꯕꯤ ꯑꯃ ꯄꯤꯕꯥ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡ ꯃꯈꯥ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅ ꯎꯔꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯅꯕꯅ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎꯁꯥ, ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯊꯥꯒꯅꯨ꯫ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯃꯅꯤꯡ ꯊꯪꯕ ꯃꯥꯏꯀꯩꯁꯤꯗꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯅꯥꯎꯁꯥ, ꯈꯔ ꯊꯨꯅ ꯆꯪꯁꯤꯟꯁꯤ꯫ ꯑꯇꯩ ꯀꯥꯡꯂꯨꯞ ꯑꯗꯨꯅ, ꯐꯒꯅꯤ ꯏꯌꯥꯝꯕ, ꯃꯔꯨꯞꯁꯥ, ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯕꯨ ꯃꯤꯑꯣꯏ ꯁꯥꯋꯩ ꯇꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯤꯕꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ꯫
ꯄꯤꯕꯥꯕꯨ ꯐꯥꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯎꯔꯒ ꯑꯇꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯤꯕꯅ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯄꯤꯕꯥ ꯋꯥꯅ ꯇꯞꯅ "ꯃꯔꯨꯞ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯕꯗꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯈꯨꯠꯂꯥꯏꯗꯨ ꯇꯥꯞ ꯈꯨꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯈꯨꯠꯂꯥꯏꯗꯨꯅ ꯊꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯛꯏ꯫ ꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯆꯦꯟꯒꯦ ꯇꯧꯏ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯥꯞ ꯐꯥꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨꯁꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯏ꯫ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯨ ꯊꯨꯡꯂꯔꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯜ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯅꯥꯎ ꯇꯣꯝꯊꯤꯟ, ꯏꯅꯥꯎꯕꯤꯕꯥ, ꯀꯔꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯁꯤ ꯍꯧꯒꯠꯂꯛꯎ, ꯏꯌꯥꯝꯕ ꯅꯈꯣꯏꯒꯤ ꯅꯇꯧꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯜꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯏꯅꯥꯎ ꯑꯅꯤꯒꯤ ꯊꯋꯥꯏꯒ ꯁꯤꯟꯅꯕ ꯇꯥꯔꯕ꯭ꯔꯥ? ꯁꯤ ꯍꯧꯒꯠꯂꯛꯎ." ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯣ ꯂꯣꯏꯅ ꯀꯞꯄꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ, ꯄꯤꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ, ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯑꯁꯤꯕꯁꯤꯡꯗꯨ ꯎꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ, ꯑꯀꯤꯕ ꯀꯌꯥꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯣꯝꯊꯤꯟꯒꯤ ꯅꯥꯛꯇ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯑꯍꯨꯝꯈꯛ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯄꯨꯝꯉꯛꯏ꯫ ꯑꯍꯥꯟꯕꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯟꯕ ꯑꯃ ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯆꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯇꯣꯝꯊꯤꯟ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯗ ꯌꯦꯡꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ: "ꯍꯦ ꯇꯦꯡꯕꯥꯟꯕ ꯃꯄꯨ, ꯅꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯒꯤ ꯏꯇꯥꯎꯄꯤꯕꯥꯒꯤ ꯊꯋꯥꯏꯁꯤꯁꯨ ꯀꯟꯕꯤꯔꯝꯃꯨ꯫ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨꯁꯨ ꯑꯐꯕ ꯊꯋꯥꯏ ꯑꯣꯏꯅ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯈꯣꯕ." ꯇꯣꯝꯊꯤꯟ ꯑꯁꯤ ꯍꯥꯏꯅ ꯈꯨꯔꯨꯝꯕꯗꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯗꯨ ꯄꯤꯕꯥꯒꯤ ꯃꯁꯥꯗ ꯑꯃ, ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯁꯥꯗ ꯑꯃ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥ ꯍꯧꯒꯠꯂꯤ꯫ ꯄꯤꯕꯥ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯩ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯍꯤꯡꯆꯥꯕꯤꯒꯨꯝ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯁꯥꯋꯩꯃꯥꯂꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯆꯥ ꯇꯣꯝꯊꯤꯟ, ꯅꯍꯥꯛꯀꯤ ꯅꯄꯥꯜꯅ ꯑꯩꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯖꯔꯦ꯫ ꯑꯩꯍꯥꯛ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯊꯣꯉꯥꯛꯄꯤꯅꯤ꯫ ꯑꯩꯕꯨ ꯐꯠꯇꯕ ꯅꯣꯔꯣꯛꯀꯣꯝꯒꯤ ꯂꯥꯏꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯑꯃꯤꯇ꯭ꯔ ꯄꯤꯖꯗꯨꯅ, ꯑꯐꯕ ꯋꯥꯈꯜ ꯀꯥꯎꯍꯟꯗꯨꯅ, ꯐꯠꯇꯕ ꯅꯣꯔꯣꯛꯀꯤ ꯂꯛꯇ ꯇꯤꯟꯗꯨꯅ, ꯐꯠꯇꯕꯗ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯐꯠꯇꯕ ꯂꯛꯇꯁꯨ ꯇꯤꯟ ꯉꯝꯗ, ꯑꯐꯕ ꯂꯛꯇꯁꯨ ꯇꯤꯟ ꯉꯝꯗ ꯑꯩ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯅ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯂꯣꯟꯅ ꯀꯨꯝꯂꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯈꯤꯕꯅꯤ." ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯏꯉꯛꯉꯛꯏ꯫ ꯃꯌꯥꯝꯒꯤ ꯃꯇꯧ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ: "ꯉꯛꯀꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯣꯝꯊꯤꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯋꯥꯟꯂꯤꯁꯤꯡꯗ ꯄꯥꯎꯗꯝꯖꯈꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯗꯤ ꯑꯣꯏꯅꯤꯡꯕꯇ ꯑꯣꯟꯕꯅꯤꯗꯣ꯫ ꯃꯍꯥꯛꯅ ꯊꯋꯥꯟꯁꯤꯡꯗ ꯄꯥꯎꯗꯝꯖꯈꯤꯕ ꯀꯌꯥꯗꯣ ꯇꯥꯕꯤꯗꯨꯅ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯊꯋꯥꯟꯂꯛꯇꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯍꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯣꯝꯊꯤꯟꯕꯨ ꯃꯤꯇꯝꯈꯤ꯫ ꯇꯣꯝꯊꯤꯟꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯏꯉꯛꯉꯛꯅ ꯇꯥꯔꯤ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯎꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ: "ꯃꯍꯥꯛꯇꯤ ꯃꯕꯣꯛ ꯑꯍꯨꯝ ꯂꯩꯒꯗꯕ ꯃꯄꯣꯛꯅꯤ꯫ ꯁꯦꯝꯕꯤꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯄꯣꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯅꯤꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗꯤ ꯑꯩꯍꯥꯛꯇ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯕꯤꯔꯤꯕꯅꯤ." ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯄꯤꯕꯥ ꯃꯃꯥꯡ ꯊꯛꯇ ꯃꯥꯅ ꯇꯣꯝꯊꯤꯟꯕꯨ ꯐꯠꯇꯅ ꯎꯈꯤꯕ, ꯐꯠꯇꯅ ꯈꯟꯈꯤꯕ ꯑꯆꯦꯡꯕ ꯇꯟꯖꯥꯗ ꯇꯣꯝꯊꯤꯟꯕꯨ ꯍꯥꯠꯀꯦ ꯈꯜꯂꯨꯕ ꯀꯌꯥꯗꯣ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯤꯕꯥ ꯀꯞꯂꯛꯂꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ: "ꯏꯊꯧ ꯇꯣꯝꯊꯤꯟ, ꯏꯇꯥꯎꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯅꯇꯥꯎꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯏꯇꯥꯎꯕꯨꯗꯤ ꯐꯠꯇꯅꯗ ꯎꯔꯨꯕ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯐꯠꯇ꯭ꯔꯕ ꯅꯇꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯇꯣꯝꯊꯤꯟꯅ: "ꯏꯇꯥꯎ,
ꯀꯔꯤꯒꯤ ꯏꯇꯥꯎꯅ ꯂꯥꯜꯂꯨꯒꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯔꯣꯏꯕ ꯍꯥꯏꯕ ꯃꯄꯣꯛꯅꯤ ꯏꯇꯥꯎ ꯍꯤꯡꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯏꯇꯥꯎ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯏ ꯇꯣꯝꯊꯤꯟꯒꯤ ꯅꯣꯂꯨꯛꯄ ꯃꯔꯨꯞ ꯃꯄꯥꯡꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥꯗꯨꯗ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯑꯩꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ ꯂꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯟꯕꯨ ꯂꯥꯜꯂꯛꯂꯕ ꯐꯠꯄꯨ ꯐꯠꯇ꯭ꯔꯕ ꯆꯩꯔꯥꯛ ꯐꯪꯕꯅꯤ ꯀꯥꯎꯒꯅꯨꯀꯣ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯄꯤꯕ ꯈꯨꯜꯒꯤ ꯃꯔꯨꯞ ꯃꯌꯥꯝꯗꯨꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯇꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯆꯠꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯇꯣꯝꯊꯤꯟ ꯏꯆꯥ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕꯤꯔꯦꯗꯣ ꯑꯗꯨꯅ ꯏꯆꯥꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯅꯤꯖꯔꯣ ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯆꯅꯨ-ꯂꯦꯝꯕꯤꯁꯦ ꯅꯪꯒꯤ ꯃꯐꯝꯗ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯎꯟꯗꯨꯅ ꯊꯥꯖꯔꯒꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯌꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯃꯔꯛꯇ ꯐꯝꯂꯤꯕꯤ ꯊꯣꯏꯅꯨ ꯃꯔꯨ ꯂꯨꯛꯅ ꯂꯩꯈꯤ ꯃꯇꯥꯡꯗꯨꯗ ꯇꯣꯝꯊꯤꯟ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯏꯅꯤꯡꯊꯧ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯩꯅ ꯉꯁꯤ ꯇꯥꯏꯕꯪꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯖꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯕꯒꯤ ꯃꯍꯩꯅ ꯃꯆꯥ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯇꯤꯟꯖꯕ ꯐꯪꯕꯅꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯁꯤꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯏꯄꯥꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯏꯅꯤꯡꯊꯧ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦꯗꯣ ꯈꯨꯜꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ ꯊꯣꯏꯅꯨꯒ ꯄꯥꯈꯪ ꯑꯩꯒ ꯅꯨꯡꯁꯤ-ꯆꯤꯂꯣꯛꯅ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅ ꯈꯪꯅꯖꯩꯗꯣ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗ ꯅꯆꯥꯒꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦꯗꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯏꯆꯥꯕꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯇꯣꯜ ꯍꯥꯞꯂꯕꯅꯤ ꯈꯨꯜꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯈꯨꯜꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯆꯣꯡꯊꯣꯔꯛꯂꯤꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯂꯥꯟꯃꯤ ꯐꯝꯇꯣꯜ ꯍꯥꯞꯂꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯔꯤ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯇꯣꯝꯊꯤꯜꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯩ ꯇꯣꯝꯊꯤꯟꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕ ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕꯗ ꯀꯟꯕ ꯉꯝꯖꯔꯤꯕꯁꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯄꯥꯜꯗꯒꯤꯅꯤ ꯏꯃꯥ ꯅꯆꯥ ꯑꯩꯒꯤꯗꯤ ꯋꯥꯖꯔꯛꯂꯤꯕꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯇꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯤꯟꯕ ꯉꯝꯖꯕꯅꯤ ꯏꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥ ꯇꯣꯝꯊꯤꯟꯅ ꯊꯣꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯕꯗ ꯊꯤꯟꯊꯕꯇꯧꯗ ꯊꯣꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯦ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯅꯨ ꯂꯨꯍꯣꯡꯕꯤꯔꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯊꯣꯏꯅꯨ ꯋꯥꯏꯊꯨꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ